matamsi nongju panthani Amarjit Ajit Romi Helena Renubala amadi Panthoibi makhoi punna taruksi yamaluna tinaba marup ngaktani makhoi gi lehuri ba yum singdudagi thaplaba chingi chingmai gi thelasida chaksa haijanaba oina picnic masa ama sinchi haiduna makhoi laklibani matam maduda makhoi saba thakpa pungloi luraduna leiriba chauraba u pambi mayam ama hauriba dugi makhongda changsinduna ngaha pothasi haiduna pothari matam maduda makhoi mayamgi maraktagi amana aikhoi si paisa nungsaga yamna pairabadi aikhoi manipurda sum picnic tawga leiribasi atopa outside ta oina tawrugadabani as paisa paidabase thawai nuaitida adumna hairakpada romina ngaikhoda sodina paisa pairakigani paisa haibasigi mapu leitabani aikhoi su paisa talabadi paisa gi mapu oiba yaina adugi saru aiwa hayese paisa thongnaba lambi dung khanasi aikhoi mayam pullinga sida asomna romina hairakpa aduta panthoibina karino mohaigadoriduna asomna hairakpada amarjitna ngaiko panthoibi romigi warise amutang takisi aikhoi na ngasi phawba tinarakpada romina puthorokpa plan se phajaba ngaktani oikhidaba ngaktani asomna hairakpada mayam do wa noi maduda romina as nuai sidiba ai hayisi aikhoi gi lekaida paisa yamna paiba nupa amalai mana paiba paisa si wakhak pai khrabajani mache haradi yam lairamga jarida machi manau taritni nupa mari oibugum tawkhibani makhoi nupa mari si unaba yadi pakata khanai pampuda phunai lamsu kya leitabaga lamgi matangda athubu hojikti masagi lamga leidana pramga leidana adegi low hinkhulga si mayam leidana jib karga tongdana nuai leikhramjani romi ki wari taraga achitna as nangna migi wari nungai budo saw haibana tini aikhoi kamai nungai sige haibudu hayu haibani ne nang sidi maduda romina hayeta nupa se nong mama khoi gi leirakta sum phamlaga leiringaida numichap jungbadani ko adaiduda makhoi nupa khara lakpajani nupa sinduna haibajani khulai ama puthoroklaga khulai si sidagina makhoi gi khoi gi leiraktuda waiting set aman mama leidana adugi manak tubu poro on haibajani da adada hojiki khoi gi yamaduna karigino hangujani aruda makoina moy chakadaba lambi sida police leire adunani hairakpadagi humagdi khara kangojani adidagi di paisa khara pigi hairakpadagi di nongoi du thak yepsalaga chatpa hobani hairi akhoi gi yamaduna lakpada police mayam ama khoi gi check torga leirami hai aduda ngasai mongonda khulai piramba nupa ani do adusu check torga leirami hai ado akhoi gi yamadu di khoi lekai gi mi oibanina mona su police na su thoina hena khaludaba jani labuk kuma poga umba marba jani da seliba phiron dunaga adai gi di khoi yamadu gam adum laraga waiting setu da phamaga leiraba jani ngehak leiraga police singduna hangoi ngahak songhalaga thadorok laba jani da adagi di khulai do moida muk sinare adagi di lupa lising mari banga pirama jani adagi di khoi yamaduna nugi thabuksi aisu khara yauge kai thabuk no haiduna hanglupata mukuna tawgadoriba thabaksi paisa mayam ama porakpa jani hariba paisa singaduna number 4 guli gumbasi lalolaga madagi paisa du talaga mukhoi chalaiba waramal aduna wari sarakpatigi dinupa aduna haidi iyamaduna masu yauge karbaru da haiduna yaubudagi di hojik ina pajana khulle lekai mi loina makhangi mana dumaina play karbar tawraga ina khulini hayusi adubu kanamtana magi mthakta wangang bangamdi wangang ge haidra maya ek kathurupagane paisa bendal duma thop launa hem menjanba adum o adum tawre redo wangang bangamdre aduna ikhoi number 4 yan lalalurasi asomna hairakpada helena na karino haiduba number 4 yan lalalurasi ni ngawbu kinu to imsil pase maduda romina kaidoragi number 4 lalo mabu kidobegi asomna hairakpada helena na tainde ko number 4 kaina asomna hairaga lairiba singadu da hairi nisala lomba haibase araiba thabangati maduna karigumba phaba thabak to onthok leibadi phai pha pun torodi krai mangjabano asomna hairakpada amarjina oi kari tobugi phaga doribano
ꯐꯥꯗꯅꯕ ꯍꯣꯠꯅꯔꯒꯕꯨ ꯐꯥꯏ ꯍꯥꯏꯕ꯭ꯔꯣ ꯀꯥꯟꯅꯗꯕꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔ ꯀꯩꯗꯧꯗꯣꯏꯅꯣ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗ ꯂꯦꯞꯀꯗꯕꯅꯤ ꯁꯤꯕ ꯀꯤꯕ ꯃꯤꯗꯅ ꯂꯥꯏꯔ ꯇꯥꯟꯕꯅꯤ ꯑꯩꯈꯣꯏ ꯔꯣꯃꯤꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯗ ꯇꯧꯕꯅ ꯐꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯃꯤꯒ ꯈꯪꯅꯖꯔꯤꯕꯤ ꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯤꯅ ꯑꯁ ꯌꯥꯔꯦꯁꯦ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯣꯏꯒꯗꯕ ꯋꯥ ꯑꯣꯏꯅ ꯈꯟꯅꯁꯤ ꯑꯁꯣꯝꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯣꯏꯅꯤ ꯑꯣꯏꯔꯣꯏ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯋꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯖꯤꯠꯅ ꯌꯥꯔꯁꯦ ꯑꯁ ꯇꯨꯝꯂꯤꯕꯁꯤꯗ ꯅꯣꯏꯅ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯂꯒꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯗꯕ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯤ ꯄꯨꯂꯤꯁꯅꯁꯨ ꯐꯥꯔꯔꯣꯏ ꯑꯗꯒꯤ ꯃꯤꯅꯁꯨ ꯈꯪꯉꯔꯣꯏ ꯀꯔꯤꯝ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯕꯨ ꯍꯦꯛ ꯐꯪꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯃꯤꯂꯤꯌꯅꯔ ꯀꯥꯏꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯅꯣꯏꯁꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯖꯤꯠꯀ ꯈꯪꯅꯔꯤꯕ ꯔꯦꯅꯨꯕꯂꯥꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤꯁꯤꯕꯨ ꯀꯤꯇꯤꯟ ꯌꯣꯟꯁꯦꯒ ꯍꯥꯏꯔꯛꯀꯗꯣꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯑꯖꯤꯠꯅ ꯆꯠꯊꯣꯛꯑꯣ ꯀꯔꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ ꯅꯪꯗꯤꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯟꯅ ꯑꯗꯨꯝ ꯈꯔꯗꯧꯅꯤ ꯃꯗꯨꯗ ꯍꯦꯂꯦꯅꯥꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯔꯛꯑꯣꯕ ꯑꯃꯔꯖꯤꯠ ꯔꯣꯃꯤ ꯄꯥꯟꯊꯣꯏꯕꯤ ꯔꯦꯅꯨꯕꯂꯥ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯖꯤꯠꯇ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯀꯤꯔꯤ ꯇꯛꯇꯨꯅ ꯍꯪꯂꯛꯄꯗꯨꯗ ꯑꯖꯤꯠꯅ ꯅꯈꯣꯏ ꯐꯨꯡꯒꯥꯋꯥꯔꯤꯗꯒ ꯌꯥꯎꯕ ꯌꯥꯏ ꯄꯨꯕ ꯈꯨꯖꯥꯏ ꯁꯅꯥ ꯊꯣꯛꯄ ꯅꯣꯏ ꯈꯪꯉꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯑꯗꯩꯗꯤ ꯍꯨꯝꯖꯤꯜꯂꯛꯑꯅꯤ ꯅꯪ ꯑꯗꯩꯗꯤ ꯊꯥꯖꯤꯜꯂꯛꯑꯅꯦꯕ ꯐꯥꯒꯤꯔꯥꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩꯁꯤ ꯃꯗꯨꯗ ꯑꯖꯤꯠꯅ ꯑꯩ ꯅꯣꯏꯗ ꯐꯥꯒꯤꯅꯤ ꯍꯥꯏꯈ꯭ꯔꯕꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ ꯑꯁꯦꯡꯕꯒꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯃ ꯂꯩꯔꯝꯃꯤ ꯑꯃꯥꯏꯕꯅꯤ ꯃꯃꯥꯡ ꯃꯇꯝꯗ ꯋꯥꯔꯤꯁꯦ ꯑꯩꯅ ꯐꯖꯅ ꯀꯨꯞꯅ ꯊꯤꯒꯠꯂꯕꯗ ꯐꯪꯉꯛꯄꯅꯤ ꯃꯃꯥꯡ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒ ꯃꯔꯨꯞ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒ ꯂꯩꯀꯥꯏꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯤꯡꯒꯤ ꯆꯤꯡꯈꯨꯜ ꯑꯃꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯧꯊꯣꯛꯄ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯁꯅꯥ ꯊꯣꯛꯄ ꯈꯨꯖꯥꯏ ꯑꯃꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯔ ꯈꯟꯅꯈꯤꯕꯖꯥꯠꯅꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯥꯏꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯍꯥꯏꯕꯗꯤ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯁꯤ ꯃꯍꯩ ꯂꯣꯏꯅꯃꯛ ꯍꯩꯗꯅ ꯑꯗꯨꯗ ꯃꯍꯩ ꯀꯥꯞꯅꯔꯛꯄꯗꯒꯤ ꯑꯁꯨꯝ ꯆꯥꯎꯊꯣꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥꯒ ꯌꯥꯝꯅ ꯅꯪꯉꯗꯅ ꯑꯆꯧꯕ ꯂꯟꯖꯥꯎ ꯑꯃ ꯇꯧꯈꯤꯕꯖꯥꯠꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯉꯝꯗꯅ ꯈꯨꯖꯥꯏꯗꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯐꯪꯈꯤꯗꯅ ꯍꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯨ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯒꯤ ꯃꯄꯥꯟꯗꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯁꯨꯝ ꯅꯨꯡꯉꯥꯏꯔꯤꯕꯁꯤ ꯈꯨꯖꯥꯏꯗꯨ ꯂꯩꯕ ꯃꯤꯁꯤ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯇꯥꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯃꯝ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯦꯅ ꯍꯥꯏ ꯃꯗꯣ ꯂꯧꯊꯣꯛꯂꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯍꯥꯏꯁꯤ ꯌꯥꯝꯅ ꯄꯥꯛꯄ ꯖꯥꯠꯅꯤꯗ ꯃꯇꯝꯗꯨꯒꯤ ꯄꯩꯁꯥꯁꯤꯡꯗꯤ ꯌꯥꯝꯅ ꯄꯥꯛꯏꯗꯅ ꯆꯥꯎꯔꯥꯛꯅ ꯃꯗꯨ ꯑꯗꯨꯝ ꯄꯥꯛꯄ ꯖꯥꯠꯅꯤꯗ ꯈꯨꯕꯤ ꯃꯃꯥꯏ ꯑꯃ ꯇꯪꯈꯥꯏꯃꯨꯛꯀꯤ ꯆꯥꯡ ꯑꯗꯨم ꯄꯥꯛꯑꯒ ꯊꯥꯕꯁꯨ ꯑꯗꯨꯃꯛ ꯊꯥꯕ ꯖꯥꯠꯅꯤ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯇꯣ ꯑꯃꯃꯝ ꯌꯥꯎꯔꯝꯃꯕꯅꯤꯅ ꯃꯗꯨꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯒ ꯑꯩꯈꯣꯏ ꯏꯄꯨ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯖꯥꯠꯅꯤ ꯑꯁꯣꯝꯅ ꯑꯖꯤꯠꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯔꯣꯃꯤꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯗꯤ ꯃꯁꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯃꯁꯤ ꯑꯩꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯋꯥꯔꯤ ꯂꯤꯕꯗ ꯈꯪꯍꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯅꯣꯡꯃ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯏꯗ ꯆꯥꯛ ꯆꯥꯅꯩ ꯑꯗꯨꯗ ꯑꯩꯁꯤ ꯊꯣꯡꯕ ꯊꯥꯛꯄ ꯈꯔ ꯍꯩꯌꯦꯅ ꯑꯩꯁꯤ ꯊꯣꯡꯅꯕ ꯃꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯊꯣꯡꯈꯤꯕꯅꯤ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯈꯪꯍꯧꯕꯅꯤ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯋꯥ ꯂꯧꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯔ ꯉꯥꯡꯅꯈꯤꯕꯅꯤ ꯑꯗꯨꯗ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯊꯝꯃꯝꯕ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯒꯤ ꯇꯪꯒꯔ ꯑꯃ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯌꯥꯎꯏ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯃꯈꯧ ꯄꯣꯡꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒꯤ ꯀꯣꯔꯤꯒꯤ ꯇꯔꯪꯗꯨ ꯀꯗꯥꯏ ꯂꯩꯕꯅꯣꯗꯤ ꯈꯪꯗꯦ ꯑꯩ ꯊꯤꯕ ꯌꯥꯕ ꯊꯤꯗꯤ ꯐꯪꯗꯦ ꯑꯖꯤꯠꯅ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏꯕꯤꯅ ꯑꯖꯤꯠ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯐꯤꯂꯝꯗꯒ ꯑꯣꯏꯔꯝꯃꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯖꯤꯠꯅ ꯐꯔꯦ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯃꯈꯥ ꯇꯥꯔꯔꯣꯏꯀꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯃꯔꯖꯤꯠꯅ ꯉꯥꯏꯈꯣ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯇꯥꯒꯦꯒꯨꯝ ꯇꯧꯔꯤ ꯀꯣꯔꯤꯒꯤ ꯈꯨꯖꯥꯏ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯃꯗꯨꯗ ꯁꯅꯥ ꯂꯦꯞꯇꯨꯅ ꯊꯣꯛꯂꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯗꯨ ꯃꯨꯟꯅꯔꯛꯄꯗ ꯈꯨꯜ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯇꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅꯈꯤ ꯆꯩꯅꯈꯤ ꯍꯥꯏꯗꯅ ꯋꯥꯔꯤ ꯑꯃ ꯑꯩꯅ ꯍꯥꯏꯐꯦꯠ ꯄꯟꯈꯤ ꯏꯄꯨꯗꯒꯤ ꯇꯥꯍꯧꯏ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯄꯨ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ
ꯑꯁ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯣ ꯑꯉꯧ ꯁꯅꯥ ꯀꯧꯏ ꯃꯥꯅ ꯍꯥꯏꯐꯦꯠ ꯄꯜꯂꯝꯕꯒꯤ ꯋꯥꯅꯤ ꯆꯨꯝꯃꯦ ꯑꯉꯧ ꯁꯅꯥ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯌꯥꯎꯏ ꯍꯥꯏ ꯈꯨꯖꯥꯏ ꯃꯨꯟꯅꯕꯗ ꯑꯗꯒꯤ ꯑꯃꯗꯨꯅ ꯀꯔꯤ ꯅꯣꯡꯊꯣꯟ ꯍꯥꯏꯕ꯭ꯔꯣ ꯑꯃ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯇꯥꯈ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯕ ꯍꯧꯅꯗꯦꯗꯅ ꯂꯥꯏꯊꯣꯛꯈꯤꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤꯁꯤꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯑꯖꯤꯠ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯃꯗꯨꯒꯤ ꯈꯨꯖꯥꯏꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯕꯗꯤ ꯑꯗꯨꯃꯛ ꯂꯩꯔꯣꯏꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯈꯨꯖꯥꯏꯗꯨꯗꯤ ꯏꯄꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦꯗꯅ ꯍꯥꯏ ꯑꯗꯨ ꯀꯗꯥꯏꯗ ꯃꯥꯡꯍꯟꯈꯤꯕꯅꯣ ꯀꯗꯥꯏꯗ ꯂꯣꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯏꯄꯨꯒꯤ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯃ ꯂꯩ ꯍꯥꯏ ꯍꯥꯏꯔꯤꯕ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯗꯨꯗ ꯃꯥꯒꯤ ꯗꯥꯏꯔꯤ ꯑꯃ ꯌꯥꯎꯋꯦꯅ ꯍꯥꯏ ꯗꯥꯏꯔꯤꯗꯨꯗ ꯂꯣꯏꯅꯃꯛ ꯍꯤꯡꯁꯥ ꯄꯨꯝꯅꯃꯛ ꯏꯁꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏ ꯑꯗꯨꯅ ꯑꯩꯅ ꯀꯣꯔꯤꯒꯤ ꯇꯔꯪꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯆꯧꯕꯗꯨ ꯁꯥꯕꯗ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯦꯗꯅ ꯍꯥꯏꯔꯤ ꯑꯗꯨ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯧꯈꯥꯏꯔ ꯊꯤꯔꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯃꯅꯨꯡꯗ ꯌꯣꯠ ꯂꯩꯔꯕꯗꯤ ꯈꯣꯡꯂꯛꯄ ꯌꯥꯕ ꯑꯦꯂꯥꯔꯝ ꯃꯦꯆꯤꯟ ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯍꯦꯛꯇꯃꯛ ꯊꯤꯔꯁꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯈꯣꯡꯂꯛꯂꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯣ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ ꯃꯈꯜ ꯃꯈꯜꯒꯤ ꯄ꯭ꯂꯥꯟ ꯀꯌꯥ ꯄꯨꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯦꯆꯤꯟꯗꯨ ꯑꯩꯈꯣꯏ ꯈꯥꯏꯖꯤꯟꯅꯔꯒ ꯂꯩꯔꯁꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯁꯤ ꯑꯗꯣ ꯏꯃꯥ ꯍꯣꯏ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗꯤ ꯌꯥꯔꯣꯏ ꯏꯃꯥ ꯍꯣꯏ ꯆꯠꯊꯣꯛꯈꯤꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯅꯕ ꯇꯧꯔꯁꯤ ꯃꯦꯆꯤꯟꯗꯨꯕꯨꯗꯤ ꯑꯩ ꯑꯗꯨꯝ ꯂꯩꯔꯛꯂꯒꯦ ꯄꯩꯁꯥꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯈꯥꯏꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯈꯔ ꯔꯣꯃꯤꯗ ꯄꯤꯔꯤ ꯔꯣꯃꯤꯁꯨ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒ ꯊꯕꯛ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯄꯤꯛꯅꯤꯛ ꯂꯥꯛꯂꯤꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯔꯣꯃꯤ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯅꯤꯗꯤ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯗ ꯍꯥꯏꯈ꯭ꯔꯦ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯖꯤꯠꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯍꯦꯂꯦꯅꯥ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯆꯤꯡꯅꯕ ꯑꯗꯨꯃꯛ ꯄꯣꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯔꯛꯄꯗ ꯑꯖꯤꯠꯅ ꯔꯣꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯅꯤꯗ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯁꯤꯡꯗꯁꯨ ꯄꯥꯎ ꯃꯊꯪ ꯄꯤꯈ꯭ꯔꯦ ꯉꯁꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯒꯤ ꯌꯨꯝ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯔꯣꯃꯤ ꯑꯃꯔꯖꯤꯠ ꯍꯦꯂꯦꯅꯥ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯁꯤꯡꯁꯨ ꯑꯖꯤꯠꯀꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯊꯨꯡꯂꯔꯦ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯅ ꯂꯩꯔꯨꯔꯤꯕ ꯂꯩꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯔꯕꯗꯤ ꯈꯪꯅꯅꯕꯒꯤ ꯈꯨꯠꯂꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯗꯨꯅ ꯃꯊꯛꯇ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯌꯨꯝ ꯃꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯂꯕꯁꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯖꯤꯠꯅ ꯃꯍꯥꯛꯀꯤ ꯃꯄꯨꯅ ꯍꯥꯟꯅ ꯇꯨꯝꯂꯝꯕ ꯀꯥ ꯑꯗꯨ ꯆꯪꯗꯨꯅꯁꯨ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯤ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯑꯖꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯏꯕꯣ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗꯕꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯀꯔꯤ ꯀꯥꯟꯅꯩ ꯈꯨꯠꯂꯥꯏꯁꯤꯁꯨ ꯂꯩꯁꯜꯂꯨꯔꯦ ꯑꯔꯦꯝꯕꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯖꯤꯠ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯈꯪꯉꯤ ꯑꯩ ꯍꯧꯖꯤꯛꯀꯤꯗ ꯋꯥꯈꯜ ꯂꯥꯛꯂꯦ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯀꯜꯂꯤꯉꯩꯗ ꯌꯨꯝꯒꯤ ꯁꯪꯒꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯝꯈꯤꯗꯅ ꯍꯥꯏ ꯃꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯂꯥꯏꯁꯪ ꯑꯁꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯗꯅ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯀꯔꯤꯅꯣ ꯅꯣꯏꯒꯤ ꯄꯥꯕꯨꯡꯒ ꯅꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄ꯭ꯔꯣ ꯃꯗꯨꯗ ꯑꯖꯤꯠꯅ ꯃꯣꯏꯒꯤ ꯆꯥꯛ ꯆꯥꯅꯕ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤꯃꯤ ꯑꯗꯨꯗ ꯑꯩꯅ ꯇꯥꯍꯧꯕꯒꯤ ꯋꯥꯅꯤ ꯂꯥꯛꯑꯣ ꯃꯅꯤꯡꯒꯤ ꯂꯥꯏꯁꯪꯗꯨꯗ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯂꯥꯛꯂꯦ ꯑꯗꯨꯒ
ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯩꯕꯒꯤ ꯁꯥꯃꯤꯟ ꯐꯪꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ आशा अमा उबगुम तौरी अदुबु लाइसंग लैबनिना कमदोंग लाइसंग अदो थुगाइरगदि लौथोकलुगनि करी कमदम तौरगा लौथोकसिकी हाइदुना खनबा याबा खनरी लाइसंग मंदिर अदुसु अपिकपगा नत्ति यामना चावख्रबा जानि असुमना लाइसंग अदु जंखाइरगा थुगाइरगा मनुंगदा लैरिबा पोट अदो लौथोकलुबा हाइबसिदि तराइबा थबक अमा नत्ति मखोइ इमुंगनसु यारोइदबा सावगदबा थबकनिना करी करम तौसिगे हाइदुना वा खनबा याबा खनरकले असुमना खनबा याबा खनरबगी तुमता अजितना वफम अमा हाइरकले मदुदी करीगुम्बदा अखोइगी इमुंगी मिसिंगना कुमै हराव अमा लैबदगी नुमिदांग थेंगना कुमै हराव अदो येंगबा चटपा मतम सोदना लाखिनी मतम अदुदा लाइसंग असिगी मंदिरगी अकोइबसी तौथोकलगा लाइसंग असि अखोइना थुगाइरबा मतुंगदा मनुंगदा करी लैबगे हाइबदु येंगथोकदसी लाइसंग मंदिर असी अदुमना थुगाइरबा मतमदा मखोइनासु कनानो हाइबदो खंगहौद्रबनिना कनादासु ताइनररोय असुमना हाइरकपदा मखोइ सिंगुनसु होय अदुमा तौरसी अदुबु तौगदौरिबा थबक असि अराइबा थबक नति करीगुम्बदा खंगरकलबदि अइखोइसु साथीना अवाबा तागदौरिबनि अदुमना हाइरकपदा अजितना अइ याउरिबसिदि कई तौबि किदोरिनो अदुमना हाइरकपदि मखोइसु होय हाइदि यानरे मसिगी मतुंग अजित अमदी मखोइ ममानबसिंग अदु अजित की युमदा करी करीनो खरा थोंग थाक्तुना मखोइ पुन्ना चामिनरे मतम अदुदा अमरजितना लैरिबसिंग अदुदा हाइरइ अइखोइना लाइसंग अदु थुगाइबगी महुत्ता लैनुंगदा ओइना हुथरगा लाइसंग अदुगी अकोइबदा हुथरगा चंगसिलगा लाइसंग अदुसु थुगाइदबिदा पोट अदु ओइना लौथोकपदि करी काइ अदुमना हाइरकपदा रोमिना अइसुमदु खल्लगा लेरमलिबनि लाइसंगी जगह आमदा तौथोकलगा हुटलगा चंगाबा लाइसंदुगी मनिंग फावबा अदुगिदि लाइसंग अदुगी मनिंग फावबा हुट्टुना सुम चंगसिलगलगा लाइमंगी लखोइगी लाइसंगी सरुक अदुगी जगह खरा होगाइरगा अदुदा मनुंगदौरि येंगसिरादना अदु ओइतागदि लैरमद्रगदि लाइसंदुसु थुगाइररोइदना असुमना हाइरकपदा अजितना अदुरगना हौजि नुंथिल येंगसि हाइब्रो असुमना हाइरकपदा पान्थोइबिना अस नोइगी मिसिंदो मुक लाक्लबदि नुंथिल लुरकलबदि मखोइसे लोइनमक लाक्नरनि अदुमना हाइरकपदा अजितना फरेसे अदु ओरगना अखोइगी यामनकनबा अखोइगी मतेंगसु यामना पांगलकपा मरी मता अम लई मखोइगी लुहोंग खोंदुंगबगी थोरम अमा पांगथोकनेदन हाइबनि अदु करमबा थादनो करम मतमदनो हाइबदि खंगदि मरुदा मखोइ लोइनमक अमुक चटखिदौबो माले अदुदैदुदने थबक्तु सुंसोइ सोइदना पांगथोकनबा तौरसि आइसु मोने चटसेदन हाइबनि अदुबैदि चटलरोय असमना हाइरकपदा रेणुबलाना करिनो हाइलिबदुबो लुहोंगबदबु मी लोइनबा चटपा याब्रो खरदि दम लेहौगनि अदुगी सुमथक्ता लुहोंगबा हाइबसिदि लुहोंगबु लोरगा अदुमक लाकदौरिबनि नंगरोइदा कैसु अदुमना हाइरकपदा अजितना होय अखोइ स्वादनतिने आका सारोमदनि यामद्रबदा था मखाइमकिदम लेरकदौरिबनि आइनि युम संगौगदौरिबनि युम संगौबदु अखोइगी मरी मता अमा कौरगा संगनसेना हाइबनि आइसु कसारिबो होइदा चलिंदना लेरमबनि अदुबो चटलरोय अखोइगी इपुदु महि यामना हैरिबदु कसारदगी तमकपनेदना हाइबनि अदुना कसारदा याम चटनिंगबनि अदुबो चटलरोय युम मसिदा अखोइगी इपुगी तरंगदु फंगनबगी आई लेहौबा ताबनि करिगुमा तरंग अदुना फंगलबदि तरंग अदुगी मनुंगदा सनालुपा नत्रगना अरुबा चे सांग अखोइना खंबा याबा पोट लेरमलबदि हा फरोइद्रो असुमना मखोइ वारी सनरदुना लैरिङै हाइबगा तौबगा अजित की मपाबुंग हलकलै ममाइबी मसु हलकलै असुमना हौजिकति युमदो अहल लमन लाक्लबनिना मखोइ पुंगलांग लांगलै मदुगी मतुंग अजितना मपाबुंग हाइरकलै पाबो अखोइगी कसारदा लुहोंगबा चकने हाइबदुबु कैदोंगैनो अदुमना हाइरकपदा मपाबुंगना हाय करिगिनोने नंगना चटनिंगना तौरिबदु अइसु खंगीदा कुइररोय ngasi mari mangani leragane chalani tang nipan da chasena hainabani kyang wale tang nipan sibo asam na hairakpada panthoibina pabung tang nipan di ngasi mari ni da ngai re asam na hairakpada ajit ki mapana ho aduni aduda chalaga da bani ko warunu adum na hairakpada ajit na pabung adugi nate da ai yum sangbagi wena lehoraki adu haige tawani adum na hairakpada ajit ki mapabung na hoi karigino ne
ꯀꯁꯥꯔ ꯆꯠꯀꯅꯦꯗꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯉꯝꯕ ꯅꯪꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯩ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣꯅꯦ ꯍꯩ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯀꯁꯥꯔꯒꯤ ꯏꯕꯣꯛꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯉꯦꯗꯅ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯁ ꯀꯣꯟꯅ ꯆꯥꯃꯔꯛ ꯂꯩꯁꯤ ꯀꯣꯟꯅ ꯆꯠꯀꯦꯕ ꯑꯩ ꯌꯨꯝ ꯁꯪꯉꯒ ꯂꯩꯍꯧꯔꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯅ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯕꯅꯤꯅ ꯑꯖꯤꯠꯀꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯖꯤꯠ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯖꯤꯠꯄꯨ ꯅꯥꯁꯣꯜ ꯄꯤꯛꯅ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯀꯅꯥꯅꯣꯅꯦ ꯑꯍꯜ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯑꯩꯕꯨ ꯀꯧꯔꯛꯄꯒꯨꯝ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡ ꯀꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯑꯁꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯖꯤꯠ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯩꯁꯨ ꯁꯨꯔꯒ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯑꯃꯝꯕ ꯕꯜꯕꯀꯤ ꯃꯉꯥꯜꯅ ꯐꯪꯗꯕ ꯖꯒꯥ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯑꯖꯤꯠꯅ ꯎꯈꯤ ꯑꯁꯨꯝꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯕꯜꯕꯀꯤ ꯃꯉꯥꯜꯅ ꯐꯪꯗꯕ ꯖꯒꯥ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯂꯧꯒꯦ ꯍꯥꯏꯗꯅ ꯆꯪꯉꯛꯂꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯅꯥꯁꯣꯟꯅꯅ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯏꯃꯝ ꯃꯝꯕ ꯖꯒꯥ ꯑꯃꯗ ꯂꯩꯔꯤꯕ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯇꯧꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯖꯤꯠꯇ ꯀꯔꯤꯒꯨꯝꯕ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯄꯒꯨꯝ ꯆꯩꯁꯨ ꯑꯗꯣ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯂꯩꯃꯥꯏꯗ ꯗꯝ ꯗꯝ ꯑꯁꯨꯝ ꯁꯨꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯑꯁꯨꯝ ꯆꯠꯈ꯭ꯔꯤ ꯑꯖꯤꯠꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯀꯧꯁꯤꯜꯂꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯑꯖꯤꯠꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯁꯨꯝ ꯆꯠꯈꯤꯕ ꯑꯗꯨꯅ ꯑꯖꯤꯠꯀꯤ ꯃꯤꯠꯌꯦꯡ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ ꯑꯁꯤꯗꯒꯤꯗꯤ ꯑꯖꯤꯠ ꯋꯥꯈꯜ ꯈꯜꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯑꯁꯨꯝ ꯀꯤꯁꯤꯜꯂꯛꯄꯗꯒꯤ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯍꯧꯕꯅ ꯐꯔꯒꯅꯤ ꯈꯜꯂꯗꯨꯅ ꯑꯖꯤꯠꯇꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯁꯨꯝꯅ ꯂꯩꯊꯣꯔꯛꯄꯗ ꯑꯖꯤꯠꯀꯤ ꯇꯨꯡꯂꯣꯝꯗꯒꯤ ꯑꯖꯤꯠ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯑꯖꯤꯠꯇꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯀꯤ ꯍꯦꯛ ꯃꯅꯥꯛ ꯅꯛꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯤꯑꯣꯏ ꯑꯍꯜꯒꯤ ꯁꯛꯇꯝ ꯑꯗꯣ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯕꯗꯤ ꯑꯖꯤꯠꯂꯣꯝꯗ ꯃꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯆꯩꯁꯨ ꯑꯗꯨꯒ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯑꯖꯤꯠꯅ ꯏꯄꯨꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕꯗꯗꯤ ꯏꯄꯨꯗꯨ ꯒꯝꯒꯝ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯖꯤꯠ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯒꯅꯨ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯝ ꯍꯦꯟꯗꯨꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯑꯃꯗꯤ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯐꯝꯗ ꯇꯥꯗꯨꯅ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯃꯥꯡꯒꯅꯤꯀꯣ ꯃꯁꯤꯗꯪ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯖꯤꯠ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯑꯁꯨꯝꯅ ꯑꯖꯤꯠꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯗꯥꯏꯔꯤ ꯍꯦꯛ ꯄꯜꯂꯛꯄꯒ ꯃꯗꯨꯒꯤ ꯗꯥꯏꯔꯤ ꯑꯗꯨ ꯃꯗꯨ ꯁꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯈꯜꯂꯨꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯂꯝ ꯍꯦꯟꯗꯨꯅ ꯑꯁꯨꯝ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯗꯥꯏꯔꯤ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯑꯣꯟꯗꯨꯅ ꯕꯪ ꯄꯣꯈꯥꯏꯗꯨꯅ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯖꯤꯠꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯦ ꯑꯖꯤꯠꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯑꯩꯒꯤ ꯏꯄꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯕꯨ ꯇꯣꯛꯂꯁꯤꯔꯅꯤ ꯍꯦꯔꯥ ꯏꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯔꯕꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯤꯡꯍꯟꯅꯒꯗꯧꯔꯤꯕꯅꯣ
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯏꯇꯣꯝꯇ ꯅꯠꯇꯦ ꯍꯣꯠꯅꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯤꯕꯅꯤ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯅꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦꯗ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕꯖꯥꯠꯅꯣ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯝꯂꯦꯗꯅ ꯐꯔꯦꯗ ꯁꯤꯗꯒꯤꯗꯤ ꯏꯃꯥꯟꯅꯕ ꯈꯔ ꯍꯧꯔꯒ ꯋꯥꯛꯀꯤꯡ ꯆꯦꯜꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯉꯥꯏꯍꯥꯛꯇꯨꯡ ꯐꯦꯁꯕꯨꯛ ꯄꯥꯏꯔꯒ ꯂꯩꯊꯣꯛꯀꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯖꯤꯠ ꯐꯦꯁꯕꯨꯛ ꯄꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯑꯖꯤꯠ ꯋꯥꯛꯀꯤꯡ ꯆꯦꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨ ꯀꯁꯥꯔꯗ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯅ ꯑꯖꯤꯠꯇ ꯍꯥꯏꯔꯤ ꯑꯖꯤꯠ ꯌꯨꯝ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯒꯗꯕꯅꯤ ꯂꯥꯡꯐꯥꯡ ꯇꯧꯗꯨꯅ ꯅꯪꯒꯤ ꯍꯧꯅꯕꯤ ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯍꯜꯂꯛꯅꯤ ꯈꯪꯗꯕꯗꯨ ꯇꯧꯒꯅꯨꯀꯣ ꯌꯨꯝ ꯑꯁꯤꯗ ꯑꯔꯨꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯗꯕ ꯐꯩ ꯐꯔꯦ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯅ ꯑꯥꯗ ꯌꯧꯔꯀꯥꯟꯗ ꯅꯪ ꯌꯨꯝꯗ ꯂꯩꯇꯦꯗꯣ ꯑꯩꯈꯣꯏꯅ ꯈꯔ ꯆꯦꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯑꯖꯤꯠꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯒꯤ ꯃꯃꯥꯡꯗꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯣ ꯒꯥꯔꯤꯗ ꯂꯣꯏꯅꯃꯛ ꯀꯥꯈꯠꯅꯗꯨꯅ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯅ ꯏꯀꯣꯟ ꯀꯣꯟꯅ ꯆꯠꯈ꯭ꯔꯤꯕꯅꯤ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡꯕꯨ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡ ꯑꯖꯤꯠ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯤ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡ ꯍꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯅꯣꯡ ꯉꯝꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯔꯣꯃꯤ ꯑꯃꯔꯖꯤꯠ ꯍꯦꯂꯦꯅꯥ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯕꯨ ꯄꯨꯟꯅ ꯀꯧꯔꯤ ꯑꯁꯨꯝꯅ ꯀꯧꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯣꯏꯅꯃꯛ ꯁꯨꯅ ꯇꯤꯜꯂꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯑꯖꯤꯠꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯪꯗ ꯉꯍꯥꯟꯗꯨ ꯀꯅꯥꯅꯣ ꯑꯍꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯔꯣꯃꯤꯅ ꯃꯪ ꯍꯥꯏꯕꯁꯤꯗꯤ ꯃꯪꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯪꯗ ꯍꯥꯏꯔꯝꯕ ꯋꯥꯅꯕꯨ ꯑꯆꯨꯝꯕ ꯑꯣꯏꯔꯗꯤ ꯂꯩꯕꯥꯛꯁꯤ ꯂꯥꯏꯔꯕ ꯂꯩꯈꯤꯗ꯭ꯔꯣ ꯀꯥꯟꯗꯦꯁꯦ ꯑꯗꯨꯗ ꯀꯔꯤꯁꯨ ꯃꯥꯏꯟ ꯇꯧꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯒꯤ ꯏꯄꯨꯅ ꯊꯅꯝꯃꯦ ꯍꯥꯏꯕ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯗꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯏꯁꯪꯒꯤ ꯃꯈꯥ ꯍꯨꯠꯄ ꯍꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡ ꯍꯣꯏ ꯐꯔꯦꯁꯦ ꯑꯗꯣ ꯊꯕꯛꯁꯤ ꯃꯤꯅ ꯑꯣꯟꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯌꯨꯝꯒꯤ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯑꯖꯤꯠꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯅꯈꯤꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯥꯒꯤ ꯈꯨꯠꯆꯥꯕꯤ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯥꯏꯅꯔꯗꯨꯅ ꯑꯖꯤꯠ ꯍꯣꯏꯒꯤ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯖꯒꯥ ꯑꯃ ꯃꯈꯣꯏꯅ ꯇꯧꯈꯥꯏꯕ ꯍꯧꯔꯛꯏ ꯖꯒꯥ ꯑꯗꯣ ꯐꯅꯌꯥꯝ ꯂꯨꯅ ꯇꯧꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯍꯨꯠꯄ ꯍꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯕꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨ ꯍꯣꯒꯥꯏꯗꯨꯅ ꯑꯁꯨꯝ ꯆꯪꯉꯛꯄꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯔꯣꯃꯤꯅ ꯂꯩꯔꯨꯔꯤꯕ ꯃꯦꯆꯤꯟꯒꯤ ꯈꯨꯠꯂꯥꯏ ꯑꯗꯨꯅꯗꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯌꯣꯠꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯄꯤꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯣꯒꯥꯏꯕ ꯌꯥꯕ ꯍꯣꯒꯥꯏꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠ 9-10 ꯍꯧꯈ꯭ꯔꯕꯅꯤ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯕ ꯃꯇꯝꯅꯤ ꯍꯦꯂꯦꯅꯥ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏ ꯃꯈꯣꯏꯗꯤ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯖꯤꯠꯀꯤ ꯃꯌꯨꯝꯗ ꯂꯦꯡꯗꯨꯅ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯆꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯉꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯅ ꯃꯪꯈꯤꯕ ꯃꯪ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯉꯁꯤꯁꯨ ꯑꯍꯜ ꯑꯃꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯔꯗꯅ ꯀꯔꯤꯒꯤ ꯂꯝ ꯍꯦꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯗꯨꯅ ꯑꯖꯤꯠꯀꯤ ꯃꯥꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯃꯨꯛꯇꯪ ꯐꯨꯔꯝꯈꯤ ꯑꯃꯨꯛꯇꯪ ꯐꯨꯖꯕꯒꯤ ꯋꯥꯅꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯖꯤꯠꯇꯣ ꯅꯥꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯤ ꯑꯖꯤꯠꯅ ꯑꯗꯨꯝꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯔꯣꯃꯤ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯅꯤꯗꯣ
ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯖꯤꯠꯇ ꯍꯪꯂꯛꯏ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯖꯤꯠꯇꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟ ꯑꯗꯣ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯗꯨꯅ ꯆꯤꯛ ꯆꯤꯛ ꯂꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯔꯣꯃꯤ ꯑꯃꯗꯤ ꯑꯃꯔꯖꯤꯠꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪꯒꯟꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯐꯨꯔꯤꯠ ꯇꯥꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯩꯒꯤ ꯆꯩꯔꯝꯕ ꯑꯃ ꯌꯥꯝꯅ ꯁꯥꯡꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯁꯥꯊꯤꯅ ꯈꯔ ꯇꯠꯂꯤꯒ ꯇꯧꯗꯨꯅ ꯏꯒꯁꯨ ꯊꯨꯛꯂꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯑꯌꯦꯡꯕ ꯃꯤ ꯐꯥꯎꯕ ꯃꯃꯥꯏ ꯁꯨꯒꯠꯂꯤꯕꯅꯤ꯫ ꯏꯁ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕ ꯔꯣꯃꯤ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯃꯇꯧ ꯀꯔꯝꯅ ꯁꯩꯐꯝ ꯅꯥꯏꯔꯝꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯃꯪꯗꯣ ꯆꯨꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯣꯛꯂꯁꯤꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯉꯥꯏꯈꯣꯗ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯪꯕꯨ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯊꯧꯅꯥ ꯂꯩꯌꯨ꯫ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯣꯠꯅꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯂꯥꯏꯁꯪ ꯑꯗꯨ ꯑꯣꯏꯅ ꯕꯣꯔꯥ ꯊꯨꯒꯥꯏꯔꯁꯤ ꯑꯗꯨꯒ ꯇꯧꯈꯥꯏꯔꯒ ꯌꯦꯡꯉꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯌꯥꯗꯦ ꯂꯥꯏꯁꯪ ꯊꯨꯒꯥꯏꯔꯕꯗꯤ ꯀꯝꯗꯧꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩ ꯃꯤꯋꯥ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯌꯥꯏ, ꯂꯥꯏꯁꯪꯒꯤ ꯁꯔꯨꯛ ꯑꯃꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯍꯨꯠꯀꯗꯕ꯫ ꯑꯗꯨ ꯍꯨꯠꯂꯒ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯐꯥꯎꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯔꯣꯃꯤ, ꯑꯖꯤꯠ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯗꯣ ꯐꯃꯨꯡ ꯑꯃꯗꯨꯗ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯅꯨꯕꯂꯥꯅ ꯍꯥꯏꯔꯛꯂꯤ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯗꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯏꯃꯥꯟ ꯃꯥꯟꯗꯦ꯫ ꯃꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤꯅ ꯀꯔꯤ ꯇꯧꯕꯒꯤ ꯄꯥꯎꯑꯣꯏꯗꯧꯔꯤꯕꯅꯣ? ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯒꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯌꯥꯔꯦꯁꯦ, ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ꯫ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯃꯛ ꯇꯧꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯇꯧꯗ꯭ꯔꯤꯕ ꯃꯐꯝ ꯑꯗꯣ ꯇꯧꯈꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯧꯈꯥꯏꯔꯛꯄꯗꯗꯤ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯑꯁꯨꯝ ꯇꯧꯊꯔꯛꯄꯗ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯤ꯫ ꯂꯥꯏꯕꯨꯡ ꯑꯗꯨꯒꯤ ꯃꯈꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯈꯣꯏꯅ ꯊꯦꯡꯅꯕꯗꯒꯤ ꯃꯗꯨꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯨꯗ ꯂꯥꯏꯁꯪꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯩꯊꯕꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯅ ꯄꯩꯊꯔꯛꯄꯗꯨꯗ ꯃꯈꯣꯏ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯁꯪꯁꯤꯅ ꯀꯔꯤꯒꯨꯝꯕ ꯇꯨꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯥꯏꯔꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯏꯁꯪ ꯑꯁꯤ ꯀꯥꯏꯔꯕꯗꯤ ꯑꯖꯤꯠꯀꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯜꯂꯛꯄꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯋꯥ ꯇꯥꯅꯔꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯇꯥꯛ ꯑꯄꯣꯛꯅꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯁꯪ ꯑꯁꯤꯗꯤ ꯇꯨꯍꯟꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯎꯄꯥꯏ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯁꯪ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯈꯠꯂꯤ ꯑꯃꯗꯤ ꯇꯨꯗꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯣ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯍꯣꯒꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨ ꯍꯣꯒꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯥꯗꯒꯤ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯗꯣ ꯊꯦꯡꯅꯔꯤ꯫ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯗꯨ ꯊꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯃꯉꯥꯜ ꯑꯃ ꯎꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕꯥꯛ ꯁꯨꯖꯤꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯈꯥꯏꯈꯤꯕ ꯀꯣꯝꯁꯤꯡ ꯑꯍꯣꯕꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯐꯨꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯨꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯪ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯅꯤꯡꯊꯤꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯣꯔꯤꯒꯤ ꯇꯔꯪ ꯑꯗꯣ ꯐꯖꯅ ꯂꯩꯕꯥꯛ ꯑꯗꯣ ꯁꯦꯡꯅ ꯀꯥꯝꯊꯣꯛꯂꯕ ꯑꯃꯗꯤ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯖꯤꯠꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯔꯪ ꯑꯗꯣ ꯅꯤꯡꯊꯤꯖꯅ ꯊꯝꯃꯤ꯫ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯣ ꯈꯜꯂꯨꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯇꯔꯪ ꯑꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯣ ꯂꯣꯜꯂꯤꯕ ꯑꯗꯨꯁꯨ ꯐꯛꯀꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯔꯪ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯇꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯅꯥꯒꯤ ꯉꯥꯎꯔꯤ ꯀꯥꯆꯤꯒꯤ ꯃꯥꯜꯂꯒ
नौरी काची अदुदा मयेक खरा येकपा अदुगा स्टार की मोंग सु मालगा स्टार अदुगी मबु ओइरपना मयेक खरा सु येकपा करी करीनो खंगदबा पोलम चेरम मयाम अमसु यौरमले अदुगा करीनो खंगदबा मुरी मुरी ngौरी ngौरी सु तौबा मचेत मकाई कया अमसु यौरमखी अदुगा फी मखल मखल मचू मखल मखल सु यौरमखी मधु मयाम दो होगाइदुना सेतुना असुम येंगलकपदा डायरी अदुदी थिंगरमदी मसिदगिदी अजित डायरी अदो तसेनमकी लेत्रबजाला करमाइन तौबजानो हाइदुना मखोय अदो मथा सानरकली अदुबु थीबदी लोइबनती तरंग अदो असुम असुम फाक फाक्तुना थिरकपना तरंग अदुगी काचिल अमदा लाइरिक अदो थिंगनरे लाइरिक अदो हेक थिंगनबगा अजितना ए डायरी हाइबदो सी लेरेसे असुमना हायरगे महाग यामना हरावना डायरी अदो पुथोरकले डायरी असिगी मनुंगदा करी करीबु इरिबा जानो हाइदुना यामना यिंगखि लाइरिक अदो मखोय अहुम मरी चंगदुना मुन्ना यिंगलबा मतुंगदा तपना हांगतुरकपददी लाइरिक अदुगी मनुंगदा इरमलिबा वाहाइसिंग अदुदी कोलमना इबा ngaktani कोलमना इबा खुदकी मयेकनी इरमलिबा अदुसु बेंगोली की मयेकता इरमलबनिना करी अमता खंगद्रे मसिदगिदी मखोय सिंग अदुना अस सिगी मयेकसिदी अखोय करीमता ग्यान ताद्रे कमाय तौसिगे असमना हाइनरकपा अदुदा रोमिना बेंगोली पाबा थोकपा मी अमा थीदबा याररोय अदुबु कमायना हायरगा मसिबु पाहनगदोरिबनो मसिदा इरमगदोरिबा हायरमगदोरिबा सिंग असि मखोयददी खंगहनिंगदे अदुना सुमाय तौरसि फोटो कापका पुरसि अदुगा गूगल दा फंगबो वारीनी का गायदना हाइजलगा मखोयदे हेक्तम पाहलसि असमना रोमिना हाउदरोकलिबा मफम अदुदा मयाम सुजनरदुना हौजिक मखोयना फंगलिबा डायरी अदुदा इरमलिबा वाहाइसिंग अदो लोइनमक हौबदगी लोयबौबा फोटो कापसले असमना फोटो कापसलबा मतुंगदा मखोयगी बेंगोली मयेक खंगबा अहल अमगी मनाक्ता चतनबगीदमक मखोयना लेकाय असिदा बेंगोली खंगबा कना कना लई हाइदुना मखोयना असुम असुम जेंगलकपदा मियोय अमदी थिंगनरे मफम अदुदा चतुना मियोय अदुदा पाहलुरसि हाइरकपदा अजितना ngaiko ngaiko लेकाय खुलसिदा ngahawaई अचौबा थबक अमा तौखिबनिना मखोयना लेवा मंत्र सिंह नत्रगना मसिदा इरिबु हाइवता इपुगी डायरीनिना थोखरब थौदोकसिंगी मतंगदा खरा मखैदी इरमगनी मधुकी मयाम अदु लेकाय असिगी मियोयसिंग असना हे खंगलकपदा अखोयना करिगुंबा खरा तौगिदोरे हाइबसे मखोयना इलाइ लाइना खंगदोरिबनी मरमदुना मसिना तपा अतोप मी अमा थीसी असमना हायरकपदगिदी अमरजितना अदु ओरगना अखोयगे लेकायगे लैबा अहल अमदा ओइना पाहलसी हायरकपदगी मर्दुदा यानरदुना मखोय मयाम अमरजित की लेकाय अदुदा लैरिबा अहल अदुदा मखोयना फंगलिबा डायरी अदो पाहनबगीदमक्ता हौजी मखोय पुनः लाकमिनरे असुम लाकपना हौजिकती मियोय अदुगी मयुम जरोकलबदा मखोय ममानबी मयाम अदुना कौरकली असुमना कौरकपदगी अहल अदुसु तारदुना मपालदा थोरकले अहल अदुना पान थोरकपदा मखोय नुपाओ नुपियो मखोय खरा लेपलगा लेरमबादुदा अहल अदुना ए इचा सा इनाउसा करियोने नखोयना होबी होबी आइगी असिदा लाकलिपुसिबो नखोयगी जिबु करि तंगसे हाइबनुने नखोय मयाम लम कोइबा लाकपदा मांगखिबा मिगा यावरब्रो अदुमना हंगलकपा अदुदा अमरजितना इपु अदुगी अमदा नचदी इपुदा करिगुंबा अमता पाहनजगी हाइदना खोय लाकचरिबनी अखोयसी सुगुंबा अरी अरीबा लोनसिंग थिजिन खोमजनबा अदुगुमलबा मियोय ngaktani aduna ipuda su karigumba khara pahanjagi haidana koi lakcharibani अखोयना करिगुंबा लोन खरा सुम थेंगजरी हारिबा लोन असि अखोयना दि पाबा थोकथ्रबा असुमना हायरकपदा अहल अदुना करिनोनि नखोयना हारिबसिबो हा कदाय कदाय नखोयना पाबा थोकतिबा हारिदुना करायनोने अदुमना अहल अदुना हायरकपदुदा लाइरिक अदुगी फोटो सिंग यावखिबा रोमिना फोन अदु पुथोक्तुना अहल अदुदा येंगहल्ली मतम अदुदा अहल अदुना एरा सिगी वा ओइरे अइदी अरु अरुबा मयेक ओइरबो निंगुरे यानी यानी मसिदेन इलाइ लाइना दमक पाबा ngamgadoribani असुमना हारगा अहल अदुना बेरेंग बेरेंग पाथर इ मतम अदुदा रोमिना ngaiko ngaiko इपु असुमना हारगा अमरजिता मोबाइल अमा रेकॉर्ड थानबा हायरकपदगी
ꯑꯃꯔꯖꯤꯠꯀꯤ ꯃꯣꯕꯥꯏꯜꯗ ꯑꯣꯏꯅ ꯔꯦꯀꯣꯔꯗ ꯊꯥꯗꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯍꯜ ꯑꯗꯨꯗ ꯄꯥꯕꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯄꯥꯍꯜꯂꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯑꯁꯨꯝ ꯄꯥꯊꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯗꯨꯗ ꯍꯥꯏꯔꯝꯂꯤꯕ ꯑꯃꯗꯤ ꯉꯍꯥꯟꯋꯥꯏ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯅꯣꯡꯊꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯞꯅꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯁꯤꯖꯤꯟꯅꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯣꯏꯅꯃꯛ ꯃꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯑꯗꯨꯝꯅ ꯇꯧꯔꯝꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯉꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯁꯨ ꯏꯗꯨꯅ ꯌꯥꯎꯔꯝꯂꯤ꯫ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯔꯝꯂꯣꯏꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯇꯁꯦꯡꯅ ꯃꯈꯣꯏ ꯃꯤꯄꯥꯏ ꯊꯕꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯁꯨꯝꯅ ꯊꯥꯕ ꯃꯌꯦꯛ ꯑꯃ ꯌꯥꯎꯔꯦꯅꯦꯍꯦ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯔꯥꯎꯅꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯍꯥꯏꯗꯨꯅ ꯏꯔꯝꯂꯤꯕ ꯃꯌꯦꯛ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ꯫ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯃꯨꯛꯇ ꯊꯨꯅ ꯄꯥꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯁꯨꯝ パꯊꯔꯛꯄꯗ ꯈꯨꯖꯥꯏ ꯑꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯑꯃꯗꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯇꯧꯕ ꯉꯝꯕꯁꯤꯡ ꯑꯁꯨꯝ ꯁꯩꯊꯥꯗꯨꯅ ꯏꯔꯝꯂꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯗꯒꯤꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯁꯥꯒꯠꯄ ꯉꯝꯕ, ꯂꯩꯄꯥꯛ ꯀꯌꯥ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯝꯕ, ꯃꯗꯨꯗ ꯅꯠꯇꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯌꯧꯕ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯂꯩꯄꯥꯛ ꯀꯌꯥ ꯌꯧꯕ ꯉꯝꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯌꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯃꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯃꯌꯦꯛ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯝꯂꯤ꯫ ꯃꯗꯨꯗꯣ ꯑꯁꯨꯝ ꯄꯥꯊꯔꯛꯄꯗ ꯑꯃꯔꯖꯤꯠ, ꯔꯣꯃꯤ ꯑꯃꯗꯤ ꯑꯖꯤꯠ, ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯈꯨꯖꯥꯏ ꯑꯗꯣ ꯐꯪꯅꯤꯡꯕꯅ ꯃꯁꯥꯗ ꯂꯥꯡꯇꯛꯅꯔꯤ꯫ ꯑꯁꯨꯝ ꯄꯥꯊꯔꯛꯄꯗ ꯃꯈꯣꯏꯅ ꯍꯦꯛ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯏꯔꯝꯂꯤ: ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯩꯊꯥꯖꯔꯤꯕꯁꯤꯡ ꯑꯁꯤꯅ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯑꯐꯕ ꯃꯒꯨꯟꯅꯤ꯫ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯐꯠꯇꯕ ꯃꯒꯨꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯈꯥꯏꯅꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡ ꯅꯨꯡꯁꯤꯅꯔꯣꯏ, ꯃꯗꯨꯗ ꯅꯠꯇꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯐꯥꯎꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯁꯤꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯟꯅ ꯄꯤꯔꯤꯛ ꯁꯧꯗꯨꯅ ꯌꯥꯝꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯔꯨꯔꯤꯕ, ꯁꯦꯝꯀꯠꯂꯨꯔꯤꯕ ꯐꯨꯂꯥ ꯗꯣꯂꯥꯟ ꯄꯨꯝꯅꯃꯛ ꯑꯗꯣ ꯎꯠꯀꯨꯝꯅ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯔꯝꯕ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯉꯁꯥꯏꯗꯒꯤ ꯁꯥꯒꯠꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯡꯒꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯤ ꯉꯥꯏꯈꯣꯅꯦ, ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯅꯨꯡꯉꯥꯏꯔꯨꯔꯤꯕ ꯈꯨꯗꯤꯡꯃꯛ ꯎꯠꯀꯨꯝꯅ ꯃꯥꯡꯒꯅꯤ, ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯌꯦꯡꯊꯤꯒꯅꯦꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯒꯤ ꯏꯄꯨꯅ ꯅꯤꯡꯊꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯂꯤꯕꯅꯣ? ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅꯁꯨ ꯍꯥꯏꯔꯤ, ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ, ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯈꯣꯏꯒꯤ ꯏꯄꯨꯅ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗꯅ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤꯁꯤꯕꯣ? ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯉꯁꯥꯏꯗꯒꯤ ꯗꯥꯏꯔꯤ ꯄꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯥꯏꯅꯔꯤꯕꯁꯤꯕꯣ? ꯅꯈꯣꯏꯒꯤ ꯑꯁꯤꯕꯨ ꯅꯠꯇꯦ, ꯇꯁꯦꯡꯅ ꯃꯁꯤꯕꯨ ꯂꯩꯕ ꯖꯥꯠꯂꯣ? ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯑꯣꯏꯅꯒ ꯂꯩꯔꯝꯕꯗꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯑꯥꯔꯊ ꯍꯟꯗꯣꯛꯄꯤꯌꯨ ꯄꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ꯭ꯔꯥ? ꯀꯔꯤꯅꯣ ꯅꯈꯣꯏꯒꯤꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤꯅꯤꯗ ꯈꯟꯅꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯣ ꯐꯔꯦꯁꯦ, ꯃꯈꯥ ꯄꯥꯊꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯏꯔꯝꯂꯤꯕ ꯑꯗꯨ ꯃꯈꯥ ꯄꯥꯊꯔꯛꯏ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯞ ꯈꯪꯂꯕ ꯑꯃꯗꯤ ꯀꯜꯂꯛꯅꯕ ꯂꯩꯇ꯭ꯔꯕ, ꯃꯥꯅꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯈꯟꯗꯣꯛꯂꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯗꯨ ꯅꯠꯇꯗꯨꯅ ꯑꯃꯅ ꯉꯝꯅꯅꯕ ꯇꯥꯟꯅꯔꯛꯂꯕꯗꯤ ꯑꯔꯦꯝꯕꯗ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯄꯗꯨꯗꯗꯤ ꯃꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ꯫ ꯑꯩꯈꯣꯏꯁꯤꯡꯗꯤ ꯀꯥꯏꯅꯒꯨꯝꯁꯤ, ꯈꯨꯖꯥꯏ ꯑꯗꯣ ꯑꯊꯝꯕ ꯑꯃꯗ ꯊꯝꯂꯕꯁꯨ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯃꯃꯝ ꯄꯥꯜꯂꯤ ꯅꯥꯏꯗꯨꯅ ꯌꯦꯟꯅꯁꯤ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯄꯥꯊꯔꯛꯄꯗ ꯈꯨꯖꯥꯏ ꯑꯗꯣ ꯍꯧꯖꯤꯛ
ꯀꯗꯥꯏꯋꯥꯏꯗ ꯂꯣꯠꯁꯤꯟꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯣ ꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗꯤ ꯈꯥ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯁꯦꯂꯨꯡꯕꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯂꯩꯔꯤꯕꯅꯤ ꯆꯤꯡꯖꯥꯎ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯆꯤꯡꯒꯤ ꯈꯨꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯆꯤꯡꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯦ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏꯗꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯣꯡꯅꯥꯡꯅꯤ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯇꯨꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯇꯨꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯀꯅꯥꯝꯇꯅ ꯁꯣꯛꯄꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤꯅ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯁꯨꯝ ꯆꯠꯂꯒ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯄꯥꯠ ꯃꯊꯪ ꯃꯊꯪ ꯊꯦꯡꯅꯒꯅꯤ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯠꯂꯒ ꯅꯨꯡꯒꯤ ꯆꯤꯡ ꯊꯦꯡꯅꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃ ꯂꯩꯔꯤꯕꯅꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕꯅꯤ ꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯁꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯩꯗꯧꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯕ ꯈꯜꯂꯣꯏꯗꯕꯅꯤ ꯁꯨꯔꯨꯡ ꯑꯗꯣ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯃꯅ ꯍꯧꯖꯤꯛ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ ꯈꯨꯖꯥꯏ ꯑꯗꯣ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯗꯕ ꯃꯤꯑꯣꯏꯅ ꯍꯦꯛꯇꯃꯛ ꯆꯪꯂꯨꯕ ꯌꯥꯔꯣꯏ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯧꯕ ꯃꯇꯤꯛ ꯆꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯥꯏꯕꯒꯤ ꯃꯔꯝꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯪꯕ ꯉꯝꯒꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯕ ꯆꯪꯕ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯝꯂꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯐꯖꯅ ꯈꯪꯂꯕ ꯂꯥꯏ ꯇꯥꯏꯅꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯆꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯃꯤꯟꯅꯔꯕꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯒꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯕꯖꯥꯠꯅꯣꯅꯦꯍꯦ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯒꯁꯨ ꯍꯦꯛ ꯍꯦꯛ ꯃꯥꯜꯂꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯃꯥꯟꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯝ ꯑꯣꯏꯗꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛꯇꯤ ꯏꯔꯝꯂꯤꯕꯁꯤꯡꯁꯤ ꯆꯨꯝꯅ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯁꯛ ꯏꯊꯤ ꯊꯤꯔꯗꯅ ꯑꯩꯅ ꯄꯥꯔꯤꯕꯁꯤꯕꯨ ꯂꯥꯟꯕ ꯃꯥꯟꯕ꯭ꯔꯅꯦ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕ ꯌꯥꯕꯁꯤꯔꯣ ꯍꯦꯔꯥ ꯅꯈꯣꯏꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯈꯥꯏꯕ ꯑꯃ ꯌꯥꯎꯔꯦꯗ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯐꯔꯦ ꯐꯔꯦ ꯅꯈꯣꯏ ꯌꯧꯅꯕ ꯇꯧꯔꯣ ꯄꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯁꯥꯎꯕꯤꯒꯅꯨ ꯁꯥꯎꯕꯤꯒꯅꯨ ꯁꯦ ꯑꯩꯈꯣꯏꯅ ꯁꯣꯝꯒꯤ ꯑꯋꯥꯃꯟꯁꯦ ꯀꯠꯆꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯨꯄꯥ 1,000 ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯄꯥꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯅꯕ ꯇꯧꯔꯣ ꯑꯩ ꯀꯔꯤꯁꯨ ꯁꯥꯎꯗꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯖꯤꯠꯀꯤ ꯃꯌꯨꯝꯗ ꯄꯨꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯩꯗꯧꯉꯩꯗꯒꯤ ꯍꯧꯁꯤꯒꯦ ꯆꯠꯁꯤꯔ ꯆꯠꯀꯨꯝꯁꯤꯔ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯀꯔꯤ ꯇꯧꯕꯒꯤ ꯆꯠꯂꯣꯏꯗꯧꯔꯤꯕꯅꯣ ꯂꯩꯋꯥ ꯃꯟꯇ꯭ꯔꯒꯤ ꯃꯊꯧ ꯇꯥꯗꯦ ꯊꯣꯡ ꯍꯥꯡꯕ ꯀꯥꯏꯅ ꯂꯩꯋꯥꯅ ꯊꯣꯡ ꯍꯥꯡꯕ ꯀꯥꯏꯅ ꯊꯣꯡꯗꯣ ꯐꯛꯀꯥꯏꯔꯒ ꯂꯣꯏꯔꯦ ꯕꯣꯝ ꯈꯔ ꯄꯨꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯃꯔꯖꯤꯠ ꯅꯪꯅ ꯐꯔꯛ ꯇꯥꯅ ꯅꯣꯛꯂꯤꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯅꯠꯇꯦꯅꯦ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯂꯤ ꯑꯩꯗꯤ ꯕꯣꯝ ꯒꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯍꯣꯏ ꯕꯣꯝ ꯑꯗꯨ ꯅꯪꯒꯤ ꯍꯦꯡꯒ꯭ꯔꯦꯠ ꯇꯥꯏꯝ ꯕꯣꯝ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦꯅꯦ ꯐꯛꯂꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯨꯒꯥꯏꯅꯕ ꯗꯥꯏꯅꯥꯃꯤꯛ ꯕꯣꯝ ꯈꯪꯉꯤꯗꯅ ꯆꯤꯡꯒꯨꯝꯕ ꯊꯨꯒꯥꯏꯅꯕꯗꯣ ꯑꯗꯨꯗ ꯄꯋꯥꯔ ꯈꯔ ꯍꯟꯊꯕ ꯐꯤꯂꯝꯗꯒ ꯁꯤꯖꯤꯟꯅꯕ ꯕꯣꯝ ꯂꯩ ꯑꯗꯨ ꯇꯧꯒꯗꯕꯅꯤꯅꯦ ꯀꯩꯗꯧꯕꯒꯤ ꯑꯉꯥꯎ ꯑꯐꯩ ꯁꯥꯗꯅ ꯄꯋꯥꯔ ꯀꯟꯕ ꯕꯣꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯩꯗꯧꯉꯩꯗꯒꯤ ꯆꯠꯄ ꯍꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤ ꯑꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯄꯨꯕ ꯑꯃꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯆꯤꯡꯕ ꯂꯣꯏꯅꯃꯛ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯥꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯑꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯈꯣꯏꯒꯤ ꯀꯁꯥꯔꯗ ꯂꯩꯕ ꯃꯔꯤ ꯃꯇꯥ ꯂꯨꯍꯣꯡꯕꯒꯤ ꯆꯠꯈꯤꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯇꯤ ꯑꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏ ꯔꯣꯃꯤ ꯑꯃꯗꯤ
ꯔꯦꯅꯨꯕꯂꯥ, ꯄꯥꯟꯊꯣꯏꯕꯤ, ꯑꯖꯤꯠ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯑꯗꯨ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗꯁꯨ ꯂꯣꯏꯅꯃꯛ ꯑꯌꯥꯕ ꯂꯧꯔꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯅ ꯃꯈꯣꯏ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯂꯝ ꯑꯃ ꯊꯤꯖꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ, ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯔꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜꯁꯤꯡꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯕꯨ ꯄꯨꯟꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯆꯠꯀꯗꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯄꯨꯟꯅ ꯇꯔꯨꯛꯇꯨ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯈꯠꯂꯗꯨꯅ ꯄꯨꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯊꯧꯗꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯖꯕ ꯃꯑꯣꯡꯗ ꯃꯦꯞ ꯑꯃ ꯌꯦꯛꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯐꯣꯟꯒꯤ ꯒꯨꯒꯜꯗ ꯐꯪꯕ ꯃꯦꯞ ꯈꯔꯁꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯦꯞ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯂꯨꯕꯗ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯗ ꯍꯥꯏꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯍꯧꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯏꯊꯣꯛꯇꯨꯅ ꯕꯣꯏ ꯑꯃꯗ ꯄꯥꯏꯔꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯝꯁꯥꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ ꯌꯨꯝ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯇꯥꯝꯍꯧꯔꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯃꯈꯣꯏ ꯖꯒꯥ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯁꯤ, ꯈꯔꯁꯨ ꯄꯣꯊꯥꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯣꯊꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ꯫ ꯍꯥꯏꯕꯗꯤ ꯃꯥꯏꯀꯩ ꯑꯗꯨ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ, ꯑꯗꯨꯒ ꯃꯐꯝ ꯁꯤ ꯌꯧꯅꯅꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯁꯨꯝ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯃꯈꯥ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯠꯂꯒ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯆꯤꯡ ꯑꯗꯣ ꯌꯧꯁꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤ ꯂꯥꯞꯇꯛꯅ ꯁꯨꯝ ꯎꯔꯨꯕꯗ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃ ꯑꯣꯏꯔꯤ꯫ ꯃꯗꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯣ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯁꯟꯈ꯭ꯔꯕꯗ ꯃꯈꯣꯏ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯛꯅꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯕꯤꯅꯗꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯒꯥꯔꯤ ꯑꯁꯦ ꯈꯔ ꯊꯧꯖꯤꯟꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯒꯥꯔꯤ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯑꯗꯨꯃꯛ ꯊꯧꯖꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯐꯅ ꯌꯥꯝꯅ ꯁꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤꯗꯤ ꯌꯥꯔꯦ, ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯤ꯫ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯤꯕ ꯔꯣꯃꯤꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯒꯥꯔꯤ ꯑꯗꯣ ꯀꯗꯥꯏꯗ ꯑꯁꯣꯏꯕ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯥꯎꯁꯨ ꯍꯥꯟꯖꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯊꯥꯎ ꯍꯥꯟꯖꯤꯜꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯔꯒ ꯄꯣꯊꯥꯔꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯒꯅꯤ, ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯒꯅꯤ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯥꯡꯖꯧꯅꯅ ꯊꯥ ꯑꯃ ꯆꯥꯕ ꯌꯥꯕ ꯆꯤꯟꯖꯥꯛꯇꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯆꯤꯡꯈꯠꯂꯤꯕ ꯑꯗꯨꯗ ꯀꯣꯛ ꯂꯥꯎꯅ ꯁꯨꯝ ꯊꯤꯜꯂꯛꯄꯗꯒꯤ ꯑꯖꯤꯠꯇꯣ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯑꯖꯤꯠꯅ ꯎꯔꯤ꯫ ꯑꯖꯤꯠꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯖꯤꯠꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯖꯤꯠ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ, ꯀꯩꯗꯧꯔꯒꯦ ꯑꯍꯜ? ꯅꯪꯅ ꯑꯩ ꯒꯥꯔꯤꯁꯤꯗ ꯀꯣꯛ ꯊꯤꯜꯂꯛꯂꯤꯕꯁꯤꯕꯣ? ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯌꯥꯔꯒꯗꯤ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯨ꯫ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯦ ꯑꯔꯨꯕ ꯊꯕꯛꯅꯤ꯫ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯛꯀꯅꯤꯀꯣ, ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ, ꯑꯍꯜꯕꯨ ꯀꯅꯥꯅꯣꯅꯦ? ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯈꯪꯂꯕꯗꯤ
ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ ꯑꯗꯨꯝꯅ ꯑꯖꯤꯠꯅ ꯍꯥꯏꯔꯨꯕꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒꯅꯨ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯀꯔꯤ ꯂꯝꯕꯤ ꯇꯥꯛꯑꯣ ꯍꯥꯏꯕ ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯅꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯑꯖꯤꯠꯅ ꯀꯥꯟꯅꯗꯦꯗ ꯑꯍꯜ ꯊꯥꯏꯅꯉꯩꯒꯤ ꯅꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯍꯧꯅꯕꯤ ꯃꯤ ꯍꯦꯛ ꯎꯕꯒ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯇꯧꯔꯛꯂꯅꯨ ꯂꯝꯕꯤ ꯈꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯂꯝꯕꯤꯗꯣ ꯇꯥꯛꯄꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯐꯍꯟꯅꯤꯡꯗꯨꯅ ꯑꯗꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯈꯣꯡꯂꯒ ꯈꯪꯂꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯝꯕꯤꯗꯨ ꯇꯥꯛꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯛꯂꯕꯗꯤ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤ ꯆꯨꯝꯃꯤ ꯑꯁꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯀꯥꯈꯠꯂꯣ ꯑꯗꯨꯗꯒꯤꯗꯤ ꯑꯁꯨꯝ ꯂꯥꯟꯊꯣꯛꯈ꯭ꯔꯒ ꯃꯊꯪ ꯃꯊꯪ ꯆꯤꯡ ꯄꯥ ꯇꯨꯔꯦꯜ ꯃꯊꯪ ꯃꯊꯪ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯡꯒꯤ ꯆꯤꯡ ꯑꯃ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯆꯤꯡ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯆꯥꯎꯔꯕ ꯆꯤꯡꯅꯨꯡꯒꯤ ꯎꯃꯪ ꯑꯃ ꯊꯦꯡꯅꯒꯅꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯆꯥꯎꯔꯕ ꯆꯤꯡꯒꯤ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯒꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯂꯣꯀꯣ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯊꯣꯡ ꯑꯗꯨ ꯅꯈꯣꯏꯅ ꯍꯥꯡꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯣ ꯀꯣꯛ ꯀꯣꯛ ꯆꯩꯁꯨ ꯁꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯃꯁꯤꯒꯤ ꯑꯍꯜꯁꯤꯁꯨ ꯈꯪꯗꯤ ꯈꯪꯕꯖꯥꯠꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯃꯥꯟꯅꯕꯤ ꯃꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯍꯜꯗꯨ ꯃꯥꯗꯤ ꯆꯠꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯪꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯑꯍꯜ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯑꯍꯜ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯖꯤꯠꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯕꯖꯥꯠꯅꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒ ꯆꯪꯈ꯭ꯔꯕꯖꯥꯠꯂꯥ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯊꯣꯡꯒꯥꯜꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯖꯤꯠꯀꯤ ꯁꯌꯦꯡꯗ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯈꯨꯠ ꯑꯃꯅ ꯊꯥꯔꯛꯏ ꯃꯗꯨꯗ ꯑꯖꯤꯠꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯣꯃꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯃꯨꯁꯤꯜꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯉꯥꯡ ꯉꯥꯡꯂꯒ ꯐꯤꯕꯝ ꯊꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯑꯖꯤꯠ ꯀꯟꯅ ꯂꯥꯎꯈꯤ ꯑꯖꯤꯠꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯕꯗꯨ ꯇꯥꯏꯕꯪ ꯐꯥꯎꯔꯗꯨꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯨꯃꯤꯟꯅꯔꯤꯕ ꯑꯃꯔꯖꯤꯠ ꯔꯣꯃꯤ ꯍꯦꯂꯦꯅꯥ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯁꯨ ꯇꯥꯔꯗꯨꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯔꯛꯏ ꯑꯗꯨꯒ ꯑꯖꯤꯠꯇ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯖꯤꯠ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯑꯖꯤꯠ ꯀꯩꯗꯧꯔꯦ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯍꯧꯒꯠꯂꯛꯂꯤꯕꯗꯨꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯖꯤꯠꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯩ ꯃꯪ ꯐꯠꯇꯕ ꯑꯃ ꯃꯪꯂꯨꯔ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯑꯗꯣ ꯀꯔꯤ ꯃꯪꯂꯨꯕ ꯅꯪꯅ ꯃꯪꯂꯤꯕꯗꯨꯕꯣ ꯅꯠꯇꯦꯅꯦ ꯔꯦꯅꯨꯕꯂꯥꯅꯒ ꯅꯪꯉꯣꯟꯗꯒ ꯀꯤꯟꯅꯒ ꯊꯤꯜꯂꯝꯕ꯭ꯔꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯐꯥꯒꯤ ꯇꯥꯊꯣꯔꯛꯀꯅꯨ ꯑꯩꯒꯤ ꯃꯪꯗ ꯍꯅꯨꯕ ꯑꯃ ꯂꯥꯛꯂꯝꯃꯤ ꯍꯅꯨꯕꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤꯁꯤ ꯆꯨꯝꯃꯤ ꯑꯗꯨꯝ ꯆꯠꯂꯨꯗꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯑꯗꯨꯅꯤꯗꯅ ꯑꯗꯨꯗꯤ ꯑꯐꯕ ꯃꯪꯗꯤ ꯀꯩꯅꯣ ꯀꯔꯝꯍꯥꯏꯅ ꯐꯠꯇꯕ ꯃꯪ ꯑꯣꯏꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯥ ꯇꯥꯔꯛꯏ ꯉꯥꯏꯈꯣ ꯍꯔꯥꯎꯈꯤꯅꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯣꯗꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯡꯕ ꯉꯝꯂꯣꯏ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯄꯨꯔꯛꯂꯤꯕ ꯕꯣꯝ ꯑꯁꯤꯕꯨ ꯐꯥꯒꯤꯔꯣ ꯌꯥꯗ꯭ꯔꯒꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝ ꯋꯥ ꯅꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯐꯔꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯩꯈꯣꯏ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯤ ꯑꯗꯨꯕꯨ ꯑꯖꯤꯠꯇꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯍꯥꯏꯔꯝꯂꯤꯕꯗꯣ ꯉꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯃꯃꯥꯡꯊꯛꯇꯁꯨ ꯑꯍꯜ ꯍꯅꯨꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯕ ꯈꯣꯡꯆꯠ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯕ ꯍꯧꯔꯛꯂꯤ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨ ꯅꯛꯄ ꯃꯥꯜꯂꯒ ꯌꯥꯝꯅ ꯂꯥꯞꯂꯝꯂꯤ ꯎꯕꯗꯃꯛ ꯎꯏ ꯌꯧꯁꯤꯟꯕꯗꯤ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟꯅ
ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯆꯤꯡꯖꯥꯎ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ, ꯆꯤꯡ ꯑꯁꯤ ꯀꯣꯏꯊꯣꯛꯂꯒ ꯊꯧꯒꯗꯕ ꯂꯝꯕꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯆꯤꯡ ꯑꯁꯤ ꯈꯣꯡꯅ ꯀꯥꯔꯒ ꯂꯥꯟꯒꯗꯧꯔꯤꯕꯅꯤ, ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯥꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯃꯌꯥꯝꯁꯤ ꯌꯣꯝꯈꯠꯂꯁꯤ, ꯑꯗꯨꯒ ꯆꯠꯈꯤꯅꯕ ꯇꯧꯁꯤ, ꯃꯇꯝ ꯃꯥꯡꯍꯟꯅꯒꯨꯝꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯄꯣꯌꯣꯝ ꯊꯥꯌꯣꯝ ꯃꯌꯥꯝꯗꯨ ꯌꯣꯝꯈꯠꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯋꯥꯡꯂꯕ ꯆꯥꯎꯔꯕ ꯆꯤꯡ ꯑꯗꯣ ꯀꯥꯕ ꯍꯧꯔꯛꯂꯤ, ꯍꯨꯃꯥꯡ ꯖꯤ ꯀꯥꯡꯕ ꯃꯈꯩ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯐꯥꯎꯕꯗꯤ ꯌꯧꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯃꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯃꯈꯣꯏ ꯁꯪꯇꯞ ꯑꯃ ꯁꯥꯗꯨꯅ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯦꯟ ꯈꯟꯒꯠꯇꯨꯅ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯤ꯫ ꯃꯇꯝꯁꯦ ꯅꯨꯃꯤꯠꯁꯨ ꯄꯨꯡꯇꯥ ꯇꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯗꯣꯟꯗ ꯄꯣꯊꯥꯗꯨꯅ ꯌꯥꯔꯦꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄꯗꯒꯤ ꯂꯝꯍꯨꯏꯁꯤꯡ ꯀꯩꯁꯥꯜꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯝꯍꯨꯏ ꯀꯩꯁꯥꯜꯁꯤꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ, ꯍꯦꯔꯥ, ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯁꯟꯒꯨꯝꯁꯤꯗ, ꯂꯝꯍꯨꯏ ꯀꯩꯁꯥꯜ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯆꯤꯟꯖꯥꯛ ꯑꯣꯏꯅꯔꯕꯅꯤ, ꯂꯥꯛꯇ ꯂꯥꯛꯁꯤꯅꯨ, ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯊꯣꯛ ꯍꯦꯛ ꯑꯣꯏꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯣ? ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅꯁꯨ, ꯍꯣꯏꯅꯦ, ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯈꯣꯏꯅ ꯀꯤꯗꯣꯔꯤꯕꯅꯣ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯝꯂꯤꯕꯁꯤꯗꯤ? ꯑꯁꯨꯝꯅ ꯃꯆꯤꯜꯗ ꯍꯥꯏꯖꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯀꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯤ꯫ ꯃꯇꯝꯁꯤ ꯑꯁꯨꯝ ꯊꯦꯡꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯟꯈ꯭ꯔꯤ꯫ ꯃꯇꯝꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ, ꯊꯥꯕꯜꯁꯨ ꯅꯤꯡꯊꯤꯅ ꯊꯣꯛꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯅ ꯇꯨꯝꯂꯤꯕ ꯁꯪ ꯃꯆꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯉꯪꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯤꯀꯞ ꯂꯣꯏꯅꯃꯛ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯀꯔꯝꯕ ꯁꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯍꯥꯏꯗꯨꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯒꯔꯪ ꯒꯔꯪ ꯂꯥꯎꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯈꯪꯂꯤ, ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯪꯇꯞ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯉꯪꯗꯨꯅ ꯆꯠꯂꯤꯕꯁꯦ ꯆꯥꯎꯔꯕ ꯀꯩ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ, ꯉꯥꯏꯈꯣ, ꯀꯩꯁꯦ ꯑꯃꯨꯛꯇꯪ ꯈꯪꯄ꯭ꯔꯦꯛ ꯈꯪꯍꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯇꯦ ꯍꯥꯏꯕꯅꯤ, ꯑꯩ ꯈꯪꯍꯟꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯄꯣꯔꯛꯈꯤꯕ ꯕꯣꯝꯁꯤꯡ ꯑꯗꯨꯗꯒꯤ ꯕꯣꯝ ꯑꯃ ꯃꯍꯥꯛꯅ ꯂꯧꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯕꯣꯝ ꯑꯗꯣ ꯃꯩꯅꯥ ꯆꯨꯗꯨꯅ ꯂꯥꯛꯇꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕꯣꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯔꯛꯂꯤ꯫ ꯕꯣꯝ ꯑꯗꯨꯅ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯈꯤꯕ ꯑꯗꯨꯗ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯁꯥ ꯉꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯔꯣꯃꯤꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ, ꯅꯪꯁꯤꯗꯤ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯖꯥꯠꯅꯤꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯈ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯈꯣꯡꯆꯠ ꯑꯗꯣ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯑꯁꯨꯝ ꯃꯈꯣꯏꯅ ꯀꯨꯝꯊꯔꯛꯄꯗ ꯍꯦꯂꯦꯅꯥꯗꯣ ꯁꯣꯏꯕꯗꯒꯤ ꯃꯈꯣꯡꯒꯤ ꯈꯣꯡ ꯑꯗꯨ ꯁꯤꯠ ꯅꯥꯟꯊꯣꯛꯈꯤꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯉꯝꯂꯕ ꯆꯤꯡꯃꯥꯏꯒꯤ ꯃꯔꯛ ꯑꯗꯨꯗ ꯅꯥꯟꯊꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯅꯥꯟꯊꯈꯤꯕꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯆꯦꯟꯊꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯜꯂꯨꯒꯗꯕꯗꯨꯁꯨ ꯃꯈꯣꯏꯅ ꯀꯨꯝꯂꯤꯕꯁꯦ ꯁꯤꯛꯇꯨꯅ ꯅꯥꯟꯗꯨꯅ ꯀꯨꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯥꯞ ꯍꯦꯛ ꯌꯥꯜꯂꯨꯕ ꯃꯈꯣꯏꯅꯁꯨ ꯆꯦꯟꯊꯔꯨꯕꯗꯣ ꯉꯝꯂꯝꯗꯦ꯫ ꯍꯦꯂꯦꯅꯥꯅ ꯆꯦꯟꯊꯈꯤꯕ, ꯃꯍꯥꯛꯅ ꯅꯥꯟꯊꯈꯤꯕꯗꯣ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯂꯤ, ꯃꯆꯤꯟꯗꯁꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯗꯣ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯈ꯭ꯔꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯄꯔꯞ ꯃꯈꯥꯔꯣꯝꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯍꯦꯂꯦꯅꯥꯗꯣ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯗꯤ ꯃꯈꯨꯠ ꯃꯈꯣꯡꯅꯆꯤꯡꯕ ꯈꯔ ꯃꯈꯩꯗꯤ ꯁꯣꯛꯂꯝꯂꯤ꯫ ꯍꯨꯕꯥꯠꯄꯒꯤ ꯎꯟꯁꯥ ꯑꯗꯨꯁꯨ ꯏ ꯌꯥꯝꯅ ꯊꯣꯛꯂꯝꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯦꯂꯦꯅꯥꯕꯨ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯇꯨꯅ
ꯌꯥꯝꯅ ꯀꯟꯅ ꯃꯥ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯗꯣ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯍꯦꯂꯦꯅꯥꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯃꯍꯥꯛ ꯆꯩꯅꯥꯈꯣꯜꯅ ꯉꯥꯎꯃꯟꯈꯤꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯍꯦꯂꯦꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯣ ꯇꯁꯦꯡꯅꯃꯛ ꯇꯦꯛꯇꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯀꯝꯗꯧꯅꯤꯁꯤꯗꯤ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯅ ꯀꯥꯟꯅꯔꯔꯣꯏꯁꯤꯗꯤ ꯀꯅꯥꯅꯣ ꯑꯃꯅ ꯄꯣꯔꯣ, ꯑꯃꯔꯖꯤꯠ ꯅꯍꯥꯛꯅ ꯑꯣꯏꯅ ꯄꯣꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯔꯖꯤꯠꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯑꯣꯏꯅ ꯄꯣꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯊꯨꯗꯦꯛꯇꯨꯅ ꯍꯧꯖꯤꯛ ꯇꯦꯛꯂꯤꯕ ꯃꯈꯣꯡ ꯑꯗꯣ ꯍꯧꯖꯤꯛ ꯊꯨꯗꯦꯛꯂꯤꯕ ꯎꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯇꯦꯞ ꯆꯠꯇꯨꯅ ꯂꯪꯅ ꯀꯤꯁꯜꯂꯕ ꯃꯇꯨꯡꯗ ꯑꯃꯔꯖꯤꯠꯅ ꯍꯦꯂꯦꯅꯥꯕꯨ ꯄꯣꯁꯜꯂꯤ꯫ ꯃꯈꯣꯡꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯍꯦꯂꯦꯅꯥ ꯀꯟꯅ ꯂꯥꯎꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯅ ꯑꯩ ꯌꯥꯝꯅ ꯁꯥꯡꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯍꯟꯈ꯭ꯔꯒꯦ, ꯅꯠꯇ꯭ꯔꯒꯅ ꯒꯥꯔꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦ, ꯑꯩ ꯍꯜꯂꯒꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯋꯥꯅ ꯆꯥꯎꯔꯕ ꯆꯤꯡ ꯑꯁꯤ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯑꯃꯨꯛ ꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯣꯔꯁꯨ ꯄꯣꯟꯅꯔꯁꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯨꯝ ꯂꯥꯟꯊꯣꯔꯛꯄꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒꯅꯤ ꯃꯈꯣꯏꯅ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯎꯔꯨꯝ ꯑꯃꯗ꯫ ꯎꯃꯪ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯪꯉꯤ꯫ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯔꯨꯕꯒꯤ ꯃꯩꯁꯥꯅ ꯆꯥꯛꯊꯦꯛꯄ ꯃꯈꯩ ꯂꯥꯛꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯛꯄꯗ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯄꯒꯨꯝ ꯏꯪ ꯂꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ, ꯑꯗꯨꯒ ꯌꯥꯎꯔꯛꯄ ꯏꯁꯤꯡꯁꯤꯡ ꯑꯗꯨꯁꯨ ꯊꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯆꯥꯕ ꯊꯛꯄ ꯇꯧꯔꯤ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏ ꯊꯨꯡꯂꯔꯤ꯫ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯣꯊꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯔꯤꯅꯣ ꯈꯔ ꯀꯛꯊꯠꯇꯨꯅ ꯑꯃꯗꯤ ꯌꯨꯡꯁꯤꯟꯗꯨꯅ ꯁꯪꯇꯞ ꯃꯆꯥ ꯑꯃꯃꯨꯛ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯪꯇꯞ ꯃꯆꯥ ꯑꯃ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥꯕꯨ ꯍꯤꯞꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ 5 ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯊꯣꯛꯁꯤ, ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯏꯔꯨꯖꯔꯛꯇ꯭ꯔꯕꯅ ꯆꯅꯞ ꯂꯥꯎꯔꯤ ꯏꯁꯥꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯔꯨꯖꯔꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯍꯦꯛ ꯏꯔꯨꯖꯕꯒ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯇꯦꯛꯈꯠꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯄꯥꯡꯒꯜ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯁꯤꯡ ꯈꯔ ꯃꯍꯥꯛꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯁꯣꯛꯇꯨꯅ ꯄꯣꯔꯛꯂꯤ, ꯑꯗꯨꯒ ꯍꯦꯂꯦꯅꯥꯒꯤ ꯁꯣꯛꯇꯨꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯍꯩꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯦꯂꯦꯅꯥꯗꯁꯨ ꯏꯁꯤꯡꯗꯨ ꯈꯔ ꯄꯤꯊꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯃꯈꯣꯏ 5ꯁꯨ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯍꯦꯂꯦꯅꯥꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯞꯅ ꯄꯥꯏꯔꯒ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯁꯥꯟꯅꯕꯗ ꯍꯦꯂꯦꯅꯥ ꯀꯔꯤꯃꯠꯇ ꯅꯥꯈꯤꯗ꯭ꯔꯤ꯫ ꯇꯁꯦꯡꯅ ꯍꯦꯂꯦꯅꯥ ꯃꯈꯣꯡ ꯇꯦꯛꯄꯗꯣ ꯄꯨꯡꯐ ꯐꯔꯤ꯫ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯅꯠꯇꯦ, ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯅꯤ, ꯃꯁꯤꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯌꯥꯝꯅ ꯁꯣꯛꯂꯒ ꯄꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯁꯣꯛꯆꯜꯂꯒ ꯊꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥ ꯊꯛꯇꯨꯅ ꯇꯧꯔꯒ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤꯒꯤ ꯏꯁꯤꯡꯒꯤ ꯃꯆꯨꯗꯣ ꯇꯟꯗꯜ ꯃꯉꯥꯜꯒꯤ ꯃꯆꯨꯒꯨꯝꯅ ꯌꯥꯝꯅ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯆꯨꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯣ ꯀꯧꯁꯜꯂꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯀꯧꯁꯜꯂꯒ ꯌꯦꯡꯍꯟꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯑꯇꯣꯞꯄ ꯂꯝ ꯑꯃꯒꯤ ꯁꯪꯁꯥꯔ ꯑꯃ ꯂꯩꯕꯒꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯎꯔꯤ, ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯁꯔꯒ ꯍꯥꯏꯕꯗꯨ ꯌꯧꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯗꯤ ꯍꯧꯅ ꯅꯣꯛꯂꯒ ꯌꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥ ꯅꯣꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯉꯛꯄꯗꯨ ꯌꯦꯡꯂꯤꯉꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯃꯈꯣꯏ ꯑꯃꯨꯛ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯒꯗꯧꯔꯤꯕꯅꯤꯅ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯅꯈ꯭ꯔꯤ꯫
ꯑꯁꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯇꯔꯨꯛ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯊꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯁꯨꯃꯛ ꯆꯠꯄ ꯍꯧꯈꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯃꯐꯝ ꯖꯒꯥ ꯑꯗꯣ ꯌꯧꯁꯤꯜꯂꯛꯀꯗꯕ ꯎꯃꯪ ꯑꯗꯣ ꯃꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗꯒꯤ ꯀꯥꯈꯠꯂꯒ ꯎꯃꯪ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯎꯃꯪ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯆꯤꯡꯒꯤ ꯅꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯃꯔꯛ ꯀꯥꯆꯤꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯒꯅꯤ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯊꯥꯞꯅ ꯑꯁꯨꯛ ꯂꯥꯞꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯄꯣꯠ ꯑꯗꯨꯕꯨ ꯂꯣꯠꯂꯝꯂꯤꯕ ꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯍꯧꯔꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯊꯥ ꯑꯃ ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ꯫ ꯁꯥꯡꯈ꯭ꯔꯕ ꯂꯝꯕꯤꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯄꯥꯡꯒꯜ ꯃꯌꯦꯡ ꯐꯅ ꯌꯥꯝꯅ ꯇꯥꯁꯜꯂꯛꯂꯕꯅꯤ꯫ ꯎꯃꯪꯒꯤ ꯃꯅꯨꯡꯗ ꯐꯪꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯆꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯈꯔ ꯃꯈꯩꯗꯤ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯄꯟꯊꯨꯡ ꯑꯗꯣ ꯌꯧꯔꯒꯅꯤ ꯈꯟꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯆꯥꯎꯔꯕ ꯅꯨꯡꯒꯤ ꯆꯤꯡ ꯍꯥꯏꯕꯗꯣ ꯊꯦꯡꯅꯔꯤ꯫ ꯌꯥꯝꯅ ꯆꯥꯎꯕꯗ ꯅꯠꯇꯅ ꯅꯨꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡꯅꯤ ꯂꯩꯔꯝꯂꯤꯕꯗꯣ꯫ ꯅꯨꯡꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯣꯏꯅ ꯌꯦꯡꯂꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯍꯧꯅ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯏꯁꯤꯡ ꯇꯥꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯗꯨꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯀꯪꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯌꯥꯎꯔꯛꯄ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄꯗ ꯇꯩꯅꯅꯕ ꯊꯝꯂꯤꯕ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯖꯤꯠꯅꯗꯤ ꯃꯗꯨ ꯀꯣꯟꯅ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯎꯍꯟꯗꯕꯤꯗ ꯇꯨꯃꯤꯟꯅ ꯈꯖꯤꯛꯇꯪꯗꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯆꯦꯟꯊꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯣꯛꯀꯤ ꯏꯁꯤꯡ ꯏꯪ ꯂꯥꯎꯕ ꯑꯗꯨꯗ ꯃꯈꯣꯏ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯑꯃꯗꯤ ꯈꯕꯨꯝ ꯊꯟꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯊꯛꯇꯨꯅ ꯃꯈꯣꯏ ꯑꯋꯥꯕ ꯑꯗꯣ ꯀꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯡꯗꯨꯅ ꯈꯤꯗꯨꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯨꯕꯁꯤꯡꯗꯨ ꯐꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯁꯥ ꯑꯃꯅ ꯈꯣꯡꯕꯒꯤ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤ꯫ ꯃꯗꯣ ꯌꯥꯝꯅ ꯍꯧꯕ ꯏꯔꯣꯏꯒꯤ ꯃꯆꯤꯗ ꯀꯥꯝꯂꯒ ꯈꯣꯡꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯅ ꯍꯥꯏꯅꯩ, ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯁꯥꯍꯤꯡ ꯉꯥꯍꯤꯡ ꯆꯥꯕ ꯃꯤꯒꯤ ꯃꯑꯣꯡꯗꯤ ꯃꯥꯟꯕ ꯑꯗꯨꯒ ꯁꯥꯗꯤ ꯆꯥꯕ ꯁꯥꯍꯤꯡ ꯉꯥꯍꯤꯡꯗꯤ ꯆꯥꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤ ꯃꯈꯜ ꯑꯗꯨ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯗꯣ ꯃꯤꯄꯥꯏꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯟꯗꯕꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯛꯄꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯩꯇꯕꯅꯤꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯆꯥꯕ ꯌꯥꯕ ꯊꯛꯄ ꯌꯥꯕ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯔꯨꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯃꯨꯛ ꯄꯨꯟꯅ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅ ꯍꯥꯏꯅꯔꯤ, ꯃꯈꯣꯏ ꯈꯔ ꯑꯃꯅ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯁꯤ, ꯑꯗꯨꯒ ꯃꯈꯣꯏ ꯈꯔ ꯑꯃꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯅꯅꯕ ꯁꯪꯇꯞ ꯑꯗꯣ ꯁꯦꯝꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯔꯣꯃꯤ, ꯄꯥꯟꯊꯣꯏꯕꯤ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥ ꯃꯈꯣꯏ ꯑꯍꯨꯝ ꯆꯠꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯖꯤꯠ, ꯑꯃꯔꯖꯤꯠ, ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝꯕꯨꯅ ꯁꯪꯇꯞ ꯁꯥꯅꯅꯕ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯒ ꯂꯩꯔꯝꯂꯤ꯫ ꯎ ꯄꯥꯝꯕꯤ ꯑꯁꯦ ꯄꯪꯋꯥꯡ ꯋꯥꯡꯗꯦ꯫ ꯑꯗꯨꯒ ꯎ ꯄꯥꯝꯕꯤ ꯑꯁꯤꯒꯤꯁꯨ ꯐꯖꯔꯕ ꯃꯍꯩꯁꯤꯡ ꯄꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯍꯩ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯏ ꯑꯗꯨꯒ ꯁꯦꯝꯁꯨ ꯃꯥꯜꯂꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯉꯥꯡꯁꯪ ꯉꯥꯡꯂꯗꯅ ꯆꯣꯞ ꯂꯥꯎꯅ ꯆꯤꯛꯇꯨꯅ ꯆꯥꯕꯗ ꯍꯦꯛꯇ ꯍꯥꯎꯔꯒꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯩ ꯑꯁꯦ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯔꯣꯃꯤꯗꯣ ꯀꯥꯈꯠꯂꯤ꯫ ꯑꯗꯨꯒ ꯍꯩ ꯑꯗꯣ ꯑꯃ ꯍꯦꯛꯇꯨꯅ ꯃꯍꯥꯛꯅ ꯆꯤꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯝꯅ ꯊꯨꯝꯕ ꯌꯥꯝꯅ ꯍꯥꯎꯕ ꯎꯍꯩ ꯑꯃ ꯑꯣꯏꯔꯝꯕ ꯁꯦꯝꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯨꯗ ꯎꯃꯪꯁꯤꯗ ꯐꯪꯕ ꯁꯦꯝ ꯃꯈꯜ ꯑꯃ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯊꯪ ꯍꯦꯛꯇꯨꯅ ꯂꯣꯏꯅꯃꯛ ꯊꯥꯗꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯦꯅꯨꯕꯂꯥ, ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯎꯍꯩꯁꯤꯡ ꯑꯗꯨꯕꯨ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯂꯤ꯫
loinamai hektoklamdi khara makhai thanamlibani makhoina puba ngamgutaba chang adu khatamak hekna laklibani asom lakpada makhoina angakpa amasu thengari madudi umang adugi matai warabna lafu awangba mahauri hariba lafu se mi ani na konbada khara warap thokadaba chawraba lafuni adupu wangbadi put 10 tamak wangi chawribadu ka hayoragadi put 30 nimfu hena wanglagadaba adugum laba lafoi adubu put 10 tamak wangliba chawraba lafoi pambi aduta paliba lawusi asugi matik chawkhri aduga lafoi amamamna yamna chawman khibana makhoi amana chabada bawda lemna thokadoribani makhoi ani yenaraga chaba phawbada ngamluidabagi changda chawi hariba lafoi singdo amunba yawra haidumna romi changsil laktunda yengli lafoi atugi manak changsil lubada asuki matik manam nungsiba lafoi makhalama oiduna leiramli masidagi di makhoi na lafoi ado ahom mari heklaklaba matungda makhoi amuk lakli asumna tawduna romi renubala amati panthoibi makhoi ahumna makhoi ngasai iruja maithajaduna leiramba chingi chingnung adugi ising saibi adugi manak yoksilakpadadi amarjit ajit amadi helena makhoi ahumda sangtopka amata sadabi unglaga phamlaga leiramki matamaduda makhoi mayam su karigumba madi thoklamlaga tra haiduna parapara changsilaktuna kari torobage ha sangtop saramo haraga kari torobage ba asumna hanglakpada ajitna aikoi yumda hanbana faragani adom na harakpada romina kaino haridubo aikhoina laribase mafam adu jorbogumani nungi singdum haribado masi shodina wairongani masidabo aikhoina kadobagi amu halladoino phanganaba thigedabari adom na harakpada ajitna makha tari tirubagi kanaroi aikhoina fam masta laklibasi arimpagi lakcharamliba haibaduni adom na amu harakpada panthoibina karino haribudubo aikhoi karimita gyan tadre asomna hairapada amarjitna ajitna haiba ngamjiba amadi phongdok wari wafam asi ayayese aikhoina mafam masida sangtap sananaba uwa sumasum kirakpada ajitna chingasigi chingmaida leiba akangbu usama chingthokrubada surungado thengnare surungado gi manungda aikhoina changsilaga yengrubada nunga mana phullaga lerami haiba nungdo asuki matik chawba asuki matik thaba nung makhalamani aduga nung ase kondum sutai aduga nung asi aikhoina phakairaga manungda changluba haibasi kariguba khoina bomnu thugairurabasu singa se ning khairaktuna munung dumak leikhagani madu kothoknabada aikhoi punsi dum loibna hankhagani karimada khoina kanararoi maramaduna aikhoi upaleraroi yumda halasi haibigi wani aikhoi na khalubadi chingasigi chingmaida leiba thonga mara haiduna khalubani chingasigi chingmaida leiba thonga ma oiramba taragadi bomasna tawraka thugairaga aikhoi manung changba yagani khalubani adugadi surungasigi manungda leiba thonga ma oiramle kanararoi aikhoi matam manganabani hanaraba tawsi adumna hairakpada romina ngai khoda ai yautang changlaga yengi kadaino surung haibudubo asumna hairakpada amarjit ajit amadi helena makoi wa noi tawribatu da khangi romi renubala amadi panthoibi makoi ahumda makoina lanaribani haibasi makoina khanglei masidagi di romina nakoine hingoye aina saroktana ne lafoi nalla haniko asumna hairaga lafoi chawraba mataklang saturakpada ajit amarjit helena makoi ahumdi imaima kaino dudi haiduna makoi pungang ngakhrei chawraba lafoi adu urubada makoi di mogoidi pungaw ngawba haibado oirabani matamadu da panthoibina nakoi sungak pro akoi su ahan u makata nakoi ngaklibadu tugi hena ngaklibani noi sibu palibala lafudhu kayam chawrongani nakoi khangra adom na hairakpada amarjit na chap chabi haiba ngamdre adubu chawdi wakak chawrongani adom na hairakpada romina chawi mi alina konbada bawda akoigi thungboi thungduboi tawgidori majani ado lawdudi kayam sangi khangra nangi narip ama heni sangba paramliba lafoi du suse sugu mangak urabra se asom na hairaga ajitta langsilakpada ajina madubu tapmuna wui matamaru da khongkham chawdabadagi longkhak longna turi mayamdo wawa noi lafoi nan badanu pa ama siri haiduna lafoi do asukiti matik chawribani majidagi di makhoi mayamna romi amati
ꯔꯦꯅꯨꯕꯂꯥ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯦꯜꯂꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯁꯪꯇꯞ ꯑꯗꯣ ꯁꯥꯔꯤ꯫ ꯁꯪꯇꯞ ꯑꯗꯨ ꯁꯥꯔꯕ ꯃꯇꯨꯡꯗ ꯔꯣꯃꯤꯅ ꯑꯩꯈꯣꯏꯅ ꯆꯠꯂꯤꯉꯩꯗ ꯁꯥꯎ ꯍꯥꯏꯔꯒ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯑꯃꯔꯖꯤꯠꯅ ꯁꯨꯔꯨꯡꯗꯨꯕꯨꯗꯤ ꯐꯪꯉꯤ ꯑꯗꯣ ꯊꯣꯡ ꯍꯥꯏꯕꯗꯨꯗꯤ ꯂꯩꯍꯧꯗꯦ, ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯪꯉꯨꯔꯕꯅꯤ ꯑꯗꯣ ꯊꯣꯡꯗꯤ ꯊꯦꯡꯅꯗꯦ, ꯅꯈꯣꯏ ꯂꯥꯛꯂꯀꯥꯟꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯒꯦ ꯅꯈꯣꯏ ꯂꯩꯔꯝꯃꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯗꯤ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯈ꯭ꯔꯦ ꯁꯨꯔꯨꯡ ꯑꯗꯨ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯂꯩꯐꯝꯗꯣ ꯑꯖꯤꯠꯅ ꯇꯥꯛꯂꯛꯄꯗꯒꯤ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯨꯔꯨꯡꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯏ꯫ ꯃꯤ ꯑꯃꯅ ꯎꯞꯁꯤꯠ ꯎꯞꯁꯤꯠ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯌꯥꯏ, ꯂꯦꯞꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯂꯛꯄ ꯌꯥꯕ ꯃꯈꯨꯜ ꯑꯃ ꯅꯠꯇꯦ, ꯁꯨꯝꯅ ꯈꯛꯀꯤ ꯃꯤ ꯑꯃꯈꯛ ꯆꯪꯕ ꯌꯥꯕꯒꯤ ꯆꯥꯡꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯣꯛꯂꯛꯀꯦ ꯍꯥꯏꯔꯒꯁꯨ ꯃꯅꯤꯡ ꯍꯟꯅ ꯍꯟꯗꯨꯅ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯨꯜ ꯑꯗꯨ ꯎꯔꯨꯕꯗ ꯔꯣꯃꯤꯅ ꯑꯁ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯈꯨꯜꯁꯤꯗ ꯁꯨꯃꯥꯏꯅꯒ ꯆꯪꯉꯗꯤ ꯏꯁꯥ ꯏꯇꯣꯝꯇ ꯁꯣꯔ ꯐꯨꯜꯂꯒ ꯁꯤꯗꯧ ꯃꯥꯜꯂꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯄꯥꯟ ꯂꯩꯍꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯤ, ꯑꯗꯨꯒ ꯀꯥꯟꯗꯦꯁꯦ ꯍꯌꯦꯡ ꯑꯌꯨꯛ ꯐꯖꯅ ꯆꯪꯉꯁꯤ, ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯄꯣꯊꯥꯔꯁꯤ, ꯋꯥꯁꯨ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯖꯒꯥ ꯑꯃꯗ ꯄꯤꯛꯇꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯔꯒ ꯃꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯂꯤꯕ ꯔꯣꯃꯤꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯨꯔꯨ ꯁꯨꯔꯨ ꯋꯥ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯔꯣꯃꯤ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯥꯡꯄꯣꯛ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯃꯥꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯪꯒꯤ ꯑꯁꯣꯡꯕ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯗꯨꯗ ꯅꯥꯄꯤ ꯃꯔꯛꯇꯒꯤ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯀꯣꯛ ꯐꯥꯎꯕ ꯂꯦꯞꯈꯠꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯔꯣꯃꯤꯅ ꯎꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯔꯣꯃꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯈꯤꯕꯗꯨꯗ ꯔꯣꯃꯤꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯩ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯂꯤꯕꯗꯨꯗꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯁꯠ ꯑꯃꯨꯛ ꯄꯥꯛꯊꯈ꯭ꯔꯦ꯫ ꯔꯣꯃꯤꯅ ꯑꯗꯨꯝꯅ ꯑꯗꯨꯗ ꯂꯦꯞꯂꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯤ, ꯑꯗꯨꯒ ꯔꯣꯃꯤꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ, ꯗꯨꯡ ꯗꯨꯡ ꯆꯦꯜꯂꯝꯃꯒ ꯑꯩꯅ ꯊꯣꯛꯂꯛꯂꯒ ꯌꯦꯡꯉꯨꯕꯗꯗꯤ ꯑꯥꯒꯤ ꯃꯣꯡꯁꯣꯡ ꯑꯁꯤꯗ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯂꯤꯈꯠꯂꯒ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯅ ꯀꯅꯥꯅꯣꯗꯅ ꯍꯪꯂꯨꯕꯗꯒꯤꯗꯤ ꯁꯠ ꯄꯥꯛꯊꯈ꯭ꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯆꯤꯡꯃꯤ ꯀꯥꯡꯕꯨ ꯑꯣꯏꯔꯕꯖꯥꯠꯂꯣ, ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯔ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯇꯣꯔꯆꯂꯥꯏꯠ ꯑꯃꯃꯝ ป้ꯥꯏꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯗꯨꯒ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯝꯕ ꯑꯃꯗꯤ ꯆꯠꯈꯤꯕꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯤꯡ ꯆꯪꯈꯤꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯣ ꯈꯣꯡ ꯃꯔꯝ ꯂꯩꯒꯗꯕꯅꯤ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔꯒꯁꯨ ꯈꯣꯡ ꯃꯔꯝ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯆꯪꯈꯤꯕ ꯇꯧꯕ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯃꯤ ꯂꯩꯔꯝꯕꯒꯤ ꯅꯥꯄꯤꯁꯤꯡ ꯑꯗꯨꯁꯨ ꯅꯦꯈꯥꯏ ꯈꯣꯠꯀꯥꯏꯕ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯒꯨꯝ ꯀꯔꯤꯝꯇ ꯇꯧꯔꯝꯗꯕ ꯐꯤꯕꯝ ꯀꯥꯏꯔꯝꯗꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯔꯣꯃꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯀꯔꯤꯒꯤ ꯐꯥꯒꯤꯅꯣ, ꯁꯤꯕꯨ ꯐꯥꯒꯤ ꯌꯥꯕ ꯄꯣꯠꯂꯣ, ꯂꯥꯛꯑꯣꯁꯦ ꯑꯩ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯁꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯣꯃꯤꯗꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯅ ꯔꯣꯃꯤꯒꯤꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯥꯟꯅꯕ ꯃꯥꯜꯂꯤ, ꯃꯁꯤꯒꯤ ꯃꯤꯁꯦ ꯑꯗꯨꯝ ꯇꯧꯔꯗꯧꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯔꯣꯃꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯁꯪꯇꯞ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯁꯪꯇꯞꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ, ꯃꯗꯨꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯃꯈꯣꯏꯅ ꯏꯔꯨꯖ ꯃꯥꯏꯊꯖꯈꯤꯕ ꯑꯃꯗꯤ ꯊꯛ ꯆꯥꯗꯨꯅ ꯇꯧꯈꯤꯕ ꯂꯣꯛꯀꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯏꯁꯤꯡ ꯑꯗꯣ ꯈꯔꯛ ꯈꯔꯛ ꯀꯪꯗꯨꯅ ꯂꯩꯔꯝꯂꯤ, ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯏꯁꯤꯡ ꯇꯥꯔꯨꯗ꯭ꯔꯕ ꯑꯃꯒꯨꯝ ꯅꯥꯄꯤ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯕꯇ ꯅꯠꯇꯅ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯜꯂꯤ, ꯆꯤꯡꯕꯤ ꯆꯤꯡꯃꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯄꯨꯡꯉꯛ ꯉꯛꯂꯤ, ꯔꯣꯃꯤꯅ ꯍꯥꯏꯈꯤꯕꯗꯨ ꯊꯥꯖꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯃꯛꯅ ꯍꯥꯏꯅꯩ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ,
Ngasai da trane khoi ne sei da iru jakhibu dubo ising saibi sida gina trone ising mayam ama tarakhibu dubo asum na hairakpada Amarjit na mapam swai se karigumba khadi sojna toram khani ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯀꯥꯞꯄꯒ ꯄꯨꯔꯛꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯏꯔꯒ ꯊꯝꯍꯧꯏꯗꯅ ꯃꯗꯨꯒꯤꯗꯣ ꯑꯃꯨꯛꯇꯪ ꯐꯥꯛꯇꯣꯛ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯏꯁꯤꯟꯗꯨꯅ ꯊꯝꯍꯧꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯅꯨꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯩꯗꯧꯅꯨꯡꯗ ꯃꯄꯥꯟ ꯊꯣꯛꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯄꯥꯟ ꯊꯣꯛꯂꯨꯔꯕꯁꯨ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯣꯡꯐꯝ ꯂꯦꯡꯂꯨꯔꯕꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯇꯔꯪ ꯃꯂꯪꯗ ꯅꯈꯣꯏ ꯃꯌꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯉꯥꯎꯈꯤꯗꯨꯅ ꯎꯍꯩꯗꯕ ꯄꯣꯠꯅ ꯎꯕ ꯑꯗꯨꯒ ꯎꯒꯗꯕ ꯄꯣꯠꯅ ꯍꯦꯛ ꯎꯗꯕꯒꯨꯝꯕ ꯑꯁꯨꯝꯅ ꯅꯈꯣꯏ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯩꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯗꯨꯅ ꯏꯔꯝꯕ ꯃꯌꯦꯛ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯪꯂꯤ ꯇꯧꯔꯤꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯇ꯭ꯔꯪꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯐꯝꯂꯒ ꯏꯁꯤꯡ ꯕꯇꯜ ꯑꯃ ꯁꯣꯛꯈꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯐꯝꯊꯔꯛꯂꯤ ꯑꯗꯨꯒ ꯄꯨꯡꯀꯪ ꯀꯪꯅ ꯏꯀꯣꯛ ꯀꯣꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯤꯡꯗ ꯃꯈꯨꯠꯅ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯅ ꯍꯥꯏꯔꯨꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯔ ꯆꯨꯔꯣꯛ ꯆꯨꯔꯣꯛ ꯂꯥꯎꯅ ꯈꯣꯜꯂꯤ ꯃꯈꯨꯠꯇ ꯏꯁꯤꯡ ꯈꯔ ꯄꯛꯂꯛꯄ ꯑꯃꯗꯤ ꯏꯁꯤꯡꯗ ꯃꯈꯨꯠꯅ ꯊꯦꯡꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅꯁꯨ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯏꯀꯪ ꯀꯪꯅ ꯎꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯂꯩꯔꯤ ꯏꯁꯤꯡ ꯆꯥꯏꯕꯤꯁꯨ ꯂꯩꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯑꯗꯨꯅ ꯐꯔꯦ ꯑꯩꯈꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯈꯔꯕꯨꯗꯤ ꯆꯠꯂꯨꯔꯦ ꯑꯗꯨꯕꯨ ꯎꯍꯩꯗꯕ ꯎꯔꯛꯄ ꯑꯃꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯆꯤ ꯑꯃꯠꯇ ꯂꯦꯡꯗꯕꯤꯗ ꯑꯗꯨꯃꯛ ꯂꯩꯔꯁꯤ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯐꯝꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯀꯤ ꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯔꯨ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯔꯖꯤꯠꯅ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ 5 ꯑꯗꯨꯅ ꯍꯥꯏ ꯑꯃꯔꯖꯤꯠ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤꯕꯅꯤ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯔꯖꯤꯠ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 5 ꯑꯗꯨꯅ ꯑꯃꯔꯖꯤꯠꯄꯨ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯈꯥꯝꯂꯤ ꯇꯧꯔꯤꯕꯗꯣ ꯅꯍꯥꯛꯄꯨ ꯀꯧꯊꯣꯛꯂꯤꯕꯅꯤ ꯅꯍꯥꯛ ꯁꯤꯅꯤꯡꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯂꯦꯅꯥꯗꯣ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯛꯂꯤ ꯑꯗꯨꯝꯅ ꯍꯦꯂꯦꯅꯥꯅ ꯑꯃꯨꯛ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯕꯗꯣ ꯄꯨꯡꯐ ꯐꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯂꯦꯅꯥꯔꯣꯝꯗ ꯌꯦꯡꯂꯛꯏ ꯃꯈꯣꯏ ꯂꯩꯔꯤꯕ ꯑꯇꯩ 3ꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯌꯦꯡꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯄꯥꯟꯊꯣꯏꯕꯤꯗꯤ ꯎꯡꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯈꯣꯏ 3ꯅ ꯍꯦꯂꯦꯅꯥꯗ ꯌꯦꯡꯂꯛꯂꯒ ꯄꯥꯟꯊꯣꯏꯕꯤꯅ ꯌꯦꯡꯂꯛꯇꯕꯤꯗ ꯎꯡꯂꯒ ꯂꯩꯕꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏꯕꯤꯗ ꯑꯃꯨꯛ ꯀꯔꯤꯃꯨꯛ ꯇꯧꯔꯦ ꯅꯪꯅ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯁꯣꯝꯗꯅ ꯍꯦꯂꯦꯅꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯀꯤꯔꯛꯂꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯕꯨ ꯍꯦꯂꯦꯅꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯁꯨ ꯑꯃꯨꯛ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯕꯤꯗꯣ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯍꯤꯡꯅ ꯀꯞꯄ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯔꯤꯕ 3 ꯑꯗꯨꯗꯤ ꯉꯥꯎꯔꯕꯅꯤ ꯍꯦꯂꯦꯅꯥꯒ ꯄꯥꯟꯊꯣꯏꯕꯤꯒꯤꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯐꯩ ꯅꯈꯣꯏ ꯈꯪꯒꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯃꯗꯨꯗ ꯑꯖꯤꯠꯅ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩꯌꯣ ꯍꯥꯏꯔꯒ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯔꯣꯃꯤꯅ ꯀꯔꯤꯃꯠꯇ ꯇꯥꯗꯕꯤꯗ ꯃꯍꯥꯛꯀꯤ ꯁꯪꯇꯞ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛꯅ ꯄꯣꯔꯛꯈꯤꯕ ꯕꯣꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯩꯅꯥ ꯆꯨꯔꯒ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯍꯜꯂꯤ ꯑꯗꯨꯝꯅ ꯄꯣꯈꯥꯏꯈꯤꯕꯗꯒꯤꯗꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤ ꯎꯃꯪ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣ ꯂꯣꯛꯅꯨꯡꯒꯤ ꯂꯣꯛꯆꯞ ꯑꯣꯏꯕ ꯅꯨꯡꯒꯤ ꯆꯤꯡ ꯑꯣꯏꯕꯅꯤꯅ ꯃꯈꯣꯜꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯜꯂꯒ ꯂꯩꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯄꯨꯡꯐ ꯐꯈꯤꯕꯒꯨꯝ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯏꯄꯥ ꯄꯥꯈꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯦꯅꯨꯕꯂꯥꯅ ꯔꯣꯃꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯤꯕꯣ ꯈꯣꯡꯐꯝ ꯂꯦꯡꯒꯅꯣ ꯍꯥꯏꯔꯒ ꯅꯪꯅ ꯂꯦꯡꯉꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯅꯣꯡꯃꯗꯣꯟꯊꯛꯇ ꯃꯈꯨꯠ ꯊꯤꯡꯀꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯅꯣꯡꯃꯗꯣꯟꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗꯤ ꯏꯃꯝ ꯃꯝꯃꯤ
masina taklibadi numit chap junglakpa matam adaidagina numidang wairam phawbadangni mafam masina ngalibasi maram aduna mafam mase numidangi matamna sangba aduga ayut nungthilgi matamna tenba mafam amani haibasi makhoina khangli masidagidi mukhoi miyam sing aduna phare adu warabadi aikoi kari tawsiki haiduna makhoi wa khanarakle matam aduda ajitna aikuna laklibasi surung adugi manungda changlaga sanalupagi khusai ado lokthok dupa sini adoiba tarakati aikoi punna changlabadi khudong thiba nangbusu yai aduna aikoi khara hana changlasi asomna hairakpada romina adu warabadi kana kana hana changgadabno haiduna hangi matam aduda ajitna aiga amarjit ka aikoi ni hana changlage aduga kari kari manungda leibage haibadu pau piraklage asomna haineraduna haujikti surung adugi manakta lakle mafam mase yamna mamlibani adubu makoina torchlight kaptuna laklibani makoi tumbaga mata khangrabani masidagidi makoina mafam aduda yausilaklaba matungdadi ngasai makoina ukhiba surung ato leiramdri surung adugi mahutta pungpak pakpa nunggi chingma yama oduna leiramle surung adu mangkhre khanglakpada makoina kadai chakhrabajano ngarangna kok changhauramgadabani haiduna makoida wa khanari makhoi tarukna nungpaklomda onsallaga leiringai kanagomba miyoi ama tunglomda tubat samduna gudung gudung chenkibagi khonjel lama tarakpada makhoi tunglomda chat chat leithokduna jenglai adomna jenglakpa matamdadi kanasu leiramdi matamadutta romina karinoi khode tholiba thodo asibo asomna ngahak wakhal khallaga leiringai somda mamanabi makhoi manga adudi amaga wa pangangda ngangnari matamaduda romina ngaikho aikhoina khalibudu lali asomna hairakada panthoibina karino lale haibabo maduda romina aina no ngale haidana khaluribadu masipunamak aikhoigi mitta uhanba adugumnaba mitrangamani aikhoina khalidana mafamsi numtangi matamna yamna sangba aduga ayurungdingi matamna yamna tenbani haina khalkibadu yamna lale yengo aikhoigi mitta hojik uribasi mitra ngaktani hutlaga lehoga mafam dubuna lamdre yung aina masida maraga yengnabani surungdi leiritu ai khutse nungasigi manungda thinangi yung asomda romina mahaki makhut ado chawraba nungi phaglang adu ta makhut ado thinjelli masina taklibadi makhoigi mamikta asigumna nungi chingmoina uhalibani haibasi makhoina khangle masidagidi khongpham hongduna makhoina kocha chatlubadagi asigulaba thabaksi toroklibani haibase makhoina khangbadagi athuba matamda makoina mapafam masidagi lengdebida leitaba yarroi haiduna makoi lediba khongkho madudagi tumin phamlaga leiri matamaduta helena ngasagi matogum amuk nolakle adubu kanamata kari suhaiti helena da yingnaraga adumak leiri matamaduta helena ngahak noklamlaga tumina leikri matamaduta thangana leiminariba renubalana helena da kari torobage nangbo nangna panokta noklibadu puna karigino asomna he hairubata helena renubala khangyeng yengsilai asomna yenglakpada renubala khanglei helena gi mamit ado ngsak ngangi aduga mamaya du supumbu musalli madu urubada renubala ti khangprek khangkhiduna manakta leiriba romi ajit amadi amarjit makhoi gi marakta chongsilli panthoi bisu helena gi mawng ado ukhrabani na mahaksu khangprek khangduna nupa singa to gi marakta chensilli chongsilli masidagidi makhoi manga nakalamada pulap leikhri aduga helena buna haujing mahana phamliba jaga aduda adumak phamlaga leiri aduga matomta panok to sunokli aduga hairakli nakhoi haujikti mafam masida laklabanina aina amata sithadana loina mahalagani nakhoi gi thawai mirel aduga ai gi punsi asiga onaga dawribani ai asigumlo punsi se yamna pamdi maramaduna nakhoi nasana yara lawjagadabani asomna haraga hauna nokli matamaduda romina helena kayuna na harima yamtugo ha te aikhoina kedobagi nanga yeknabo oigadoribano kari damta khoi gi thawai lawgadoribano ba yengu aikhoi ti mafam masida thaba amagi lakpani adumna hairakpada helena hauna noklaga wanglaba chingi nungi chingmai adutta yamni yangna chumna kabagum jira kakhatkhri madu ubada makhoi mayamdi punga ngaktuna yengduna leiri masidagi romina sumaina yengduna leibadi yaroi mahaku chingthausi haiduna makhoi mayam tawduna helena gi makhong paiduna chingthana bo honei
asam na makhong paiduna chingthana ba honarabasu Helena di chingmai adu nap nap tuna gorong ka khibana makhuna tanaba phanghokiri masidagidi phanayam wangna ka khaba matung de Helena longkhrak longna mahak awang mafam adutagi tarakhi aduma tarakpada makhoi mangana wa khanaraga kaidausighi haiduna leiringai makhoi gi hek mamang maktada Helena longkhrak longna taraga leiriba nungpak sing adutta lukham nei jaibadagi makok to pungkai kairi asumna mayadagi I mayam ama hithaduna Helena famadu maktada khang chungam thawai mangli tauribadu ubada makhoi mamanabi makhoi manga adudi humangana pi kangli karino tarukliba siri haiduna matam aduda Romina panthoibida ngasai na hana kaplibadu kari maramgino haiduna hangki aduda panthoibina aina kaplibado adu maramli madugi damaktani aina khoida haige toramasu adubu tholiba thodoksinga sida ai loina makaukibani asomna panthoibina hairakpada Romina adudi hairo nahana kaplibado karigino asomna hairakpada panthoibina aikhoi laklib mayam se mathang loina mak siragani adugi sumathakta nakhoigi nupi ahom asigi manungda amana khwaidagi hana sigani adubu misak adudi kanano haibadi khangdre asomna mathang sibasi nakhoina pamdragadi mafam masi thadoktuna yamna thuna chatlohoro haiduna aigi nakongda hairambani adudagi ni aisu pangkapta kaplibado khangti matamarudadi nakhoida paw tambaki mahutta isai tomta pangkapta kapsarakhibani wari puna makhanglabada Romina adu oirabadi aikhoi chekchina leitaba yararoi aikhoi ki sada phatraba thawai mel ama changlaga aikhoi bu control tawduna makhuna sanaraklabadi karimata khona tawba ngamlodoribani farese khoi lengra smak lerasi ngasai lengobodo adunani aikhoi na direct aduda diary aduda iramliba singadu mapung phana padabida mapung phana khangdabida aikhoi na thabagase thaklamna paise lubadagi aikhoi na wabase taribani phare amabu were makhata na kari tawrokpa yabage haibado aikhoi directly yengsi asomna haraga makhoi na makhata na kari oirakadage haiduna direct adutta haibadi makhoi na sindoktuna iduna porakiba aiba boy aduda yawribadu de yenglai aduga makhoi na asum patharakpadadi karigumba khongpham hongduna aki ba thawdok kaya amadi nakhoi gi namanabi sing amadi lakminari ba maru mapang sing adu mathang asum sijalak-labadi tawriba sing ado nakhoi gi mitta uhanba mitrang amani haibase kawgano aduga nakhoi gi namitta uhalliba namanabi sing adusu magi mamita nakhoi mayam se butpret hingchai tabba amagum uduna mafam adu thatoktuna koichin chen khrabani chen khiba mana chen khrabasu lehoriba nakhoi na khongpham hongdana adumak nongan ba phawba leirabadi kari amda tawrok khongpham khara lenglurabasu amukhana lengi khallaganu karigumbata nakhoina arangba maibulgumba ma urabadi nakhoina ngasaidagi lengtok lengjin tawribado haujikti madugi matam loire maibuladu urabadi nakhoi karimata kanararoi chahi tara nakhoina lengdabida leirabasu nakhoibu kanwa ngamlaroi haibadu taklaklibani aduna maibulado payaktingai nakhoi tumina nongan ba phawba pham duna leinagadabani asomna larek adu da iramlibadu tabata makhoi di punga ngakli maibul pairakpana hanba tari phamsi haduna makhoi phamli aduga amana larek adu gi makha taba haibadi makhoina sindokliba wahai pareng adu gi makha taba sing asum lithaba hori asum litharaka matamda makhoina longbu lakliba khujayase karamna kanadagi on khibano haibna singba wari singbul maya amasu yawramlei haibadi khujai adugi manungda fatraba thawai mi ama yawduna leiribani khujai adugi wahaudagi khul ani lanjamna kana songnaki amati khulakpa aduna khujai adubu mahana desa upai tawduna piktak tawba khujai ado yamna wana yosanki mayam changduna khulakpa adugi magi makhyat adu tanamdun namsillaga yosalhankhibani masidagiti khulado atopa makhoigi khuldalan tarakliba atopa miyoi aduna ngamsinkhibadagidi mafam aduda leiriba khulakpa adubu makhoi mayamna phuba horaki amadi khujai ado kada leibagi haiduna hangba horaki adubu khulakpa aduna sunghai haidoklamdi masidagidi makhoi mayamna sawduna khulakpa adubu machet kaktuna halu haiduna yathang toropadagi khulakpa adubu makka kaktuna halakpada
ꯈꯨꯖꯥꯏ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯈꯨꯖꯥꯏ ꯑꯗꯨ ꯈꯨꯜꯂꯥꯛꯄ ꯑꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯥꯎꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯈꯨꯜꯂꯥꯛꯄ ꯑꯗꯨꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯁꯦꯟꯅꯔꯒ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯄ ꯑꯃꯗꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯂꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯅ ꯂꯩꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯗꯦ꯫ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯆꯠꯊꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯈꯨꯖꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯗ ꯄꯥꯝꯂꯛꯇ꯭ꯔꯦ꯫ ꯈꯨꯖꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯁꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯔꯛꯄꯗ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯗꯣ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯅꯣꯡꯉꯥꯟꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯎꯔꯝꯕ ꯅꯨꯡꯄꯥꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯗꯨꯁꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯔꯨꯕꯗ ꯃꯈꯣꯏꯁꯨ ꯈꯪꯂꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯊꯝꯃꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯃꯤꯠꯄꯨ ꯁꯨꯝꯗꯨꯅ ꯊꯝꯂꯤꯕꯁꯦ ꯂꯣꯏꯅꯃꯛ ꯀꯣꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯪꯂꯛꯂꯕꯗ ꯃꯈꯣꯏꯅ ꯍꯦꯂꯦꯅꯥꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯂꯦꯅꯥ ꯀꯥꯆꯤꯜ ꯑꯃꯗ ꯃꯍꯥꯛ ꯇꯥꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯂꯦꯅꯥꯕꯨ ꯌꯦꯡꯂꯨꯕꯗ ꯍꯦꯂꯦꯅꯥ ꯃꯍꯥꯛ ꯑꯃꯗꯒꯤ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯃꯟꯕꯗꯒꯤ ꯋꯥꯔꯕꯗꯨꯅ ꯃꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯏꯁꯤꯡ ꯈꯔ ꯍꯦꯂꯦꯅꯥꯒꯤ ꯃꯃꯥꯏꯗ ꯈꯤꯛꯆꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯉꯔꯥꯡꯗꯤ ꯁꯪ ꯃꯅꯨꯡꯗ ꯇꯨꯝꯈꯤꯕꯗꯥꯏꯅꯤ"꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯌꯥꯔꯁꯦ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯁꯨꯅꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯩꯔꯝꯂꯤꯕ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯄꯔꯞ ꯂꯧꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯔꯕꯗꯤ ꯏꯃꯨꯡꯗꯨ ꯃꯨꯠ ꯇꯥꯛꯀꯅꯤ ꯍꯥꯏꯕ ꯑꯃ ꯄꯜꯂꯤ꯫ ꯃꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ"꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ, ꯐꯩ ꯍꯥꯏꯒꯦꯔꯥ ꯐꯠꯇꯦ ꯍꯥꯏꯒꯦꯔꯥ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯊꯣꯛꯇꯕ ꯁꯨꯌꯥꯃꯛ ꯌꯥꯔꯔꯣꯏ꯫ ꯑꯩꯈꯣꯏ ꯁꯤꯔꯕꯁꯨ ꯆꯪꯂꯕꯁꯨ ꯃꯗꯣ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯖꯤꯠꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯠ ꯆꯪꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯀꯤ ꯃꯇꯨꯡꯗ ꯔꯣꯃꯤ ꯏꯟꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯔꯖꯤꯠ, ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ, ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯁꯤꯡꯗꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯑꯖꯤꯠꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯍꯥꯛꯅ ꯆꯥꯎꯔꯕ ꯃꯈꯨꯜ ꯑꯃ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯕꯗꯤ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯈꯨꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔꯒ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯃꯗꯨꯗ ꯃꯍꯥꯛ ꯏꯀꯣꯝ ꯀꯣꯝꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯥꯞꯄꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯑꯃꯠꯇ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯉꯛ ꯑꯃ ꯁꯠ ꯂꯩꯁꯟꯈꯤꯕꯗꯨ, ꯍꯥꯏꯕꯗꯤ ꯑꯖꯤꯠꯇ ꯌꯦꯡꯉꯛꯂꯝꯂꯒ ꯁꯠ ꯂꯩꯁꯟꯈꯤꯕꯗꯨ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯁꯤꯜꯂꯒ ꯆꯪꯈꯤꯕꯗꯨ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯔꯞ ꯆꯪꯁꯤꯜꯂꯤ꯫ ꯁꯨꯔꯨꯡ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯂꯤꯕꯅꯤꯅ ꯃꯈꯣꯏꯅ ꯄꯥꯏꯔꯛꯂꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯉꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯎꯈꯤꯕꯗꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯄꯥꯟꯂꯣꯝꯗꯒꯤꯅ "ꯅꯈꯣꯏ ꯀꯩꯁꯨ ꯇꯧꯗꯕꯔꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯗ ꯔꯣꯃꯤꯅ "ꯀꯔꯤꯁꯨ ꯇꯧꯗꯦ, ꯅꯈꯣꯏ ꯃꯊꯪ ꯆꯪꯉꯛꯂꯣ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯁꯨꯝ ꯂꯥꯎꯊꯣꯛꯈꯤꯕꯅ ꯑꯩꯈꯣꯏꯅ ꯂꯦꯞꯂꯒ ꯆꯪꯕ ꯐꯥꯎꯕ ꯌꯥꯁꯤꯜꯂꯛꯂꯦ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯊꯪ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯄꯥꯟꯊꯣꯏꯕꯤ, ꯔꯦꯅꯨꯕꯂꯥ, ꯍꯦꯂꯦꯅꯥ ꯃꯊꯪ ꯆꯪꯉꯛꯂꯕ ꯃꯇꯨꯡ ꯑꯃꯔꯖꯤꯠꯅ ꯏꯀꯣꯟ ꯀꯣꯟꯅ ꯆꯪꯉꯛꯂꯤ꯫ ꯑꯃꯔꯖꯤꯠꯅ ꯏꯀꯣꯟ ꯀꯣꯟꯅ ꯆꯪꯂꯛꯄꯗꯨꯗ ꯑꯃꯔꯖꯤꯠꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯌꯥꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ "ꯀꯔꯤꯅꯣꯅꯦ ꯈꯣꯡꯅ ꯄꯜꯂꯤꯁꯤꯅ"꯫ ꯑꯁꯨꯝꯅ ꯃꯈꯣꯡ ꯑꯗꯨꯅ ꯐ꯭ꯔꯪ ꯀꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯄꯨꯟꯅ ꯆꯪꯉꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯎꯊꯣꯛꯄ ꯖꯒꯥ ꯑꯣꯏꯔꯛꯇꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯝꯂꯦ꯫ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯁꯨꯝ ꯀꯥꯞꯇꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ナꯀꯟꯗ ꯄꯥꯟꯊꯣꯏꯕꯤꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯨꯕꯗ ꯁꯔꯨ ꯁꯔꯥꯡ ꯑꯃ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯂꯥꯎꯈꯠꯂꯤ꯫ ꯄꯥꯟꯊꯣꯏꯕꯤꯅ ꯑꯗꯨꯝꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯅ ꯀꯨꯏꯅ ꯅꯤꯜꯂꯒ ꯂꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ "ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯇꯞꯅ ꯉꯥꯡꯁꯤ꯫ ꯑꯁ, ꯄꯥꯟꯊꯣꯏꯕꯤꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜꯁꯤ ꯅꯤꯜꯂꯒ ꯑꯗꯨꯃꯛ ꯂꯩꯅꯦ, ꯃꯈꯣꯜ ꯃꯔꯣꯟ ꯑꯃ ꯌꯥꯛꯏꯕ"꯫
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯌꯦꯡꯉꯨꯇꯨ ꯁꯔꯨ ꯁꯔꯥꯡ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯆꯪꯕꯨ ꯆꯪꯈ꯭ꯔꯕ ꯊꯣꯛꯄ ꯉꯝꯗꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯉꯥꯏꯈꯣꯗ ꯀꯅꯥꯒꯨꯝꯕ ꯆꯪꯈ꯭ꯔꯒ ꯊꯣꯛꯄ ꯉꯝꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯔꯨ ꯁꯔꯥꯡ ꯑꯁꯤꯒꯤ ꯃꯁꯥꯗ ꯐꯤꯔꯣꯟ ꯊꯣꯡꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯁꯔꯨ ꯁꯔꯥꯡ ꯑꯁꯤꯗꯤ ꯏꯀꯣꯛ ꯀꯣꯛꯅ ꯑꯗꯨꯃꯛ ꯇꯥꯔꯒ ꯂꯩꯔꯤ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯐꯝꯁꯤ ꯁꯥ ꯉꯥꯒꯤ ꯃꯀꯣꯟꯒ ꯑꯣꯏꯔꯕꯖꯥꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯅꯨꯕꯂꯥꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯐꯝꯁꯤꯕꯨ ꯁꯥꯒꯤ ꯃꯀꯣꯟꯒ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯦꯟꯊꯣꯛꯄꯁꯨ ꯅꯪꯉꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯨꯡꯒꯤ ꯅꯨꯡ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯀꯩꯗꯧꯕ ꯀꯤꯗꯣꯏꯅꯣ ꯁꯤ ꯎꯔꯕꯣꯁꯦ ꯁꯤ ꯕꯣꯝꯅꯤ ꯕꯣꯝ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯣꯔꯛꯄ ꯕꯣꯝꯁꯤꯡꯗꯨ ꯎꯠꯂꯤ ꯃꯗꯨꯗ ꯑꯖꯤꯠꯅ ꯅꯪꯗꯤ ꯀꯔꯝꯕ ꯀꯥꯟꯗ ꯕꯣꯝ ꯄꯣꯔꯛꯏꯕ ꯃꯗꯨꯗ ꯔꯣꯃꯤꯅ ꯑꯖꯤꯠ ꯅꯪꯕꯨ ꯑꯩꯒ ꯆꯪꯃꯤꯟꯅꯔꯛꯈꯤꯕꯗꯥꯏꯅꯦ ꯑꯩꯅ ꯇꯨꯡ ꯊꯪꯉꯛꯈꯤꯕꯅꯤ ꯕꯣꯝ ꯑꯁꯤ ꯑꯩꯅ ꯌꯥꯜꯂꯒ ꯄꯣꯔꯛꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇ ꯎꯍꯧꯗ꯭ꯔꯕ꯭ꯔꯣ ꯃꯗꯨꯗ ꯑꯖꯤꯠꯅ ꯀꯃꯥꯏ ꯎꯗꯣꯏꯅꯣ ꯑꯩꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯒ ꯐꯔꯦꯁꯦ ꯑꯩꯈꯣꯏ ꯁꯔꯨ ꯁꯔꯥꯡꯁꯤꯒꯤ ꯅꯩꯅꯔꯒ ꯂꯥꯛꯄ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯄ ꯅꯠꯇꯦꯁꯦ ꯆꯪꯅꯅꯕ ꯑꯗꯨꯝ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯑꯁꯨꯝ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯉꯥꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯃꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯍꯨꯏꯁꯦꯜꯒꯨꯝꯕ ꯑꯃ ꯈꯣꯡꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯂꯦꯅꯥꯅ ꯇꯥꯔꯛꯈꯤꯕꯅꯤ ꯍꯦꯂꯦꯅꯥꯅ ꯉꯥꯏꯈꯣ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯇꯥꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯌꯦꯡꯂꯨꯕꯗ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯃꯅꯨꯡꯗꯒ ꯃꯤꯒ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯍꯨꯏꯁꯦꯜ ꯈꯣꯡꯕ ꯁꯥꯒ ꯂꯩꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯔꯖꯤꯠꯅ ꯐꯛꯂꯥꯡ ꯑꯃꯗ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯨꯝ ꯂꯥꯛꯄꯗ ꯖꯒꯥ ꯑꯃꯗ ꯃꯈꯨꯠꯅ ꯊꯦꯡꯗꯨꯅ ꯗꯛ ꯂꯥꯎꯅ ꯍꯦꯛ ꯅꯝꯁꯤꯜꯂꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯀꯤ ꯃꯈꯨꯠ ꯑꯗꯣ ꯐꯛꯂꯥꯡ ꯑꯗꯨꯗ ꯚꯨꯠ ꯂꯥꯎꯅ ꯄꯨꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯈꯨꯠ ꯑꯗꯨꯅ ꯚꯨꯠ ꯂꯥꯎꯅ ꯆꯪꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯃꯛ ꯑꯗꯣ ꯄꯨꯡꯉꯛ ꯑꯃꯔꯖꯤꯠꯇ ꯌꯦꯡꯂꯛꯏ ꯅꯨꯡ ꯃꯔꯛꯇ ꯍꯨꯠꯂꯒ ꯁꯥꯕ ꯁꯨꯔꯨꯡ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯐꯛꯂꯥꯡ ꯈꯨꯗꯤꯡꯃꯛꯁꯨ ꯅꯨꯡ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯃꯔꯖꯤꯠꯅ ꯅꯨꯡ ꯑꯁꯤꯕꯨ ꯃꯈꯨꯠꯅ ꯉꯥꯕꯗ ꯄꯨꯊꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯣ ꯁꯠꯇꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯑꯃꯔꯖꯤꯠꯅ ꯅꯝꯂꯨꯔꯤꯕꯗꯨ ꯄꯥꯛꯇꯛ ꯇꯧꯕ ꯅꯨꯡꯄꯥꯛ ꯑꯃꯗꯅꯤ ꯅꯨꯡꯄꯥꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡ ꯆꯪꯁꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯁꯤꯟꯈꯤꯕꯒꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯉꯥꯜ ꯑꯃ ꯉꯥꯟꯊꯣꯔꯛꯂꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯆꯤꯗꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯆꯤꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯌꯥꯝꯅ ꯂꯪꯂꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯏꯟꯊꯣꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯔꯨꯡ ꯑꯗꯣ ꯍꯧꯖꯤꯛ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯇꯧꯔꯤꯕꯁꯤꯗ ꯃꯈꯣꯏꯁꯨ ꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯃꯊꯪ ꯃꯨꯊꯠꯂꯒ ꯑꯁꯨꯝ ꯆꯪꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯍꯣꯏ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯍꯧꯔꯛꯄꯗꯅ ꯑꯈꯨꯕ ꯁꯨꯔꯨꯡ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯒꯅ ꯁꯨꯝ ꯆꯥꯎꯊꯣꯔꯛꯄ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒꯅ ꯁꯔꯨ ꯁꯔꯥꯡ ꯊꯦꯡꯅꯕ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯃꯔꯖꯤꯠꯅ ꯁꯣꯏꯕꯗꯒꯤ ꯐꯛꯂꯥꯡꯗ ꯅꯝꯃꯨꯕꯗ ꯃꯈꯣꯏꯒꯤ ꯕꯇꯜ ꯑꯃ ꯅꯝꯃꯨꯕꯗꯒꯤ ꯃꯩ ꯉꯥꯜꯂꯛꯂꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯒꯤ ꯅꯝꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯅꯝꯂꯨꯔꯣ ꯅꯠꯇ꯭ꯔꯒꯅ ꯅꯦꯠꯄ ꯌꯥꯗꯕ ꯃꯐꯝ ꯑꯃꯗ ꯅꯦꯠꯂꯨꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯣꯅꯦ ꯅꯠꯇ꯭ꯔꯒꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯟꯖꯩꯒ ꯀꯥꯞꯊꯣꯔꯛꯂꯣꯅꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯂꯩꯔꯤꯕ ꯋꯥꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯅ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯊꯦꯡꯅꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯦꯟꯗꯜ ꯃꯌꯥꯝ ꯑꯃꯁꯨ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯜꯂꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯐꯥꯛꯇꯣꯛꯂꯒ ꯊꯝꯂꯤ ꯃꯤꯑꯣꯏ ꯑꯗꯣ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇꯃꯛ ꯁꯦꯠꯂꯒ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯔꯣꯃꯤꯅ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯍꯣꯏ ꯃꯤ ꯃꯥꯟꯗꯦ ꯂꯥꯏꯁꯨ ꯃꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯄꯥꯟꯊꯣꯏꯕꯤꯅ ꯁꯣꯝꯕꯨ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯂꯤ
ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯃꯤ ꯌꯥꯎꯗꯦ ꯐꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯐꯤ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯤ ꯑꯁꯤꯅ ꯃꯤꯒꯤ ꯃꯑꯣꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯣ ꯃꯨꯠꯄ ꯂꯣꯏꯕ ꯅꯥꯏꯗꯕ ꯀꯦꯟꯗꯜ ꯑꯃꯔ ꯀꯅꯥꯅ ꯊꯥꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗꯒꯤꯗꯤ ꯔꯦꯅꯨꯕꯂꯥꯅ ꯀꯦꯟꯗꯜ ꯑꯗꯣ ꯁꯣꯔꯅ ꯀꯥꯝꯗꯨꯅ ꯃꯨꯊꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯨꯊꯠꯄꯗꯤ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯌꯥꯔꯦꯁꯦ ꯀꯥꯝꯃꯨꯔꯅꯨ ꯀꯦꯟꯗꯜ ꯑꯁꯤꯅ ꯆꯥꯛꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯒ꯭ꯌꯥꯁ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯃꯤ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯂꯥꯜꯂꯒꯅꯤ ꯃꯐꯝꯁꯦ ꯃꯤ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯑꯃꯅꯤ ꯀꯥꯟꯅꯗꯤ ꯑꯩꯈꯣꯏ ꯆꯪꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯪꯕ ꯍꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯇꯔꯨꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯍꯧꯖꯤꯛ ꯑꯖꯤꯠꯅ ꯍꯥꯏꯗꯣꯛꯂꯝꯂꯕ ꯐꯤ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯑꯃꯨꯛ ꯀꯨꯞꯈꯤꯗꯨꯅ ꯃꯤ ꯑꯃꯒꯤ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯨꯝ ꯒꯨꯗ꯭ꯔꯨꯡ ꯅꯤꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯤ ꯑꯁꯨꯝꯅ ꯁꯨꯔꯨꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯒ ꯒꯨꯔꯨꯡ ꯂꯥꯎꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯅ ꯃꯐꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯤꯜꯒꯨꯝꯕ ꯑꯃ ꯆꯪꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯁꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯐꯥꯎꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯏꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯑꯗꯨꯕꯨ ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯔꯝꯗꯦ ꯇꯧꯔꯤꯕꯁꯤꯗ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯀꯤꯃꯟꯈꯤꯕꯅ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯃꯈꯣꯏꯒꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏꯒꯗꯣ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯍꯜꯂꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯗꯣ ꯀꯔꯤꯃꯠꯇ ꯇꯥꯕꯗ ꯅꯠꯇꯦ ꯃꯍꯥꯛꯅ ꯏꯗꯨꯅ ꯄꯣꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯨꯃꯛ ꯄꯥꯔꯛꯂꯤ ꯃꯈꯣꯏꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯈꯨꯗꯛꯇ ꯏꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯣꯔꯛꯄꯅꯤꯅ ꯇꯁꯦꯡꯅ ꯍꯦꯛꯇꯃꯛ ꯀꯥꯎꯔꯤꯕꯅꯤ ꯀꯥꯕꯛ ꯄꯥꯈꯤꯕꯅꯤꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯗꯕ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯤ ꯔꯣꯃꯤꯅ ꯎꯈꯤꯕꯅꯤꯅ ꯃꯍꯥꯛꯅ ꯐꯥꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯆꯥꯏ ꯇꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯔꯕꯗꯤ ꯁꯨꯔꯨꯡ ꯆꯪꯅꯅꯕ ꯂꯥꯏ ꯇꯩꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯅꯤꯡꯊꯤꯅ ꯈꯪꯗꯅꯗꯤ ꯆꯪꯂꯨꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯅꯝ ꯍꯥꯗꯨꯅ ꯆꯪꯂꯨꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯔꯝꯂꯤ ꯋꯥꯐꯝ ꯑꯁꯦ ꯔꯣꯃꯤꯅ ꯈꯪꯂꯕꯁꯨ ꯃꯈꯣꯏ ꯃꯉꯥꯗꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯃꯈꯥ ꯇꯥꯅ ꯆꯪꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯔꯣꯃꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯋꯥ ꯇꯤꯜꯋꯥ ꯑꯃꯠꯇ ꯍꯩꯇꯅ ꯆꯪꯂꯨꯔꯒꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯇꯤ ꯈꯪꯂꯤꯕꯅꯤꯅ ꯇꯨꯡ ꯑꯣꯏꯔꯞꯅ ꯑꯁꯨꯝ ꯆꯠꯂꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯣꯏꯊꯣꯛꯈ꯭ꯔꯤ ꯄꯥꯛꯂꯕ ꯆꯥꯎꯔꯕ ꯅꯨꯡꯄꯥꯛ ꯑꯃ ꯊꯦꯡꯅꯩ ꯅꯨꯡꯄꯥꯛ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯨꯔꯨꯡ ꯑꯁꯤꯗ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕꯁꯤ ꯑꯖꯤꯠꯀꯤ ꯃꯄꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯔꯤꯕ ꯃꯤꯁꯤꯡꯗ ꯀꯗꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅꯔꯛꯈꯤ ꯑꯁꯨꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯂꯥꯛꯍꯜꯂꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯔꯛꯄꯗ ꯑꯖꯤꯠꯇꯤ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯖꯤꯠ ꯆꯠꯂꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯔꯣꯃꯤ ꯅꯪꯒꯤ ꯕꯣꯝꯗꯨ ꯄꯤꯔꯛꯑꯣ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯃꯗꯤ ꯆꯨꯊꯦꯛ ꯀꯔꯤ ꯀꯔꯥ ꯀꯥꯆꯤꯟ ꯀꯣꯔꯥꯡ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯕꯣꯝꯗꯣ ꯑꯃ ꯊꯦꯠꯆꯜꯂꯨ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯄꯣꯈꯥꯏꯍꯜꯂꯒ ꯌꯦꯡꯁꯤ ꯀꯔꯤ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯗꯨꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯂꯒ ꯊꯣꯡ ꯑꯃꯅ ꯈꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯂꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯁꯦ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯔꯣꯃꯤꯅ ꯄꯣꯔꯛꯄ ꯕꯣꯝ ꯑꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡꯒꯤ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯊꯦꯠꯆꯜꯂꯤ ꯑꯗꯨꯒ ꯃꯩꯅꯥ ꯆꯨꯗꯅ ꯃꯈꯣꯏ ꯐꯅꯌꯥꯝ ꯁꯥꯡꯅ ꯍꯟꯗꯣꯛꯅꯩ ꯑꯗꯨꯒ ꯃꯅꯥꯀꯣꯡ ꯑꯗꯣ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯃꯈꯣꯏ ꯂꯩꯔꯤꯕꯅꯤ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯃꯁꯤꯗꯒꯤꯗꯤ ꯕꯣꯝ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯈꯣꯜ ꯍꯧꯅ ꯄꯣꯈꯥꯏꯔꯛꯂꯤ ꯕꯣꯝ ꯑꯗꯨꯅ ꯄꯣꯈꯥꯏꯕꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯈꯤ ꯃꯗꯨꯗ ꯅꯠꯇꯅ ꯍꯧꯔꯕ ꯃꯈꯣꯜ ꯑꯗꯣ ꯌꯥꯝꯅ ꯀꯨꯏꯅ ꯅꯤꯟꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯎꯐꯨꯜꯁꯨ ꯌꯥꯝꯅ ꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏꯃꯨꯛꯇꯤ ꯁꯨꯔꯨꯡ ꯑꯗꯣ ꯅꯤꯟꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯂꯥꯎꯅ ꯈꯣꯡꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯈꯤ
ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛꯅ ꯀꯔꯤꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯕꯣꯝ ꯇꯧꯗꯨꯅ ꯊꯨꯒꯥꯏꯔꯤꯕ ꯊꯣꯡ ꯑꯗꯣꯝꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯣ ꯀꯔꯤꯁꯨ ꯇꯧꯗꯅ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛꯇ ꯕꯣꯝ ꯇꯧꯔꯒ ꯊꯨꯒꯥꯏꯈꯤꯕꯒꯤ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯀꯥꯏꯒꯗꯕꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯔꯣꯃꯤ, ꯅꯪꯒꯤ ꯕꯣꯝꯗꯨ ꯈꯔ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯈꯔ ꯑꯃꯨꯛꯇ ꯁꯤꯜꯂꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕ ꯁꯤꯟꯗ꯭ꯔꯕꯁꯨ ꯃꯄꯥꯡꯒꯜ ꯀꯟꯕ ꯕꯣꯝ ꯌꯥꯎꯔꯤ, ꯑꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯣꯡ ꯊꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯕꯣꯝ ꯑꯁꯤ ꯐꯤꯠ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯐꯨꯠ ꯆꯥꯝꯃꯒꯤ ꯆꯥꯡꯗ ꯑꯩꯈꯣꯏ ꯍꯟꯗꯣꯛꯀꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯇꯠ ꯃꯇꯠ ꯇꯠꯀꯗꯧꯔꯤꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯥꯔꯣꯏꯅꯤ, ꯀꯔꯤꯒꯨꯝꯕ ꯕꯣꯝꯗꯨ ꯄꯣꯈꯥꯏꯔꯛꯄꯗ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤꯗꯨꯅ ꯂꯝꯕꯤꯁꯤ ꯇꯁꯦꯡꯅ ꯑꯃꯨꯛ ꯐꯨꯟꯖꯤꯟꯈ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯗ ꯍꯜꯂꯦꯗꯅ, ꯊꯨꯒꯥꯏꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯁꯦ ꯍꯥꯞꯆꯜꯂꯣꯁꯦ, ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯋꯥꯔ ꯋꯥꯡꯕ ꯄꯣꯠꯇꯣ ꯍꯥꯞꯆꯜꯂꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯋꯥꯔ ꯋꯥꯡꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯕꯣꯝ ꯑꯗꯣ ꯃꯈꯣꯏꯅ ꯊꯦꯠꯆꯜꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯩꯅꯥ ꯑꯗꯣ ꯆꯨꯔꯨꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯐꯅꯌꯥꯝ ꯁꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯐꯤꯅ ꯀꯨꯞꯇꯨꯒ ꯂꯩꯔꯤꯕ ꯀꯦꯟꯗꯜ ꯊꯥꯟꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯍꯟꯖꯤꯟꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯂꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏ ꯃꯅꯥꯀꯣꯡ ꯑꯗꯣ ꯍꯥꯏꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯦꯟꯁꯤꯜꯂꯒ ꯂꯩꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯐꯅ ꯀꯨꯏꯔꯕ ꯐꯥꯎꯕ ꯕꯣꯝ ꯑꯗꯣ ꯄꯣꯈꯥꯏꯔꯛꯈꯤꯗꯦ꯫ ꯆꯦꯛ ꯇꯧꯕ ꯆꯪꯒꯗꯕꯁꯨ ꯀꯔꯤꯒꯨꯝꯕꯗ ꯃꯩꯅꯥ ꯑꯗꯨꯅ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯣ, ꯀꯔꯤꯒꯨꯝꯕ ꯄꯣꯈꯥꯏꯔꯛꯂꯕꯗꯤ ꯆꯦꯛ ꯇꯧꯕ ꯆꯪꯂꯤꯕ ꯃꯤ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯆꯪꯁꯟꯁꯤ ꯀꯗꯥꯏ, ꯉꯥꯏꯔꯒ ꯂꯩꯁꯤ ꯀꯗꯥꯏ, ꯃꯈꯣꯏ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯋꯥꯈꯜ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯗꯣ ꯌꯥꯝꯅ ꯁꯥꯟꯅ ꯖꯨꯝ ꯇꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯕꯣꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯒꯥꯏꯗꯨꯅ ꯂꯪꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯨꯡꯄꯥꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕꯣꯝ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯨꯡꯊꯨ ꯊꯨꯒꯥꯏꯔꯒ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯁꯦꯒꯥꯏꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯀꯅꯥꯅ ꯀꯝꯗꯧꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛꯅ ꯍꯥꯏꯅꯔꯤ, ꯀꯥꯟꯅꯔꯔꯣꯏ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯡꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯍꯜꯂꯒ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯑꯄꯟꯕ ꯄꯤꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯈꯣꯡꯅ ꯗꯪ ꯀꯥꯎꯔꯨꯔꯤ꯫ ꯑꯗꯨꯝꯅ ꯀꯥꯎꯔꯨꯕ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯂꯣꯛ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯕꯇꯜ ꯑꯗꯨꯗ ꯀꯥꯎꯁꯤꯜꯂꯨꯕꯗꯒꯤ ꯊꯣꯡ ꯑꯗꯣ ꯒ꯭ꯔꯪ ꯒ꯭ꯔꯪ ꯂꯥꯎꯅ ꯅꯤꯛꯂꯒ ꯇꯞꯅ ꯇꯞꯅ ꯂꯩꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯄꯨꯡꯉꯛ ꯉꯛꯂꯤ, ꯑꯗꯨꯒ ꯑꯖꯤꯠꯇ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯥꯒꯠꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯝꯗ꯭ꯔꯦꯅꯦ, ꯑꯖꯤꯠꯅ ꯑꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯉꯛꯂꯤꯕꯁꯤ ꯅꯨꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯑꯗꯨꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯈ꯭ꯔꯦ꯫ ꯅꯨꯡ ꯑꯁꯤꯒꯤ ꯊꯥꯕꯒꯤ ꯆꯥꯡꯁꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛꯅ ꯃꯈꯨꯠ ꯑꯗꯣ ꯑꯃꯒ ꯑꯃꯒ ꯁꯝꯅꯔꯒ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯕ ꯐꯥꯎꯕꯗ ꯅꯨꯡ ꯑꯁꯤꯒꯤ ꯑꯊꯥꯕꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯊꯥꯈ꯭ꯔꯕ ꯅꯨꯡ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯕꯣꯝꯅꯥꯎꯗꯨꯃꯗꯤ ꯊꯨꯒꯥꯏꯕ ꯉꯝꯂꯒꯅꯤ? ꯃꯁꯤ ꯈꯪꯂꯛꯄꯗ ꯃꯈꯣꯏꯗꯤ ꯄꯪꯅꯣꯛꯇ ꯅꯣꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯕꯅꯤꯅ ꯃꯅꯨꯡꯗ ꯆꯪꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯆꯪꯁꯤꯜꯂꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯨꯡꯄꯥꯛꯅ ꯂꯣꯜꯂꯝꯕ, ꯊꯣꯡ ꯑꯣꯏꯗꯨꯅ ꯂꯣꯜꯂꯝꯕ ꯖꯒꯥ ꯑꯗꯣ ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏꯗꯒꯤ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯄ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯁꯤ ꯆꯥꯎꯔꯕ ꯍꯣꯜ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯋꯥꯅ ꯁꯥꯕ ꯁꯒꯥꯏ ꯃꯌꯥꯝ ꯑꯃ ꯃꯊꯛꯇ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏꯅ ꯎꯔꯤ꯫ ꯀꯔꯤ ꯃꯔꯝꯒꯤ ꯀꯅꯥꯅ ꯃꯁꯤꯕꯨ ꯁꯥꯔꯝꯂꯤꯕꯅꯣ, ꯀꯔꯤ ꯃꯔꯝꯒꯤ ꯃꯁꯤ ꯊꯅꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯋꯥꯍꯪ ꯍꯪꯅꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯒꯥꯏ ꯑꯗꯣ ꯃꯤꯔꯥꯡ ꯑꯃꯗ ꯊꯪꯂꯝꯗꯦ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯁꯨꯔꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯇꯤꯟ ꯀꯥꯡ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯃꯤꯔꯥꯡ ꯊꯥꯡꯗꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯪꯂꯤꯕꯅꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯒꯥꯏ ꯑꯗꯣ ꯀꯔꯤ ꯃꯔꯝꯒꯤ ꯁꯥꯔꯝꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯝꯂꯒ ꯁꯒꯥꯏ ꯑꯗꯣ ꯅꯣꯝꯅꯅꯕ ꯍꯣꯠꯅꯔꯨꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯣꯡꯈꯠꯇꯨꯅ ꯁꯒꯥꯏ ꯑꯗꯨꯕꯨ ꯄꯥꯏꯅꯅꯕ ꯌꯥꯅꯅꯕ ꯍꯣꯠꯅꯔꯨꯕ ꯃꯇꯝꯗ ꯂꯥꯝꯕꯗꯤ ꯐꯪꯂꯝꯗꯦ, ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯈꯤꯕꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜ 4-5 ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜ 4-5 ꯑꯁꯤꯗ ꯀꯔꯝꯕ ꯃꯐꯝꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯁꯨꯝ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯌꯦꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯅꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗꯁꯨ ꯌꯦꯛꯂꯤ, ꯇꯥ ꯄꯥꯏꯅꯗꯨꯅ ꯊꯤꯟꯅꯕꯒꯤ ꯃꯑꯣꯡꯗꯁꯨ ꯌꯦꯛꯂꯤ꯫ ꯃꯈꯣꯏꯅ ꯑꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯁꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯔꯤꯕ ꯄꯣꯠꯅꯤ꯫ ꯈꯨꯗꯩ ꯁꯦꯠꯂꯒ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯄꯥꯏꯔꯒ ꯌꯥꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯇꯣꯞꯄ ꯑꯃꯗꯅ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯔꯒ ꯑꯃꯥꯏꯕ ꯑꯅꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯛꯇꯤ ꯑꯗꯨꯅ ꯕꯨꯠ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯕꯨꯠ ꯑꯅꯤꯗꯣ ꯅꯣꯡꯊꯛꯇ ꯌꯦꯛꯈꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯌꯦꯛꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯣ ꯅꯨꯡꯗ ꯍꯛꯂꯒ ꯊꯝꯕ ꯃꯤꯇꯝꯒꯨꯝꯕ ꯃꯌꯦꯛ ꯑꯃꯅꯤ꯫ ꯃꯗꯨ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯥꯏꯕ ꯃꯈꯜ ꯀꯌా ꯑꯃ ꯂꯥꯛꯂꯝꯂꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯔꯨꯕ ꯂꯥꯏꯔꯤꯛ, ꯑꯔꯨꯕ ꯈꯨꯖꯥꯏ ꯑꯃꯗꯤ ꯑꯔꯨꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯤ꯫ ꯑꯗꯨꯒ ꯀꯔꯝꯕ ꯃꯐꯝꯗ ꯀꯔꯝꯕ ꯁꯨꯔꯨꯡꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏꯅ ꯈꯪꯂꯝꯗꯦ꯫ ꯂꯩꯔꯤꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜꯁꯤꯡ ꯑꯗꯨꯗ ꯀꯔꯝꯕꯗ ꯆꯪꯂꯨꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨꯅꯤ꯫ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯨꯅ ꯀꯔꯥꯏꯗ ꯆꯪꯂꯒ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯗ ꯔꯣꯃꯤꯅ ꯍꯥꯏꯗꯣꯔꯛꯂꯤ, ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯨꯔꯕ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯁꯦ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯇꯥꯞ ꯍꯦꯛꯇ ꯂꯧꯔꯒ ꯂꯥꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯃꯗꯨ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯣꯃꯤꯅ, ꯑꯩꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯍꯧꯖꯤꯛꯇꯗ ꯂꯥꯏꯔꯤꯛ, ꯈꯨꯖꯥꯏ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯨꯕꯗ ꯎꯔꯨꯕꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯄꯅꯤ ꯍꯥꯏꯅ ꯈꯨꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ, ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯂꯥꯛꯄꯒꯤ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯈꯟꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯍꯣꯏ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯣꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯈꯔ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯑꯗꯨꯒ ꯌꯣꯠ ꯃꯁꯦꯟ ꯈꯦꯠꯅꯕꯒꯤ ꯃꯈꯣꯜꯗ ꯀꯦꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃꯨꯛꯁꯨ ꯇꯥꯔꯤ꯫ ꯑꯗꯨꯅ ꯀꯦꯔꯦꯛ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜꯁꯤꯡ, ꯌꯥꯝꯅ ꯀꯟꯅ ꯀꯦꯔꯦꯛ ꯂꯥꯎꯅ ꯆꯤꯡꯈꯤꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯔꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯊꯥꯡ ꯌꯥꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯐꯛꯂꯥꯡ ꯑꯁꯤꯗ ꯌꯦꯠꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯊꯕꯛꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯔꯕ ꯃꯇꯨꯡ ꯂꯩꯔꯤꯕ ꯁꯨꯔꯨꯡꯁꯤꯡ ꯑꯁꯤꯗ ꯄꯨꯂꯞ ꯆꯪꯂꯕꯗꯤ ꯃꯇꯝ ꯃꯥꯡꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯔꯒ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯔꯤ꯫ ꯔꯣꯃꯤ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ, ꯑꯗꯨꯒ ꯑꯖꯤꯠ, ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯒ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯔꯒ ꯁꯨꯔꯨꯡ ꯇꯣꯉꯥꯟꯅ ꯆꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠ, ꯑꯖꯤꯠ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯔꯖꯤꯠ, ꯑꯖꯤꯠ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯪꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯄꯗꯨꯗ ꯃꯈꯣꯏꯅ, ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ? ꯑꯁꯨꯛ ꯅꯝꯊꯤꯕ ꯃꯅꯝꯗꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯅꯝꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯍꯥꯏꯔꯛꯂꯤ, ꯃꯐꯝꯁꯦ ꯀꯩꯅꯣꯝꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ, ꯑꯩꯈꯣই ꯇꯞꯅ ꯆꯪꯁꯤꯟꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯅꯝꯊꯤꯕ ꯃꯅꯝ ꯑꯗꯣ ꯄꯨꯡꯐꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯏꯇꯥꯎ ꯇꯥꯎꯍꯟꯕ ꯉꯝꯕ, ꯇꯌꯥꯡ ꯇꯁꯣꯏꯍꯟꯕ ꯉꯝꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯇ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯃꯅꯝ ꯑꯃ ꯅꯝꯃꯛꯂꯦ꯫ ꯃꯁꯤꯁꯤꯗ
ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯤ ꯇꯌꯥꯡꯇ ꯁꯣꯏꯍꯟꯕ ꯏꯊꯛ ꯏꯔꯥꯡ ꯍꯧꯍꯟꯕꯒꯨꯝꯕ ꯇꯧꯔꯤ꯫ ꯑꯖꯤꯠꯅ ꯇꯨꯃꯤꯟꯅ ꯑꯃꯔꯖꯤꯠꯇ ꯍꯥꯏꯔꯛꯂꯤ, ꯅꯪꯗꯤ ꯀꯔꯤꯝꯇ ꯐꯥꯎꯗꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯍꯦꯂꯦꯅꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯖꯤꯠꯇ ꯍꯥꯏꯔꯤ, ꯈꯪꯗꯦ, ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯍꯦꯂꯦꯅꯥ ꯂꯥꯞꯇꯛꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥ ꯇꯨꯡ ꯍꯟꯗꯨꯅ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯂꯦꯅꯥꯒꯤ ꯃꯇꯨꯡꯗ ꯄꯔꯞ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥ, ꯅꯈꯣꯏꯅ ꯈꯜꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯂꯦꯅꯥ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯑꯃꯗꯤ ꯑꯃꯔꯖꯤꯠꯅꯁꯨ ꯍꯦꯂꯦꯅꯥꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯆꯪꯁꯤꯟꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯂꯦꯅꯥꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯆꯥꯎꯔꯕ ꯍꯣꯜ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯔꯣꯃꯤ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯌꯥꯝꯅ ꯀꯟꯅ ꯀꯧꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯪꯈꯤꯕꯗꯣ ꯀꯔꯝꯕ ꯁꯨꯔꯨꯡꯗꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯨ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯂꯩꯔꯤꯕ ꯁꯨꯔꯨꯡ 4-5ꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯗꯤ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯁꯨꯔꯨꯡꯗ ꯆꯪꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯍꯧꯗꯕꯅꯤꯅ ꯃꯍꯥꯛ ꯀꯔꯣꯝꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯇꯤ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯍꯦꯂꯦꯅꯥꯕꯨ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯔꯝꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯂꯦꯅꯥꯅ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯍꯦꯂꯦꯅꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯔꯣꯃꯤꯅ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯄꯨ ꯊꯣꯝꯗꯣꯛꯇꯨꯅ ꯄꯨꯈꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯊꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯔꯣꯃꯤꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯈꯣꯏ ꯂꯣꯛ ꯌꯥꯝꯅ ꯈꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯔꯣꯃꯤ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥ, ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ, ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯕ ꯌꯥꯕ ꯁꯨꯔꯨꯡ ꯅꯠꯇꯦ꯫ ꯃꯁꯤꯗꯕꯨ ꯆꯪꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯑꯃꯒ ꯌꯦꯡꯊꯤꯅꯕꯗ ꯅꯠꯇꯅ ꯃꯤꯒꯤ ꯁꯥꯗꯣꯡꯕꯨ ꯀꯜꯂꯛꯍꯟꯕ ꯉꯝꯕ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯑꯃꯗꯤ ꯅꯨꯡꯉꯣꯟꯕ ꯉꯝꯕ ꯃꯅꯝ ꯀꯌꯥ ꯃꯅꯨꯡꯗ ꯂꯩꯔꯤ꯫ ꯃꯅꯝꯁꯤꯡ ꯑꯗꯨꯕꯨ ꯐꯪꯂꯨꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯐ-ꯐꯠꯇ ꯀꯔꯤꯅꯣ ꯈꯪꯉꯛꯂꯣꯏ꯫ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯦ ꯏꯆꯟꯅꯤ, ꯏꯆꯥꯅꯤ, ꯏꯃꯥꯅꯤ, ꯀꯔꯤꯃꯠꯇ ꯈꯪꯉꯛꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯁꯤꯃꯗꯤ ꯆꯪꯂꯨꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯦꯅꯥꯗꯤ ꯀꯞꯂꯗꯨꯅ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯤꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ ꯃꯗꯨ ꯈꯛ ꯇꯧꯒꯨꯝꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯍꯨꯝꯅ ꯑꯗꯨꯝꯅ ꯉꯥꯎꯈꯠꯂꯛꯂꯕꯗꯤ ꯑꯃꯠꯇ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯔꯣꯏ꯫ ꯁꯨꯔꯨꯡ ꯑꯁꯤ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯁꯨꯔꯨꯡꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯔꯣꯃꯤꯗꯤ ꯊꯥꯖꯗ꯭ꯔꯗꯨꯅ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯂꯦꯅꯥꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯗꯒꯤ ꯔꯣꯃꯤ ꯃꯇꯣꯝꯇ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯃꯤꯅ ꯃꯇꯣꯝꯇ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯉꯥꯡꯁꯤꯜꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯃꯨꯟꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅꯁꯨ ꯈꯪꯂꯤ ꯔꯣꯃꯤꯁꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯣ ꯍꯧꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯈꯪꯂꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯣꯃꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯃꯈꯣꯏꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯤꯟꯅ ꯊꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅꯁꯨ ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯕ ꯌꯥꯗꯕ ꯁꯨꯔꯨꯡꯅꯤ, ꯑꯗꯨꯕꯨ ꯃꯅꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯈꯤ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯔꯖꯤꯠ ꯑꯃꯗꯤ ꯑꯖꯤꯠꯅ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥ ꯉꯥꯛꯇ ꯑꯍꯨꯝ ꯑꯣꯏꯅ ꯆꯪꯂꯁꯤ, ꯑꯗꯨꯒ ꯅꯨꯄꯤ 3 ꯑꯃꯅ ꯑꯇꯣꯞꯄ ꯁꯨꯔꯨꯡ ꯑꯃꯗ ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ 3, ꯔꯦꯅꯨꯕꯂꯥ, ꯍꯦꯂꯦꯅꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ 3ꯅꯁꯨ ꯌꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯍꯥꯏꯔꯛꯂꯤ, ꯑꯗꯨꯒ ꯅꯈꯣꯏ 3ꯅ ꯈꯪꯒꯗꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯥꯎꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯆꯩꯅꯥꯀꯣꯜ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯆꯩꯅꯥꯀꯣꯜ ꯄꯤꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯎꯕꯁꯦ ꯍꯜꯂꯤ꯫ ꯃꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯗ ꯈꯪꯕꯅꯤ꯫ ꯔꯣꯃꯤꯅ ꯑꯩꯈꯣꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯄꯗꯣ ꯌꯥꯝꯅ ꯅꯥꯈꯤ꯫ ꯆꯩꯅꯥꯀꯣꯜ ꯑꯗꯨꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯔꯣꯃꯤꯁꯨ ꯑꯩꯈꯣꯏꯅ ꯀꯤꯟꯅ ꯊꯤꯟꯕꯗꯒꯤ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯑꯩꯈꯣꯏꯗ ꯆꯩꯅꯥꯀꯣꯜ ꯑꯃ ꯐꯪꯂꯕꯗꯤ ꯉꯥꯎꯕꯁꯦ ꯐꯩ ꯍꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ
नखोइदा करिगुंबा अखोइना फत्तबा थबक चथनबा तरोकनबदी अखोइदा चाइना खोल पीगदबनी नुंगना थोमगेरा योचैना कनगेरा फारे अखोइ सुरुंग से चंखरगे अदुगा नखोइ करम सुरुंग चंखि हाइबसिसु अखोइना खंगदनबा अखोइ हाना सुरुंग से चंगलगे अदुगा नखोइना कोना अतोपा सुरुंग मदा चंगलो करिगुंबा नखोइना चंखिबा सुरुंग तो अखोइना खंगबा तारबदी अखोइना ngawraktuna नखोइबु कोथि थिरकपा याय असुमना हाइनरबा मतुंगदा हौजिकती मखोइ नुपा अहुम अदो हौजिक चंगबा यादे हाइरिबा मनम यामना चेनबा सुरुंग अदुदा चंगसिनख्रे अदुगा हेलेना रेनुबला अमदी पांथोइबी मखोइ अहुमबुना अतोपा सुरुंग अमदा चंगख्रे चंगलिबसे अमरजीत अजित रोमी मखोइ अहुमना चंगलिबा सुरुंग अदुगा हेक थंगनबा सुरुंग अदुदनी हेलेना रेनुबला अमदी पांथोइबी मखोइ अहुमना चंगख्रिबसे मसिगी मतुंग मखोइ नुपी अहुमना चंगक्लिबा सुरुंग असे यामना इंगबा मफम अमा ओइरी मतम अदुदा पांथोइबिना यामना इंगबा मफम से फतबा करी करा लेगंदबनी अदुबा अखोइ चंगलगदी यिंगसी असमना दोसलाई काप कापतुना सुम चंगलकपदा सुरुंग अदुगी मपानदा लायक मिया ममा येकली हारिबा लायक सिंग असे हेक येंगबदा मवोंग मरिन तादबा ngaktani लाइरिबसिंग अदो नुपा नुपी मवोंग तादना हक्तिनबगी मवोंग अमदी सा कया हक्तिनबगी मवोंग मयाम अमा येकलिबनी मतम अदुदा हेलेनाना काइनो सिदा येकलिबा मयामसिबो सिदबु चंगलुरबदी सुगुमाय हेते तौबजालो मतम अदुदा पांथोइबिना खंगदे हाइदुना मखोइ असुम चंगकली असुम चंगसिलकदा सुरुंग अदो इंगबा सुम हेंजलकली मतम अदुदा पांथोइबिना चप लेपी मदुदा हेलेना अमदी रेनुबलाना कैदोरबगे हाइदुना हंगलकदा पांथोइबिना ngaiko अखोइना हौजि फलांगदा उखिबसिंदो मवोंग मरिन तादबा सक्तम अमदा नति मदो करिगुंबा अमनि लाव अमुक हाना येंगुसि लाव असुमना हाइदुना मखोइना परप्रप चंगसिलक्तुना मवोंग मरिन तादबा मानबा नुपा नुपी हक्तिनबा मानबगी मवोंगदा लैरिबा सक्तमसिंग अदो मखोइना यामना मुन्ना येंगी अदुगदी मखोइना उरिबदुदी तायोनबा ओइरमले मदो सुरुंग अदुगी चंगदबा मेप अमा ओइदुना लेरमखी मसिदगिदी मखोइना लैरिबा पोट अदु ताप लाउना पाइरगा मखता ओंथोकनबा याब्रा हाइदुना येंगलुबदा मदो उरु उंगबा याबा नुंगी अकोइबा राउल अमा ओइरमखी मसी पुनमक कतौ करमना खंगलिबनो हाइदुना रेनुबला अमदी हेलेनाना पांथोइबिदा हंगी मतम अदुता पांथोइबिना येंगुनि नखोइसु सिदैसिदा अहोबा अमा लैरे अदुगा सिदैसिदना उंगबा याबगी मवोंग इकोइ कुना लैरिबसि उद्रो मसिना ताक्लिबदी अहोबसिदा समाना खुचे थिंजलगा उंगबा यागनि हाइबगी मवोंगनि अदुगा येंगुतु सिदैसिदा हुइगी मवोंग मानबा अमा येक्त्रो मसिदैसिदा हुइगी मरै तिंथोको मानबा अमा येक्लिबसिना मसिना खुदोंबिगी मवोंगनि असमना पांथोइबिना मथंग मथंग तलकदबदा मखोइ नुपी अनि रेनुबला अमदी हेलेनाना पांथोइबिसे यामना सिंगी हाइदुना मखोइ नोक्तुना थागतनरी असमना हौजिकती सुरुंग अदुगी संगदबा मेपसिंग अदो मखोइना फोटो कापसले अदुगा मखोइ चंगबा हौरकले मखोइना सुरुंग अदुगी यामना इंगी हाइरिबदु सुरुंग अदुगी जेलोम थंबा मताइदा सुम चटलबदी इंगबगी सांग हंथै हाइबसी मेप अदुना खंगबदगी मताइरोमदा चंगसिल्ले येलोमगी अदुगा मखोइना असुम चटसिल्ली मसिदगिदी मखोइदा का हेन इंगबदो लोइनमक इंखिद्रि फख्रे मसिगी मतुंग मखोइना असुम चंगसिल्लकपना सुरुंग अदुगी मनुंग जौसिल्लकली सोमदना कमदौरी अमरजीत अजित अमदी रोमी सुरुंग अदुगी मनुंगदा असुम चंगसिल्लकपदा ngसाइगी मीबु ngawhanba ngamba मीबु नुंगोरहनबा ngamba मनम मदो नमकले अदुबु मरक असेदा यामना ngaklibadi अजिती करिबता तौखिदे मसिदगिदी मखोइ मफम मदो लानसिल्लकले अमरजीत अमदी रोमीदी नुपीगी इराम खौरांगबना मखोइदी ngawrabani अदुना मखोइ मफम मसिदा नुपी लेब्रा हाइदुना कोइथि थिरकली अदुबु अजिती रोमी अमदी अमरजीत मखोइ अनिना तौरिबदु लोइनमक खंगलिबनी मसिदगिदी मखोइ असुम संगसिल्लकपदा रोमी अमदी अमरजीती मखोइ खामा ngamlaktabadagi मखोइ का लाकमिनखिबा नुपीसिंग अदुगी मनाक्ता ओइना चटलसी अदुगा सुरुंग असिदा कोना मखोइना पामलिबा पोट अदो थिरसी हाइनरकले मतम अदुता अजितना अमरजीत की ममाय अदुता किन्ना हाइजिनदुना थिनखी मदुदा रोमीना अजिता नंगा तोइदो कैनो हाइदुना ओनसिल्लकपदा अजितनासु किन्ना हाइजिनदुना थिनख्रे मसिदगिदी रोमीसु ग्यान लाकले अमरजीतसु ग्यान लाकले
ꯃꯈꯣꯏ ꯑꯅꯤꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯣꯛꯂꯝꯕꯗꯣ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯦ ꯆꯩꯅꯥꯈꯣꯜ ꯐꯪꯂꯕꯅꯤꯅ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯑꯖꯤꯠꯇ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯁꯤꯒꯨꯝꯂꯕꯁꯦ ꯇꯧꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯑꯖꯤꯠꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝꯒꯤ ꯖꯒꯥ ꯑꯃ ꯑꯗꯨꯒ ꯃꯤꯕꯨ ꯅꯨꯡꯉꯣꯟꯍꯟꯕ ꯉꯝꯕ ꯖꯒꯥ ꯑꯃ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯤꯅ ꯀꯔꯝꯕ ꯖꯒꯥꯅꯣ ꯈꯪꯗꯦ ꯑꯗꯣ ꯖꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯑꯩꯅ ꯃꯗꯨꯕꯨ ꯃꯅꯝ ꯑꯗꯨ ꯑꯩꯉꯣꯟꯗ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅꯅꯦ ꯁꯤꯒꯤ ꯐꯤ ꯃꯆꯦꯠꯁꯦ ꯇꯧꯔꯒ ꯅꯥꯇꯣꯟ ꯃꯦꯟꯈꯤ ꯑꯗꯨꯒ ꯁꯣꯔꯁꯨ ꯊꯤꯡꯈꯤ ꯖꯒꯥ ꯑꯗꯨ ꯌꯧꯅꯅꯕ ꯂꯥꯟꯅꯅꯕ ꯑꯩ ꯒꯝ ꯆꯠꯈꯤꯕꯅꯤ ꯑꯩꯅ ꯈꯟꯈꯤꯕꯗꯨꯃꯛ ꯆꯨꯝꯈꯤ ꯃꯅꯝ ꯑꯗꯣ ꯑꯩꯉꯣꯟꯗ ꯆꯪꯈꯤꯗ꯭ꯔꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗꯦ ꯑꯗꯨꯕꯨ ꯅꯕꯥꯅꯤꯗꯤ ꯇꯧꯔꯛꯂꯤꯕꯁꯤꯅꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯑꯖꯤꯠꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯥꯟꯅꯅ ꯃꯃꯥꯡꯗ ꯍꯥꯟꯅ ꯆꯠꯍꯟꯁꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯂꯥꯞꯇꯛ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯃꯔꯤ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯣꯠꯀꯤ ꯌꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯌꯨꯡꯁꯜꯂꯒ ꯁꯔꯪꯒꯤ ꯃꯑꯣꯡꯗ ꯑꯃ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯅꯥ ꯐꯥꯔꯒ ꯊꯝꯈꯤꯕ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕ ꯐꯥꯔꯒ ꯊꯝꯐꯝ ꯑꯣꯏꯔꯕꯖꯥꯠꯂꯥ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯍꯥꯏꯔꯤꯕ ꯌꯣꯠꯀꯤ ꯁꯔꯪ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯅ ꯎꯔꯤ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯌꯣꯠꯀꯤ ꯁꯔꯪ ꯈꯥꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯨꯠꯈꯤꯕ ꯁꯨꯔꯨꯡꯅꯤ ꯃꯗꯨꯗꯩꯗꯨꯗ ꯀꯔꯤ ꯂꯝꯕꯤ ꯇꯥꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯃꯔꯖꯤꯠꯅ ꯔꯣꯃꯤ ꯑꯃꯗꯤ ꯑꯖꯤꯠꯇ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯊꯨꯒꯥꯏꯔꯒ ꯆꯪꯒꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯣꯡ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯥꯡꯉꯝꯒꯅꯤ ꯃꯁꯤꯒꯤ ꯌꯣꯠꯀꯤ ꯁꯔꯪ ꯑꯁꯤ ꯀꯃꯥꯏꯅ ꯍꯥꯡꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯒꯤ ꯃꯈꯨꯠ ꯑꯃ ꯊꯤꯟꯗꯣꯔꯛꯈꯤ ꯑꯗꯨꯒ ꯈꯨꯠ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯂꯤ ꯃꯗꯣ ꯑꯃꯔꯖꯤꯠꯅ ꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤ ꯑꯃꯗꯤ ꯑꯖꯤꯠꯇ ꯌꯦꯡꯉꯨꯇꯨ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠ ꯑꯃ ꯊꯤꯟꯗꯣꯔꯛꯂꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯗꯣ ꯐꯠ ꯌꯦꯡꯊꯣꯛꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯑꯁꯨꯝ ꯇꯤꯡꯊꯣꯔꯛꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯃꯀꯣꯛ ꯑꯗꯣ ꯇꯞꯅ ꯂꯤꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯤ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯗꯨꯗ ꯔꯣꯃꯤꯅ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯁꯤꯔꯣ ꯅꯨꯄꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯅꯨꯄꯤꯅꯤ ꯍꯥꯏꯕꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯖꯥꯠꯅꯣ ꯃꯗꯨꯗ ꯑꯃꯔꯖꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯅꯪꯅ ꯀꯣꯛ ꯍꯪꯉꯨꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯅꯪꯕꯨ ꯀꯅꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯛꯂꯤꯕꯅꯣ ꯅꯪꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯇꯣꯝꯇ ꯂꯩꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤꯃꯠꯇ ꯀꯤꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯕꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒꯗꯤ ꯃꯤꯠ ꯑꯗꯣ ꯇꯞꯅ ꯉꯥꯡꯁꯤꯜꯂꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯔꯣꯃꯤꯅ ꯑꯖꯤꯠ ꯑꯃꯗꯤ ꯑꯃꯔꯖꯤꯠꯄꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯁꯨꯔꯨꯡ ꯑꯃ ꯍꯥꯏꯕꯗꯤ ꯖꯥꯂꯤ ꯈꯥꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯈꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯂꯥꯎꯔꯛꯂꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯍꯧꯃꯟꯈꯤꯕ ꯑꯃꯗꯤ ꯌꯥꯛꯃꯟꯈꯤꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯣ ꯃꯅꯥꯀꯣꯡ ꯀꯟꯅ ꯃꯦꯟꯁꯤꯟꯖꯔꯕꯁꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯦꯞꯊꯔꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯗꯣ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯐꯟꯗꯣꯛꯇꯨꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯁꯥ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯡꯉꯛ-ꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤ ꯑꯖꯤꯠ ꯑꯃꯗꯤ ꯑꯃꯔꯖꯤꯠꯅ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯂꯦ ꯃꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ ꯎꯔꯦꯗꯅ ꯃꯍꯥꯛꯀꯤ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯑꯁꯨꯛ ꯃꯇꯤꯛ ꯐꯖꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤ ꯑꯃꯗꯤ ꯑꯖꯤꯠ ꯑꯃꯔꯖꯤꯠ ꯃꯈꯣꯏ ꯑꯍꯨꯝꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯁꯨꯔꯨꯡ ꯃꯅꯨꯡꯗꯒꯤ ꯍꯥꯏꯕꯗꯤ ꯖꯥꯂꯤ ꯈꯥꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯊꯨꯅ ꯁꯤꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ
sarang adugi mapanda lepi aduga kari hai gaibano haiduna romina hangi matamad nupi aduna nakoina mafam masta lakliba sikedobo laklibano haiduna hangli maduda ajitna mafam masida sanagi oiba khujaya ma loturo thamli hariba khujaya do aikoi lawba laklibani adumna hairakpada nupi aduna hauna noklaga farenga hakleramu hairamlaga nupi ado mahana ngasai tholokpa surung adugi manungda changkhri aduga khujaya do puduna thorokli masigi khujaya sira haiduna hangai matamaduda ajitna hoi mane matau kramna madudi nangina kal leramliba adumna hairakpada nupi aduna yamna hauna noklaga nakoina khujaya se phangba haibadudi mapok treta su oithoktabani asomna hairakpada romina noklaga piraga tuuna asomna hairamlaga gamgam chatkhri matamaduta amarjit amadi ajitna romida kayona haidubo haiduna matuk inaki masidagidi hingsabi nupi aduna yamna kana lauraga lehokhi matamaduta ajitna romida kayona na tawridubo ha thiem noduna longdaba tawke haidraga kalang kasinguridubu karigino haibanida ay apangbani nakhosidi bara buduni ne e kamana budu wariba yenguse sida yekliba khujai siga hingchabiduna puthrogliba khujaiduga onadro aikhoina makhoida hana haigidro aikhoi sanagi khujai ama thiba laklibani haidana ma bu thadoknaba haidana kadara toroglibani ne aduga is surungmunga changkhraga sanagi khujai ama puthroqladana yengutu sida yauriba sanagi khujai asigi mapandadi yengutu mahik mahak karom haktro ha lingi mung mamamsu yektrose aduga ngasai hingchabiduna puthorokpa khujai adudi karimata su yektana sit nali adugi su mathakta khujai asigi mongsu yamna khenai matamaduta amarjitna as adu akodi karaidagi khangadage nang larik tu nang sidokoni aduga yingliba mayek adu su nang photo kaphobani nang sidiba asomna hairakpada romina kada wani se aikhoine mpham atopada changaga thisi asomna hairaga makoina torchlight to kapa ga asum sangsil lakpada makoina sangsil liba adugi hek nakanda yamna kutak tawpa haibadi surungi phanglang aduda khara hanjillaga kutak leiba amamba mafam amada kanaguma miyu yama phamlaga leiramle mado asuki matik mayang kangchillaba hanuraba makok itang tangba musin musallaba unsa do ikang kangchallaba hanuba amani mado sirabra haibisu sibamakti sidri mahak makhut makhung adu pulap tasallaga kuru kudu kulbagi mawongda tuminna leiri aduga romi ajit amadi amarjit makhoi ahumna torchlight kap tuna changsilakpa aduta magak ado laikhatuna makhoi ahumda yengakli madu ubada makhoi ahum ahal aduki manakta tamatamna changsilaklaga wahang khara hanganaba tawruri somdana kamdauri nupi ahum helena renobala amadi panthoibi makhoi surung aduki yethangba nakanda nap tuna asum lakpana haujikti makhoina surung adugi manungdabu yamna sauraba isingi pukri ama thingnare aduga ngakribadi pukri adugi mayai mapa chapchana nongthaktagi kaptharakpa numikki mangal asengba kharasu mafam aduda pungan gana mami tari haibadi pukri ado numikki mangal phangba pukri ni pukri aduda kari kamdo bono haibadi khangde matam aduda helena na pukri adugi isingdo yamna luba yamna fajaba aduda khajitang thakninga kaduna makhutna thakke haiduna tawrubada panthoibina makhut adu tap pharaga nanga toise kaino haraga phat chingkhatki matam adu helena na kaidoroge pukri sigi ising khara thakke tawbani asumna hairubada panthoibina as nangsidi mamamsida leiba por khudima tap pairubu yabanati mafam masda leiba por khudimak se maram ama natraga ama hektamak lang thakpu oiramba yari poni aikona sagaribse isam chamba mafam amanati lighting ga oiba yamna kiningai oraba mafam madani asomna hairaga panthoibina renubala amadi helena da yengutu pukri asuki manungga tariba sana mayamsi nung saitek ki mawong manba thengugi mawong manba natragana mi gi makhutki mawong manba su tariba sini masina taklibati pukri asigi ising sipu hek thenurabadi mi do sana wonduna adumak si haiba se taklibani adumna hairakpada renubala madubu ithokpa yabrane asomna hairakpada panthoibina adudi yengasi asomna hairaka mahaki bektagi
ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯊꯣꯔꯛꯂꯦ ꯃꯗꯣ ꯃꯍꯥꯛꯀꯤ ꯂꯤꯕꯣꯟꯅꯤ ꯂꯤꯕꯣꯟ ꯑꯗꯨ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯂꯪꯊꯔꯨꯕꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯃꯗꯣ ꯂꯤꯕꯣꯟ ꯑꯗꯣ ꯁꯅꯥ ꯑꯣꯜꯂꯒ ꯃꯅꯨꯡꯗ ꯇꯥꯁꯤꯜꯂꯤꯕꯗꯨ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯅꯥꯀꯜꯂꯣꯝꯗ ꯃꯈꯣꯏ ꯑꯍꯨꯝꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯄꯥꯟꯊꯣꯏꯕꯤꯅ ꯎꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯍꯨꯝ ꯎꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯀꯔꯤ ꯑꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯅꯈꯣꯏꯕꯨꯅꯤ ꯍꯪꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯑꯗꯥꯏꯗ ꯇꯥꯕ ꯂꯩꯇꯨꯝ ꯑꯃꯅ ꯂꯪꯈꯤ ꯅꯣꯡ ꯃꯆꯦꯛ ꯑꯃꯅ ꯂꯪꯈꯤꯕ ꯑꯗꯨꯗ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯗꯤ ꯌꯧꯗꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯍꯟꯗꯣꯛꯂꯒ ꯃꯇꯥꯏ ꯑꯃꯗ ꯇꯥꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯦꯅꯨꯕꯂꯥꯅ ꯀꯔꯤꯅꯣ ꯄꯥꯟꯊꯣꯏꯕꯤ ꯅꯪꯅ ꯂꯪꯕꯗꯨꯕꯨ ꯑꯗꯨ ꯑꯁꯤꯈꯛ ꯁꯥꯟꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤ ꯏꯉꯛ ꯉꯛꯅ ꯈꯪꯗꯦ ꯑꯩꯁꯨ ꯑꯩꯅ ꯑꯗꯨ ꯀꯟꯅ ꯂꯪꯈꯤꯕꯗꯨꯕꯨ ꯑꯁ꯭ꯋꯥꯏ ꯈꯛꯇꯪ ꯇꯥꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯁꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯂꯦꯅꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯍꯥꯏꯔꯛꯏ ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯤꯛꯄꯒꯤ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯏꯔꯣꯏꯗꯨꯅ ꯀꯥꯔꯛꯄꯒ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯉꯝꯃꯔꯣꯏ ꯃꯁꯦ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯑꯃꯒ ꯈꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯄꯥꯟꯊꯣꯏꯕꯤꯅ ꯍꯦꯂꯦꯅꯥꯕꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯕꯣꯡ ꯂꯥꯎꯅ ꯏꯟꯊꯈꯤꯕꯗ ꯍꯦꯂꯦꯅꯥ ꯏꯔꯣꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯑꯣꯜꯂꯒ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈꯤ ꯃꯗꯨ ꯎꯔꯨꯕꯗ ꯄꯥꯟꯊꯣꯏꯕꯤ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯍꯦꯂꯦꯅꯥ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯛꯄꯗ ꯂꯣꯏꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯈꯟꯅꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯄꯥꯟꯊꯣꯏꯕꯤ ꯑꯃꯗꯤ ꯔꯦꯅꯨꯕꯂꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯐꯨꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯃꯍꯥꯛꯀꯤ ꯕꯦꯛꯇꯒꯤ ꯊꯧꯔꯕ ꯊꯥꯡ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯔꯦꯅꯨꯕꯂꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯔꯦꯅꯨꯕꯂꯥꯁꯨ ꯏꯁꯤꯡ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯖꯕꯣꯡ ꯂꯥꯎꯅ ꯇꯥꯁꯤꯟꯈꯤ ꯑꯁꯨꯝꯅ ꯏꯁꯤꯡ ꯑꯗꯨ ꯇꯥꯁꯟꯕꯗ ꯏꯁꯤꯡꯒꯤ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯊꯛꯇ ꯂꯦꯞꯍꯧꯔꯤꯕ ꯄꯥꯟꯊꯣꯏꯕꯤꯒꯤ ꯃꯁꯥꯗ ꯆꯣꯡꯈꯤ ꯃꯁꯤꯗꯒꯤꯗꯤ ꯄꯥꯟꯊꯣꯏꯕꯤꯁꯨ ꯈꯖꯤꯛꯇꯒꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯅꯥ ꯑꯣꯟꯗꯨꯅ ꯏꯁꯤꯡꯒꯤ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯄꯨꯂꯞ ꯁꯤꯔꯤꯕꯒꯤ ꯃꯈꯣꯏꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯀꯤꯃꯜꯂꯛꯂꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯌꯥꯝ ꯊꯨꯅ ꯂꯥꯟꯊꯣꯛꯅꯕ ꯆꯠꯁꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯇꯥꯏꯗ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯝ ꯆꯠꯂꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯠꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯑꯁꯨꯝ ꯀꯪꯊꯈ꯭ꯔꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯅ ꯑꯁꯨꯝ ꯀꯪꯊꯈꯤꯕꯗꯨꯗ ꯃꯈꯣꯏ ꯏꯉꯛ ꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯁꯦ ꯀꯪꯊꯒꯦꯔꯥ ꯀꯪꯊꯔꯣꯏꯔꯥ ꯑꯩꯈꯣꯏ ꯄꯔꯞ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯆꯠꯂꯤꯉꯩ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯃꯈꯣꯏ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯉꯪꯁꯪ ꯉꯥꯡꯅ ꯃꯩꯅ ꯐꯣꯡ ꯀꯥꯔꯕ ꯂꯥꯕꯥꯒꯤ ꯃꯍꯤꯒꯨꯝꯅ ꯃꯩꯒꯤ ꯃꯍꯤ ꯃꯌꯥꯝ ꯑꯃ ꯕꯤꯔꯤꯛ ꯑꯃꯨꯛ ꯁꯧꯔꯛꯈꯤ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯃꯩꯒꯤ ꯃꯩꯁꯥ ꯑꯁꯤꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯐꯥꯎꯕ ꯆꯥꯛꯊꯦꯛꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯈꯪꯂꯨꯕꯗ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛꯀꯗ ꯍꯨꯃꯥꯡ ꯀꯥꯡꯂꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯄꯤꯠ ꯉꯥꯟꯕꯗꯨ ꯃꯈꯣꯏ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯅ ꯎꯔꯤ ꯃꯗꯨ ꯎꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯤꯅꯣ ꯑꯁꯤꯗ ꯃꯉꯥꯜ ꯑꯃ ꯄꯤꯠ ꯉꯥꯜꯂꯤꯕꯁꯤꯕꯣ ꯃꯁꯤꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯃꯤꯠ ꯃꯉꯥꯜ ꯑꯣꯏꯔꯕ ꯖꯥꯠꯂꯣ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝ ꯑꯗꯣ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯑꯃꯝꯕ ꯁꯔꯨꯛ ꯑꯃꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯨꯝꯂꯒ ꯄꯤꯠ ꯉꯥꯜꯂꯤꯕꯗꯣ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯄꯤꯠ ꯉꯥꯜꯂꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯔꯖꯤꯠ ꯔꯣꯃꯤ ꯑꯃꯗꯤ ꯑꯖꯤꯠ ꯃꯈꯣꯏ ꯑꯍꯨꯝꯅ ꯄꯥꯏꯔꯛꯄ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯈꯛꯇ ꯈꯪꯉꯛꯂꯤ ꯃꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯔꯣꯃꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯔꯣꯃꯤ ꯏꯉꯥꯎ ꯉꯥꯎꯅ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯄꯥꯟꯊꯣꯏꯕꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤꯗꯤ ꯈꯪꯉꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤ ꯆꯪꯐꯝ ꯇꯣꯉꯥꯟꯖꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯑꯃꯠꯇ ꯑꯣꯏ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯃꯒ ꯎꯟꯅꯔꯕꯗ ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯖꯤꯠꯅ ꯀꯩꯗꯧꯕꯩ ꯇꯧꯔꯛꯑꯣꯏꯗꯣꯏꯅꯣ ꯃꯕꯥꯅꯤꯗꯤ ꯑꯃꯨꯛꯇꯕ ꯉꯥꯎꯔꯛꯇꯅ ꯑꯩꯅ ꯀꯤꯅ ꯊꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯌꯥꯔꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨ ꯑꯩꯈꯣই ꯇꯧꯕꯅ ꯐꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯅꯨꯕꯂꯥꯅ ꯀꯅꯥꯅꯣ ꯑꯍꯜ ꯍꯥꯏꯕꯕꯨ
ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯁ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡ ꯑꯁꯤꯗ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯉꯛꯄ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ ꯑꯍꯜꯗꯣ ꯑꯃꯨꯛꯇꯣꯏꯕ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯄ ꯍꯥꯏꯕꯗꯨ ꯀꯨꯞꯂꯒꯅꯤ ꯂꯩꯍꯧꯔꯤꯕꯁꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯣ ꯁꯤꯠ ꯅꯥꯟꯅ ꯂꯤꯊꯣꯛꯈꯤ ꯑꯗꯨꯒ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ ꯈꯨꯖꯥꯏ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯁꯨꯝ ꯆꯪꯈ꯭ꯔꯒ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯖꯥꯏ ꯑꯗꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯈꯨꯖꯥꯏꯅꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯄꯥꯏꯔꯕꯗꯤ ꯅꯆꯤꯟ ꯅꯅꯥꯎ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇ ꯅꯨꯡꯁꯤꯅꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯅꯅꯕ ꯂꯥꯛꯂꯕꯅꯤꯅ ꯄꯨꯔꯒꯗꯤ ꯆꯠꯈ꯭ꯔꯁꯤ ꯑꯩꯈꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯕꯒꯤ ꯈꯟꯅꯒꯗꯧꯔꯤꯕꯅꯣ ꯈꯟꯅꯕ ꯁꯥꯎꯅꯕ ꯌꯦꯡꯊꯤꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨꯗꯤ ꯑꯍꯜ ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯆꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨꯝꯅ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯖꯤꯠꯅ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯍꯪꯂꯤꯕꯁꯤꯁꯨ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯗꯤ ꯀꯔꯤꯝꯇ ꯆꯥꯗꯦ ꯑꯗꯨꯃꯛ ꯂꯩ ꯂꯥꯝꯕꯁꯨ ꯐꯥꯎꯗꯦ ꯍꯥꯏꯔꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯅꯥꯏꯗꯅ ꯁꯥꯞ ꯑꯃꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯄꯨ ꯀꯟꯕꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯤ ꯑꯗꯣ ꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯍꯧꯔꯤꯕꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣই ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗ ꯅꯈꯣꯏꯒ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯃꯥꯅꯁꯨ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯁꯨꯔꯨꯡ ꯑꯁꯦ ꯆꯪꯐꯝ ꯇꯣꯉꯥꯟꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯐꯝ ꯆꯥꯕ ꯁꯨꯔꯨꯡ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯁꯣꯝ ꯊꯪꯕꯗ ꯂꯩꯍꯧꯔꯤꯕ ꯁꯨꯔꯨꯡ ꯑꯍꯨꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯪꯂꯨꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ ꯃꯔꯝꯗꯤ ꯃꯅꯨꯡ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯇꯤꯜ ꯀꯥꯡ ꯑꯃꯗꯤ ꯃꯤꯕꯨ ꯁꯦꯒꯥꯏꯗꯨꯅ ꯆꯥꯕ ꯉꯝꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯂꯣꯏꯔꯕ ꯖꯤꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯁꯥꯁꯤꯡ ꯑꯗꯣ ꯊꯣꯛꯄꯁꯨ ꯌꯥꯗꯦ ꯃꯈꯣꯏꯁꯨ ꯁꯥꯞ ꯑꯃꯅꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯄ ꯇꯤꯟ ꯀꯥꯡ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯪꯂꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ ꯐꯔꯦꯁꯦ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯅꯅꯕ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯑꯍꯥꯟꯕꯗ ꯔꯣꯃꯤꯅ ꯑꯔꯥꯞꯄꯗ ꯐꯖꯔꯕ ꯅꯨꯡꯒꯤ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯃꯗ ꯐꯖꯔꯕ ꯑꯉꯧꯕ ꯐꯤ ꯑꯃ ꯊꯥꯔꯒ ꯐꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯨꯖꯥꯏ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯈꯨꯖꯥꯏꯗꯣ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇꯤ ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ ꯐꯅ ꯁꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯕꯗꯤ ꯉꯝꯖꯔꯛꯂꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯈꯨꯖꯥꯏ ꯑꯗꯣ ꯃꯈꯣꯏꯅ ꯍꯦꯛ ꯎꯖꯔꯕ ꯃꯇꯨꯡ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯣ ꯔꯣꯃꯤꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯨꯕꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯄꯨꯝꯃꯝ ꯃꯝꯁꯤꯟꯈ꯭ꯔꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯈꯨꯖꯥꯏ ꯑꯁꯤ ꯑꯃꯨꯛ ꯊꯝꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯊꯝꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯝꯁꯤꯟꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯀꯤꯅꯔꯛꯂꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯇꯥꯁꯜꯂꯒ ꯑꯃꯒ ꯀꯣꯟꯁꯤꯟꯅꯔꯒ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯈꯤ ꯁꯨꯔꯨꯡ ꯑꯗꯨꯅ ꯒꯔꯪ ꯂꯥꯎꯅ ꯅꯤꯛꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯁꯨꯔꯨꯡ ꯑꯁꯤ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯐꯨꯜꯂꯒ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯒ ꯀꯣꯟꯁꯤꯟꯅꯔꯒ ꯅꯨꯄꯤ ꯃꯈꯩꯗꯤ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤ ꯑꯃꯔꯖꯤꯠ ꯍꯦꯂꯦꯅꯥ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯂꯦꯞꯂꯤꯕ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛꯇ ꯆꯥꯎꯔꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜ ꯑꯍꯣꯕ ꯑꯃ ꯏꯂꯪ ꯂꯪꯅ ꯍꯥꯡꯗꯣꯔꯛꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯑꯖꯤꯠꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯨꯔꯨꯡ ꯑꯃꯁꯨ ꯂꯩꯔꯦ ꯇꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯤꯠ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯔꯛꯂꯤ ꯃꯈꯣꯏꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯤ ꯑꯗꯨꯒ ꯅꯤꯛꯄ ꯑꯗꯨꯁꯨ ꯐꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯊꯛ ꯑꯗꯨꯗ ꯑꯍꯣꯕ ꯃꯈꯨꯜ ꯑꯃ ꯍꯣꯔꯤꯕꯗꯨ ꯎꯔꯤ ꯃꯈꯨꯜ ꯑꯗꯨꯗ ꯐꯥꯎꯒꯠꯈ꯭ꯔꯕꯗꯤ ꯃꯈꯣꯏ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯃꯥꯏꯗ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯕꯤꯗ ꯐꯥꯎꯗꯣꯛꯈꯤꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯊꯅꯝꯕ ꯅꯨꯡꯄꯥꯛ ꯑꯗꯣ ꯇꯞꯅ ꯋꯥꯡꯈꯠꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛꯅ ꯅꯨꯡ ꯑꯁꯤꯗ ꯇꯣꯡꯂꯒ ꯁꯨꯔꯨꯡ ꯑꯁꯤ ꯐꯥꯎꯗꯣꯛꯅꯕ ꯆꯠꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯅꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯟ ꯆꯣꯡꯈꯠꯂꯛꯏ ꯑꯁꯨꯝꯅ ꯆꯣꯡꯈꯠꯂꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯅꯨꯡꯒꯤ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯐꯝꯂꯤ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯅ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯊꯛ ꯑꯗꯨ ꯌꯧꯔꯛꯂꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯊꯛ ꯌꯧꯔꯕꯗ ꯃꯈꯣꯏ ꯃꯊꯪ ꯅꯨꯡꯄꯥꯛ ꯑꯗꯨꯗꯒꯤ ꯍꯥꯟꯗꯣꯛꯂꯨꯏ ꯑꯗꯨꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯅꯥꯄꯤ ꯍꯧꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯎ ꯑꯃꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯧꯒꯠꯂꯛꯈꯤ ꯃꯤꯇ꯭ꯔꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯔꯨꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨ ꯎꯖꯕꯗ ꯃꯈꯣꯏ ꯌꯥꯝꯅꯁꯨ ꯍꯔꯥꯎꯈꯤ ꯑꯗꯨꯒ ꯍꯥꯏꯅꯔꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯁꯤ ꯑꯉꯛꯄꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯦꯡꯊꯔꯛꯄꯗꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯁꯨꯔꯨꯡꯒꯤ ꯃꯈꯨꯜ ꯑꯍꯣꯕ ꯑꯃ ꯂꯩꯍꯧꯕ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯛꯇ ꯍꯧꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤ
ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯆꯪꯈꯤꯕꯗꯨꯗꯤ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯪꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯑꯁꯤꯗꯤ ꯁꯨꯞꯅꯒꯤ ꯐꯨꯠ 10 ꯀꯨꯟꯃꯨꯛꯇꯃꯛ ꯑꯣꯏꯒꯅꯤꯅꯦ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯅꯣꯛꯂꯒ ꯌꯥꯔꯦ ꯃꯈꯥꯗ ꯀꯨꯝꯂꯁꯤ ꯑꯗꯨꯒ ꯋꯥꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯍꯥꯏꯔꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯊꯛꯂꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯃꯈꯩ ꯉꯍꯥꯟ ꯃꯈꯩ ꯃꯈꯣꯏꯅ ꯆꯥꯔꯨ ꯊꯛꯗꯕꯗꯣ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗꯗꯤ ꯀꯔꯤꯃꯇ ꯂꯥꯝꯕ ꯄꯣꯛꯈꯤꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯍꯜ ꯑꯗꯨꯅ ꯑꯩ ꯀꯔꯤꯃꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯔꯛ ꯊꯛꯂꯛꯇꯕꯗꯒꯤ ꯃꯈꯣꯏ ꯂꯥꯝꯕꯅ ꯆꯗꯠꯅꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯛꯊꯗꯨꯅ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯊꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯁꯪꯇꯞ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯄꯣꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡꯗꯣ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯅꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯥꯕ ꯊꯛꯄ ꯈꯔ ꯇꯧꯔꯕ ꯃꯇꯨꯡ ꯅꯦ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯔꯣꯃꯤꯅ ꯍꯥꯏꯔꯛꯏ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯑꯈꯨꯕ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯑꯁꯨꯝ ꯂꯥꯎꯊꯣꯔꯛꯏ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯨꯔꯤꯕꯅꯤ ꯐꯨꯠ 10 ꯔꯣꯝꯇꯃꯛ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯨꯠ 20 ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯑꯍꯣꯕ ꯇꯤꯟꯊ꯭ꯔꯣꯛꯀꯤ ꯃꯈꯨꯜꯒꯨꯝꯂꯕꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯂꯤꯂꯥ ꯁꯥꯟꯅꯔꯨꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯁꯤꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯈꯨꯖꯥꯏ ꯑꯁꯤꯅ ꯂꯩꯕ ꯖꯒꯥꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯀꯥ ꯑꯃꯗꯅꯤ ꯑꯩꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯨꯕꯗ ꯈꯪꯂꯤꯕꯗꯨꯅꯤ ꯑꯗꯨꯗ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯔꯕ ꯀꯥ ꯑꯃꯗ ꯈꯨꯖꯥꯏ ꯑꯗꯨ ꯊꯅꯝꯕꯅꯤ ꯈꯨꯖꯥꯏ ꯑꯗꯣ ꯆꯟꯅꯕꯒꯤꯗꯃꯛ ꯑꯗꯨꯒ ꯔꯣꯃꯤꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯁꯨꯔꯨꯡꯅꯤ ꯍꯥꯏꯗꯅ ꯑꯃꯗ ꯑꯃꯨꯛ ꯆꯪꯁꯟ ꯑꯃꯗ ꯑꯃꯨꯛ ꯊꯣꯛ ꯇꯧꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄꯗꯒꯤ ꯆꯠꯄ ꯆꯟꯕ ꯑꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯈꯨꯜ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯐꯨꯝꯖꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯏꯁꯪ ꯀꯥꯁꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯐꯥꯎꯕ ꯈꯪꯍꯟꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕꯗ ꯐꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯀꯗꯧꯔꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯄꯔꯞ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯔꯗꯨꯅ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯊꯤꯅ ꯆꯩꯈꯤ ꯅꯈꯣꯏꯅ ꯊꯥ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯒ ꯆꯍꯤ 9 ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏ ꯇꯔꯨꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯄꯨꯡꯉꯛ ꯉꯛꯏ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯆꯍꯤ 9ꯃꯨꯛ ꯁꯨꯔꯕꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯁꯤꯗꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯠꯂꯨꯕ ꯑꯃꯒꯨꯝꯅ ꯏꯇꯦꯛ ꯇꯦꯛꯅ ꯀꯔꯤꯃꯇ ꯁꯛꯐꯝ ꯍꯣꯡꯗꯕꯤꯗ ꯂꯥꯛꯄ ꯑꯁꯤꯗ ꯃꯈꯣꯏꯁꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯀꯤ ꯃꯄꯥꯅ ꯆꯤꯡꯅꯔꯗꯨꯅ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯆꯠꯂꯨꯗꯦ ꯑꯩꯈꯣꯏ ꯀꯣꯏꯕ ꯆꯠꯂꯨꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯀꯤ ꯃꯄꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯈꯥꯎꯁꯤꯡ ꯑꯁꯦ ꯑꯩ ꯑꯃꯨꯛꯇ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯖꯤꯠꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯣꯠꯁꯤꯟꯈ꯭ꯔꯤ ꯈꯨꯖꯥꯏ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯗꯒꯤ ꯑꯃꯗ ꯁꯤꯟꯅꯔꯒ ꯊꯣꯡ ꯍꯦꯛꯇ ꯐꯨꯔꯈꯥꯎꯗ ꯂꯤꯠꯁꯤꯟꯈꯤꯕ ꯌꯥꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯈ꯭ꯔꯤ ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯍꯦꯂꯦꯅꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯂꯣꯠꯁꯤꯟꯈꯤꯕ ꯑꯣꯏꯕꯅꯤꯅ ꯑꯖꯤꯠꯀꯤ ꯃꯄꯥꯅꯁꯨ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅꯗꯤ ꯆꯦꯛ ꯇꯧꯔꯨꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯐꯔꯦ ꯅꯈꯣꯏ ꯍꯜꯂꯛꯄꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯅꯈꯣꯏꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩ ꯈꯔ ꯆꯤꯡꯅꯩ ꯅꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯗ ꯍꯥꯏꯗꯣꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯣꯠꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯍꯜꯂꯛꯄꯗꯨꯗ ꯃꯤꯌꯥꯝꯁꯨ ꯉꯛꯅꯔꯗꯨꯅ ꯃꯈꯣꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯈꯣꯏ ꯉꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯏ ꯅꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨꯅ ꯃꯥꯟꯅꯔꯒ ꯀꯔꯤꯅꯣ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯈꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯤ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯤ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯄꯪꯈꯨꯝꯇ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯊꯥꯖꯔꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯍꯜꯂꯛꯈ꯭ꯔꯕꯅꯤꯅ ꯃꯤꯑꯣꯏ ꯈꯔꯅ ꯈꯪꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯪꯅꯈꯤꯗ꯭ꯔꯤ ꯍꯥꯏꯕꯗꯤ ꯆꯍꯤ 9 ꯃꯈꯣꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯊꯤꯅꯔꯝꯕꯗꯒꯤ ꯆꯍꯤ 9 ꯍꯧꯖꯤꯟꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯀꯥꯎꯅꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯅ ꯍꯜꯂꯛꯄꯗꯣ ꯃꯤꯑꯣꯏ ꯈꯔ ꯈꯛꯇꯃꯛ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯔꯅ ꯑꯗꯨ ꯍꯪꯖꯕꯒꯤ ꯋꯥꯅꯤ ꯀꯅꯥꯅꯁꯨ ꯃꯈꯣꯏꯒꯤ ꯋꯥ ꯈꯪꯈꯤꯗ꯭ꯔꯕꯅꯤ
asumna matam adu haukraba matung makhoi numit mangani gi matungda amuk unari mayam sing loina pulap matung aduta Romi na hairi khujai asi awoiba maki woina numit khudingi sanagi chenjek amamam thoi maramaduna masi aikhoi tha amamam thamnarasi karigumbada khujai asi tha amamam thamnaba matamda aikhoi gi isada kari kari ohongba leibage haibudo yengnasi ahan bagi woina ayungda leiribasi tha ma fara lejerasanu ngana khona lakhiba numit adudagi tha ma chupna parasi adugi matungda panthoibida amu paihelasi adumna hairakpada Amarjitna karinoda Romi panthoibisi nanga khangnaba nangi nusina nupini nabani sumsina sina pairage hairibro adumna hairakpada Romina karino Amarjit nangi hawno binabu phatta bido hawloklabro tawmo tawno noigi adugu moi thabago torakano aingode chandaroi adumna hairakpada Amarjitna karino puk phatta ba haibabo Romina paira matungda Helena paiba yaina natragana aina pairasu yai aduga Renubala na pairasu yai Ajitna pairasu yai aduga nate enau sumsina paige dudi atin mayam janingrane adumna hairakpada panthoibina asiyare kaidorage pharese Romi Amarjitna hana paihelasi adumna hairakpada Romina karino mana hairaga yaradro ati aikhoi manga sibu mana ngamlabraba mana semba ruluda khoi chakadro asumna sum sangatnarakpadagidi Amarjitna adudi nangna hana pari basidi kanagi ayaba yawraga pari bano kanagi rule no haiduna makhoi ni sangatnarakli masidagidi makhoi khamdoknaraga hairakli Ajitna makha taduna hairaki farese masida khoi khanabagi mathau tadi Romina hana pairabadina pairo yari aduga mathang kanana paigedage haibadu aikoina tuwas tawro matungda khangadabani masida khoina mari yenabai mathau tadi asumna hainaraduna makoina tuwas tawro matungda mathangi khujai paigedabsi Renubala na tarami maramasina Romina thama hek phaibaga Renubala da paihanba haiduna yanari masidagiti makhoi loinamak magi mayumda hanakri adupu Amarjiti Romi de yamna sawribani somdana kamdori panthoibi mayum joroklaga Romi ga pholda yamna kana khanaki panthoibi na Romi ki michang changakti haiduna matamadu da panthoibi na kaino haribudubo aibu Amarjit ki michang changkhibarane asom narba Romi na khanga yare nangna Amarjit se pami haibasi ai handagi hawna khangduna laklabani nang Amarjit se pamam natro yare namane paw honaro asom na haraga pholado thamki panthoibi hanjan phone tawsili adubu Romi yamna sawna pholado adumakakki tawriba sida panthoibi hawikada wakhal lakli khujai asina maram moraga makoi imung manung sagai natei saunarakadi khannarakani haibado hauji hawrokledana haiduna khanbu hawrokli masidagi di panthoibina khujai asigi maramdagi aikoi khannarakadabanina khujai asidagi khara lama lehudaba yararoi khanduna mahak kari tawsige haiduna khanba hawrokhi panthoibina khaliga siga chap manana Ajitsu khali ngasai Romi amadi Amarjit unkatarakpa amadi Renubala amadi Helena panthoibi makhoi masen pangkhata khannarakpa adu Ajitsu ningsingduna khujai aduna maram moraga makhoi khannarakani haikibadu chumlakledana haiduna wakhalda khalaklibani masidagi di Ajit tumthaba yadraduna panthoibida phone tawki matamada panthoibi to kaplubagi makhon mawaga to iwonu walaga Ajitta kairebagi Ajit haiduna hanglakpada Ajitna panthoibida kaidoroge bhai na kaplurabro haiduna hanglakpada panthoibina Romina mangonda nganglamba singado loinamak tammi matamaduta Ajitna phare Romido ai themge asumna Ajit amadi panthoibi wa khara hainaraba matungda pholodu thamnari masidigi Ajitna Romida phol tawi matamaduta Romi phono paikhalakti Ajitna hanjan tawbudagi Romi pholodo paikhalakli aduga Ajitna karino phone supai padributubo kari torobage ba asumna hairakpada Romina ai aruba thaba ma tawribani asumna hairakpada Ajitna adu kari thabak noba ati phone dubo adu koina kingali budu kari no haibani matamada Romina aikona propu khujai do thugai yedan tawriba asumna hairakpada Ajitna kaino Romi nang haibudubo adu thugai rabadi aikoi masem amaga khanaba tari asumna hairakpada Romina kaino Ajit nakoina Amarjit siba soyamna kiribasi karino mana kedong ngodurige aidine mase thola hawdukpa ngamni asumna hatukpa ngamgani hairakpa sida Ajitna as Romi ai hoji nangi yumda laki asumna hairamnaga pholodo thamki ajuga Ajit Romi ki mayumda chatlui matamada Romi matha saraduna mak phamlaga leiramli mahakna adumna matha saraga
पोचै पुनमक चखाइरगा लेरमबदुदा अजितना रोमीगी मनाका चंगसिललगा रोमी नंग अमुक्तंग फाथौ अखोइना खुजाइ अदु थिबा चलमदाइदा अखोइ याम नुसिनखिबनि अदुगा लाइरिक अदुदसु इरम्मी अदुगा हनुबदुनसु हाइरखिबनि खुजाइ अदुना मरम मोरगा खोइ सोदे नुसिनरदोइ सोदना खनरकनि हन्ना सुनबा पुलकनि हाइदना अदो हौजिक थपगसि हौरक्ले मोपोट अदो चुम्मी नंगनसु अमरजित पुजिंगनबा मगुम खनबा हौरक्ले अदुगा येंगु पांथोइबी नंगिदमक्ता वाजरिबा पांथोइबी नंगनसु येंगनबा वन उबा हौरक्ले अदुगा पौताक पीबा लाक्लिबा वातानबा लाक्लिबा आइबुसु नहांना येंगनबा अमगुमना खनबा हौरक्लगनि मधु पुनमक खुजाइ अदुना थोलिबा ngaktani मरम अदुना खुजाइ अदो आइदि पामलक्त्रि हारगे मफमदा थिलुबना हेना फगद्रा खलक्लि असोबना हारुबदु रोमी सावगु पुनमक फरबगुम महागना होय चुमी खुजाइ अदु आइ इनाक्ता लैरुबदगी आइगी वखलदा कलक्पा मिहोबा कयामा फावबा हौरक्ले नखोइ लोइनबा हातोक्लग खुजाइ असे आइ थनगी ओइरगे गायना खनबसु तुमक यरुक्लिबनि अदुमना हाइरकपदा अजितना फारे खुजाइदो अखोइ अममुक था ममम पाइनरसि अदुगा हारनगे मफमदा थिलुरसि अदुमना हाइरकपदा रोमीना अजित्ता मुन्ना येंगलगा करिगुम्बा अमा अजित्ता हाइरकपदा अजित करियोना हाइदुबो असमना हारगा रोमीदा यामना सावना येंगलखि मतम अदुता रोमीना मु मखा तारई अजित असेंगने इन हाइदिबसि अदुमना हाइरकपदा अजितना मदो ओइबा यावदबा वारिनि लैरिबा खुइकी मरुबा पांगसिंग असिना करिने हाइना खनखिदौरिबगे अमुक निंगसंगु नंग खुजाइदु कराइ थमखरबगेबा अदुमना हाइरकपदा रोमीना खुजाइदो अइना आइगी कागी टेबल मथक असिदा थनमबनि अरुदगिदि अदुमक मफम मरांग खंखिद्रे पांथोइबिगा इबानी यामना कन्न सावदुना मरि यतनरकपदगिदि आई खुजाइ अदु टेबल मथक थनमगा मपाना थोखिबनि अदुगा अइना वारि साबा लोरगा इमुंगा चंगपददि खुजाइ अदो लेरमखिदबनि फना कन्न आई थिबा याबा थिरि अदुबु फंबु कौबा लैत्रे अदुमना हाइरकपदा अजितना नंगना मदो असेंगो वाफमनि हाइदुना हाइरबसु कनानासु नंगबु थाजबिरोय नंगना खुजाइ अदो फंगनिंबगी मयाइना लोसनलिबनि हाइदुना खनखिवदगदरिबनि अदुगिसु मथक्ता नहांना हाना खनबा हौख्रबा अमरजित पांथोइबी मखुनसु नंगना मदुबु लोसनलिबनि नतोमता फंगनिंदुना तौरिबनि हाइदना सोयदना अइखोइ येंथिनरकनि अदुना अइखोइ खुजाइ अदो याम थुना थिदबा यारोय असमना हाइरकपदा रोमी यामना मथा सारदुना फमुंग अदुदा फमलगा लैरि मसिदगिदि अजितसु तौफम खंगना लैरि मतम अदुदा अजितना नोइगी इमुंगदा कना कना चंगलामगे नंगना सुम खनबदा असमना हाइरकपदा रोमीना नसाय नुपी मखोइ मागी मनाक्ता लाखिगुम तौबनि अदुगा नुपी अदु यामना कुइना लेरमद्रे अदुमक चटख्रे आइना पांथोइबिगा वारि सारवरगा चंगकपदा नुपीदु अइंगोंदा हाइफेट जेंगमलगा यामना थुना चखिबनि असमना हाइरकपदा अजितना अदो नंग नुपीदु खंग्रो असमना हाइरकपदा रोमीना खंगे अइखोइ लेकाइदैनि असमना हाइरकपदगी अजितना अदु वरबदि फरे नुपी अदुगी मनाक्ता चलुरसे लाओ हाइदुना मखोइ अनि पुन्ना लाकमिनरे असम लाकपना नुपी अदुगी मयुम यौसलक्लबदा अजितना सिरो नंगी नुपीगी मयुम हाइबदुगो अदुमना हाइरकपदा रोमीना होय मानी हाइदुना खोमी युम अदुदा रोमी अमदी महाकी ममानबा अमगा लाक्लिबदु युम अदुदा लैरिबा नुपी अदुना उफुदगी महाक तुमिना लोटख्रे मतम अदुदा रोमीना युम अदुगी युम्बु अदुबु यामना कना कना कौरी ngaihak leraka ahal lama tholakli aduga ahal aduda romina nupi ado amuktu unajage haiduna nupi adugi maming ado hairi matam adu ahal aduna lekhibani haujik ta swaida kana ga romaga wari shanarambani asumna hairaga mahana haipet kauthui masidagi ti nupi adu su thoktaba yadraduna tholakle aduga karisu khangdaba saduna aima ibungo rominang di kai lerage ina ka lakli basibo asumna haipet romina कना उखिनी कना ता खिरी मतागुम नुपी अदुगी मनाक्ता चंगसिल्ली अदुगा इतैमा खुजाइदु इचम चंब खुजाइ अमनति मधु लाइटिंग मरि लेनब खुजाइनि खुजाइ अदु लौनब होनबदनि अइकुना चही निपान मांगुरिबदु अदुना खुजाइदु लाइगोइब खुजाइनिना इतैमुना सिजिनबदा कया नुंगाइरोय अदुना यारगदि इतैमा खुजाइदो पिथोपिरो अदुमना हाइरकपदा नुपी अदुना करिनुना इबुंगो नंगना खुजाइ खुजाइ हारिबसिबो नतिनि नंगसु थोइदोना लाइरबा इमुंगति नति खुजाइ मचा अमा फावबा लैबा ngamद्रब्रो अदुमना हाइरकपदा रोमीना नोक्लगा इतैमा करिनु इतैमना हाइबिबिदुबो खुजाइदो सनागी आहिबा खुजाइनि इतैमना खलंबा याइ
ꯈꯨꯖꯥꯏꯗꯨ ꯀꯥꯏꯊꯣꯛꯂꯒ ꯌꯣꯟꯊꯣꯛꯀꯦ ꯀꯥꯏꯗꯅ ꯃꯗꯣ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯒꯨꯜꯁꯤ ꯏꯇꯩꯃꯁꯨ ꯈꯪꯕꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯃꯃꯝ ꯌꯥꯎꯔꯝꯒꯗꯧꯔꯤꯕꯅꯤ ꯂꯧꯊꯣꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯒꯗꯕ ꯅꯠꯇꯦ ꯌꯥꯝꯗ꯭ꯔꯕꯗ ꯁꯅꯥꯒꯤꯗꯨꯒꯤ ꯃꯃꯜꯁꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯒꯗꯧꯔꯤꯕꯅꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯑꯗꯨꯃꯛ ꯂꯥꯛꯂꯒꯗꯧꯔꯤꯕꯅꯤꯅ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯍꯤ ꯃꯌꯥꯏ ꯆꯦꯜꯂꯕ ꯈꯨꯖꯥꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯆꯍꯤ ꯅꯤꯄꯥꯟ ꯆꯞꯅ ꯑꯩꯈꯣꯏꯅ ꯊꯤꯔꯨꯔꯤꯕꯅꯤ ꯑꯗꯨꯅ ꯏꯇꯩꯃꯅ ꯐꯪꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ ꯔꯣꯃꯤꯅ ꯈꯨꯖꯥꯏ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃꯃꯝ ꯌꯥꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ ꯂꯥꯛ ꯑꯃꯅꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯍꯦꯟꯅ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯝꯈꯤꯗꯨꯅ ꯂꯩꯇꯦ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯐꯔꯦ ꯏꯇꯩꯃ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯏꯇꯩꯃꯅ ꯊꯥꯖꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯟꯖꯈ꯭ꯔꯒꯦ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯏꯇꯩꯃ ꯍꯣꯏ ꯅꯨꯡꯉꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯆꯠꯆꯔꯦ ꯈꯨꯖꯥꯏ ꯑꯗꯨ ꯏꯇꯩꯃꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯕꯕꯨꯗꯤ ꯈꯤꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤ ꯄꯔꯞ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯖꯤꯠꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯥꯏ ꯀꯣꯏꯕ ꯈꯨꯖꯥꯏꯅꯤ ꯏꯇꯩꯃ ꯏꯃꯨꯡꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯨꯕꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯊꯥꯡ ꯁꯠꯅꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯖꯤꯠꯁꯨ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯈꯜꯂꯤ ꯈꯨꯖꯥꯏ ꯑꯗꯨ ꯄꯤꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯄꯒꯤ ꯃꯍꯨꯠꯇ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯑꯗꯨꯛ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯊꯣꯛꯏꯕ ꯌꯥꯏ ꯄꯨꯕ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯅꯅꯕ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯑꯉꯝ ꯇꯥꯟꯅꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯃꯈꯣꯏꯅ ꯊꯑꯣꯏꯅ ꯐꯔꯦ ꯂꯧꯖꯍꯧꯔꯣ ꯏꯃꯨꯡ ꯀꯥꯏꯅꯅꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯑꯁꯤꯒꯨꯝꯂꯕ ꯈꯨꯖꯥꯏ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯈꯨꯖꯥꯏ ꯑꯃꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕꯁꯨ ꯇꯥꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥꯒꯤ ꯂꯨꯝ ꯂꯥꯎꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯥꯎꯈ꯭ꯔꯦ ꯈꯨꯖꯥꯏ ꯑꯗꯨ ꯌꯣꯟꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯔꯣꯃꯤ ꯄꯔꯞ ꯂꯥꯛꯂꯒ ꯈꯨꯖꯥꯏ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃꯃꯝ ꯊꯣꯛꯏ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯔꯣꯃꯤꯗ ꯈꯨꯖꯥꯏ ꯑꯗꯣ ꯊꯥ ꯑꯃ ꯅꯪꯅ ꯄꯥꯏꯔꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯁꯤ ꯑꯗꯨꯗꯨꯒ ꯃꯌꯥꯝꯗ ꯋꯥ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯁꯤ ꯑꯗꯨꯒ ꯅꯪꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯁꯤꯗ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯊꯣꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯑꯖꯤꯠ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯔꯣꯃꯤꯁꯨ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ ꯑꯖꯤꯠꯅ ꯄꯥꯟꯊꯣꯏꯕꯤꯗ ꯔꯣꯃꯤꯗꯣ ꯃꯍꯥꯛꯅ ꯊꯦꯝꯂꯝꯂꯕꯅꯤ ꯀꯔꯤꯁꯨ ꯁꯥꯎꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯌꯥꯎꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ ꯈꯨꯗꯛꯇ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯗꯨ ꯇꯁꯦꯡꯅꯃꯛꯀꯤ ꯁꯅꯥꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯀꯣꯟꯁꯪꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯗꯨꯕꯨ ꯀꯥꯏꯊꯣꯛꯅꯅꯕ ꯍꯥꯏꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯁꯤꯗꯤ ꯁꯅꯥ ꯑꯁꯦꯡꯕꯅꯤ ꯁꯅꯥꯗꯁꯨ ꯈꯔ ꯑꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯋꯥꯡꯕ ꯁꯅꯥꯅꯤ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯊꯣꯛꯄ ꯄꯨꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯃꯜ ꯀꯌꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯁꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯃꯜꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ 1.5 ꯑꯅꯤꯃꯨꯛꯇꯤ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯁꯅꯥ ꯑꯗꯣ ꯀꯥꯏꯊꯣꯛꯂꯝꯂꯒ ꯂꯨꯄꯥ ꯂꯥꯛ 2 ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯣ ꯈꯨꯖꯥꯏ ꯑꯗꯣ ꯍꯦꯟꯅ ꯄꯥꯝꯂꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯍꯥꯛ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯕꯒꯦ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯁꯦ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯂꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯂꯨꯔꯤꯕ ꯀꯅꯥꯒꯤ ꯁꯅꯥ ꯁꯥꯗꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯟꯅꯔꯛꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯃ ꯂꯩ ꯃꯗꯨꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃꯃꯝ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯖꯗꯕꯗꯒꯤ ꯀꯗꯥꯏ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ
khuzai adubu yenghali chana khuzai adudagi tholakliba sanagi sinjek adu kaithokdubagi paisani haiduna nupi aduna su paisa sing ado mahaki mapuroi baduda piri masidagidi mapuroi ba aduna sanagi senjek asi mahano wena thamjalagi haiduna mahaki nupi da hairi matabaduda mahaki nupina karino hari basibo sanagi senjek asidi aina tumina mingondagi huralapani maramaduna aina paibam thoi haiduna amanabu pairabasu ama hekta yarabadudadi matai manawdo aina paigani haiduna makoyani khanarakle masidagidi nupa aduna mana haiba inde magi mathakta wangangi haiduna nupi adubu tap taba makai phuthari masidagidi nupa aduna khuzai ado munduna mahana thamningba jaga amata tumina losanduna thamki masidagidi nupi adusu mahana yamna wana kuran jaraklaga khuzai asi mahaki nupana thamjinkhri mahana oina paikhre haiduna mahaki nupada yamna yengthirami numit adugi numidangni somdadi nupi do yamna saumankhibana mahaki nupada thangna thinduna hatoklaga khuzai ado mana oina pairake khankhri masidagidi mahaki nupadu tumthakhiba ngairami asomna ngairaba matungda nupi ado chakchanglomda parap laklaga tang suri adu paiduna mahaki nupadu haranaba lakle matamaduda mahak wakhal lama khanglak lakhi karino aina tawge khaliba thabak asibo karisu leitaba khuzai asigi damak aigi nupabu hektama hatok lagadra angang singna ngasai hairamba khuzai asidagi maram moraga ibani imung manung sodana khanarakani kangkhong chairakani misi mina yorakani haikibadu chumledana siri adu oiba taragadi yam thuna mafam asidagi khuzai ase magi romi haribuda pirubuna hena fagani asomna khaladuna khuzai ado kedai thamkhraba jano haduna koithi thirai asomna koithi thirakpa aduta mahaki nupa tumduna leiriba aduna khangladuna nara thiribadu khuzai natra haiduna hanglai matamaduta nupi aduna hoi mari khuzai aduna maram horaga ai phattaba wakhalama khaluri angang sing aduna su haramlabani khuzai ado lai oiba khuzai ni maram aduna khuzai ado yamathuna makoigi makutta piru natrabadi imung manung sakaina tai panghata hanaduna kangkhong chairagini hairakibani madumak chumle aina phapata karino khanthadabida nahaku haranaba honaruri hairakpada nupa ado swai lawi masidagidi nupa aduna sunupi aduta aisu khalibani nang amadi aigi inakta thambu thamlabadi karisu kaidrabu khuzai asi ibanina aigida thamge haiduna thawena masigida makhanarakli aina sunangbu ngasai pawfuda phukri nangi khuzai se mi khranaba porakpa amadi mibu harnaba porakpa imung kainaba porakpa khuzai ni aduna yamtuna pithokuro ibani chalaga pithokuro sila o haiduna khuzai ado nupa aduna puthorakle aduga romi gi mayumda lakli romi gi mayum laklabada romi bu tamna romi haiduna korokli romi su taraduna mapalda thorakli aduga matamaduda makoi ge lekai gi khuzai adu huran khiba nupi aduga mahaki nupaga lepdaga leirami romina kai torobugi taiba haiduna hanglakpada nupi aduna khuzai ado pirakle masidagi romina aina ngasaina haijakibaduni taima khuzai asi magunjaman leiba layoibu khuzai ni ngarana kok piram labadi phagadabani itai masu khara polo male tamuna phura male ni asom na hairakpada nupi adugi mapuroi baduna ibungo khuzai asi na khoina kadai dagi phangluribano khuzai asi kampang osi nagadabano asom na hairakpada romina khuzai asi ajit ki mapu ngahanwai gi matamda yamna hairamba selungba hariba ahal adugini asom na hairakpada nipa aduna kari selungba hai selungbaga nong thonbaga makoi adina munakhiba khuzai adu masiro adom na hairakpada romina hoi mani aikuna chahi nipan manguribadu khuzai asi thiruribani asom na hairakpada nupa adudi khuzai ado romi da laktana langsallamlaga mahaki nupi da makhut samduna parap chatkhre tawribadu da romi su ingangai khuzai adugi matangda nipa aduna karigumba kharadi khangle haibasi romina khangkhre masidagidi romi su hayeng nongalaga nipa adugi manakta chatuna khuzai asi kari kamdobano mayamna khuzai asi bu pairabadi imung ado kangkhong chaigani haribasi chumlabra haibadu hangluragi khaladuna mahak imung da khuzai ado pusanduna changki
somda nupi aduna mahaki mapuroiba aduta mahapu khudang paidun singlibadu kanthok kari ro tori badu ba koiching chinglibadu ba wari hai bani hai nang de kedo bai khujai si hura luri bano ha kaido bai hura luri bano ba adumna hairapada nupi aduna karino ai kari mata su khangdana adumna hairapada nipa aduna hai masigi khujai asigi hataktani magi selongba haiba gadu leikai asigi tanthokriba adiki nongthon gadu amok tuiba mukoi gi imung do kangkhong sai khribani leikai asida but pret timu laimunna pirik pirik sorom libani khujai atugi magi mahi mayai dagi amaiba ahi ahiba kaya khujai atugi makuta tu khrabani mokoi masen kapthatnabada adukumlaba aduk jamna mahi mayai kalliba yama tamthiba mi chaba khujai adu bunahana karibidamata loruribano adumna hairapadu nupi aduna madi nami khudingi sana thoibadudi ai sana thoibadudi aikhoibu lang thaklibani ne mabu aikhoina sijinarabadi mana aikhoida paisa piribani aduga amu mana aikhoibu amu sijinagadoribani mahal ki control makhada aikoi se thamlibani khujai ado isam chamba khujai nati yai puba mi hatpa ngamba khujai ni ne ai matung manau di khujai ado amu hana porokpa yaroi ko ai mai pema hapta ama phana thamlabadi aikhoina khoi pungsi siramgani da yengo nang soi gi na ta lakpadu thanga ma pairaga aibu halrodi haiduna lakleba daine hoi ai su madumaina khrabibani imai pema ingna singa lejari bai khoi gi imung si siramdida asomna nipa aduna khujai adugi matangda mahaki nupida karigumba khara khanghankhre masigi matung haujikti matam madu haukhre nongalakpada romi ngarang khujai atupu huran khiba nupi adugi mayumda lakli aduga nupa aduga unurari matam aduda nupa aduna ibungo romi khujai adu yamna thuna karai da nomo hundokpra losan khibra amatau khujai adu yamna phattaba hingsa yetambagi khujai ni nahangna karigumbada madugi khujai adu nangna sijinnaruba taragadi nang amadi nangi marup mapang sagai na te ima baba punamak kangkhong chaigadoribani pangha tahanrakadoribani mamang thakta maiba kaya khujai adugi mahaki maramdagi thawai mangkhrabani mioi kaya khunnasitagi tanthokhrabani asomna hairaga nipa aduna mamang thakta thokhraba thodok kaya wari liduna khanghanlai matamaduda romina tamoti kamdongna khanglibano haiduna hanglakpada mahangna angang oiringai pungkak chaurokpa sahi taraga mathoiri thoi pharakpa adwaida khangkhibani matamaduda yamna kanna asigumlaba thodok asi thokhi haiduna wari lirakhi masigi matung haujik romina makha tari adu warabadi khujai asi kadai da hunduk logodoribano aikhoina porakpa mafam aduda amuk thamluba haibududi yararoi aikhoina tholakpa thongsing do haujik loinama phunjinkhri aduga yamna ngaklibadi aikhoina suru adugi manungda sopnagi nongmanini humnidang laikhibaduda somda chahi nipan haujalaga lerami masina kamdoribanu khangdre haiduna hairakpada romiga wari sanariba nipa aduna mafamado mayagi oiba sangsaramani mafamadu bu changlurabadi mi punamak ado mayagi paka tawgadoribani aduga nakhoina khanggadabadi khujai asisu mayagi oiba khujai amani mitranga hainabado maramaduna khujai asibu sijinariba miyoi ado yamna sathiba miyoi ama oirakadoribani khujai asi sijinnaba hapta ama hek phabaga miyoi aduda ara akhangnaba aki tujungngai waraba thodok mathang thokpa horuklagani marup mapang yengthinarani khujai adugi matangda khangba miyoi punamak amaga mischang ngoiduna khujai pairiba mi aduda landanaba haranaba honarakadoribani masi mamangai de adumak tawduna laklaba posak amani masidekidi khujai ado kanasu khangloi uroida mafam amada losin thamkhribani ko aduna nakoina su athubu matamda mafam adu chatlaga hunduk lambra natragana nangna hariba surung adugi manungda amuk thanambra ama tawruso natrabadi nakoi awa phamda taragani marup mapang sagai nati mathang loinamak lamsi siduna nakoi masen amaga hanaduna awa phamda taragani ko adumna hairakpada romisu phare adu warabada igi imanaba singa paw amutang phanurukhigi he hairamlaga parap mayum lomda halakhi masigi matung romi mayum jorabada makoi mamanabi singdu amutang punsi arubawa ma leiri haikhi
ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯊꯪ ꯔꯣꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯑꯖꯤꯠ, ꯑꯃꯔꯖꯤꯠ, ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ, ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯣꯃꯤꯅ ꯈꯨꯖꯥꯏꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯅꯍꯥꯟꯗꯨ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯤꯟꯗꯣꯛꯂꯝꯂꯦ꯫ ꯈꯨꯖꯥꯏ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯖꯥꯏꯅꯤ ꯍꯥꯏ, ꯌꯥꯏ ꯄꯨꯕ, ꯃꯤ ꯍꯥꯠꯄ ꯉꯝꯕꯅꯤ ꯍꯥꯏ꯫ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯑꯃꯥꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦꯗꯨꯅꯁꯨ ꯍꯥꯏ, ꯑꯗꯨꯒ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏ꯫ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯊꯣꯛꯇꯅꯕ ꯈꯨꯖꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯗꯣꯛꯂꯨꯁꯣꯗꯅ ꯍꯥꯏꯔꯤ꯫ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯕꯒ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯦ ꯍꯦꯟꯒꯠꯂꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯠꯅꯅꯕ ꯇꯨꯞꯅꯅꯕ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯩꯗꯤ ꯈꯨꯖꯥꯏ ꯑꯁꯤ ꯄꯥꯏꯕ ꯉꯝꯂꯔꯣꯏ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯈꯨꯖꯥꯏ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯊꯤꯟꯗꯣꯛꯂꯨꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯐꯔꯦꯁꯦ, ꯅꯪꯅ ꯌꯥꯝꯅ ꯀꯤꯔꯒꯅꯅꯦ ꯑꯩ ꯄꯥꯏꯔꯒꯦ, ꯑꯗꯨꯒ ꯊꯥ ꯑꯃ ꯑꯩꯒꯤꯗ ꯊꯝꯃꯒꯤ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯖꯥꯏ ꯑꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯗꯣꯛꯂꯨꯔꯁꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯍꯣꯏꯗ ꯑꯗꯨꯅ ꯐꯔꯦꯗ, ꯑꯃꯔꯖꯤꯠꯀꯤꯗ ꯍꯥꯟꯅ ꯊꯝꯃꯁꯤ, ꯔꯣꯃꯤꯁꯤ ꯌꯥꯝꯅ ꯀꯤꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯐꯔꯦ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯣ꯫ ꯑꯃꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯊꯥ ꯑꯃ ꯊꯝꯒꯦꯔꯥ ꯆꯍꯤ ꯑꯃ ꯊꯝꯒꯦꯔꯥ ꯑꯗꯨꯝ ꯊꯝꯖꯔꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯃꯠꯇ ꯌꯥꯎꯖꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯖꯥꯏ ꯑꯗꯣ ꯑꯃꯔꯖꯤꯠꯅ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯋꯥ ꯈꯟꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯃꯔꯖꯤꯠꯇꯤ ꯈꯨꯖꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯃꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯤꯕꯁꯤ ꯈꯨꯖꯥꯏ ꯑꯗꯣ ꯍꯞꯇꯥ ꯑꯃ ꯐꯥꯔꯦ꯫ ꯍꯞꯇꯥ ꯑꯃ ꯐꯥꯒꯗꯧꯔꯤꯕꯁꯤ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯐꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯉꯁꯤꯒꯤ ꯄꯨꯡ 12 ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗ ꯍꯞꯇꯥ ꯑꯃ ꯐꯥꯒꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯅꯤ꯫ ꯑꯃꯔꯖꯤꯠ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯀꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯦꯠꯁꯤꯜꯂꯛꯄꯒꯨꯝ ꯀ꯭ꯔꯛ ꯂꯥꯎꯅ ꯃꯦꯠꯁꯤꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯦꯠꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯃꯔꯖꯤꯠ ꯑꯀꯣꯏꯕꯗꯨꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯃꯥꯒꯤ ꯋꯥꯈꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯇꯧꯔꯨꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃ ꯀꯥꯡꯈꯔꯣꯝꯗꯒꯤ ꯐꯨꯠ ꯐꯥꯎꯒꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯈꯪꯂꯦꯞ ꯂꯦꯞꯈꯠꯂꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯥꯡꯊꯣꯜꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯃꯔꯖꯤꯠꯄꯨ ꯐꯃꯨꯡ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝ ꯑꯗꯨꯗ ꯅꯝꯁꯤꯜꯂꯒ ꯃꯃꯤꯠ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯄꯥꯡꯊꯣꯛꯂꯒ ꯑꯃꯔꯖꯤꯠꯇ ꯋꯥꯍꯪ ꯍꯪꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯋꯥꯍꯪ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯒꯦ ꯇꯧꯕꯗ ꯃꯈꯧꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯤꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅꯁꯨ ꯃꯈꯨꯠ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯀꯥ ꯑꯗꯨꯁꯨ ꯄꯨꯡꯃꯝ ꯃꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯂꯤꯕꯗꯨ ꯅꯥꯟꯊꯣꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠꯅ ꯏꯂꯪ ꯂꯪꯕ ꯑꯗꯨꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯂꯨꯝ ꯂꯥꯎꯕ ꯈꯨꯖꯥꯏ ꯑꯗꯣ ꯑꯃꯔꯖꯤꯠꯀꯤ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯕꯗꯒꯤ ꯑꯃꯔꯖꯤꯠ ꯃꯀꯣꯛ ꯑꯗꯣ ꯌꯪ ꯂꯥꯎꯈꯤꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯑꯃꯔꯖꯤꯠꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯂꯦ꯫ ꯑꯗꯨꯒ ꯑꯖꯤꯠ, ꯔꯣꯃꯤ, ꯍꯦꯂꯦꯅꯥ, ꯔꯦꯅꯨꯕꯂꯥ ꯑꯃꯗꯤ ꯄꯥꯟꯊꯣꯏꯕꯤ ꯃꯈꯣꯏꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯖꯤꯠꯅ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯔꯖꯤꯠꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯩ ꯀꯃꯥꯏꯅ ꯁꯤꯗ ꯂꯩꯔꯝꯃꯤꯕꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯃꯔꯖꯤꯠꯇ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯤꯅ ꯑꯃꯔꯖꯤꯠ, ꯅꯪ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯉꯔꯥꯡ ꯑꯍꯤꯡ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯋꯥꯔꯤ ꯂꯤꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯈꯣꯏꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫
ꯑꯃꯔꯖꯤꯠꯅ ꯉꯔꯥꯡ ꯇꯧꯈꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯤꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯗꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯅꯍꯥꯛ ꯆꯥꯎꯔꯕ ꯎ ꯑꯃꯗ ꯅꯀꯣꯛ ꯑꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯖꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯍꯥꯛ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯑꯌꯨꯛꯇ ꯋꯥꯀꯤꯡ ꯆꯦꯟꯕ ꯂꯥꯛꯄ ꯀꯥꯡꯕꯨꯅ ꯅꯍꯥꯛ ꯊꯦꯡꯅꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯨꯕꯗꯒꯤꯗꯤ ꯅꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯊꯪ ꯄꯥꯎ ꯄꯤꯔꯒ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯇꯥꯌꯣꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕꯗꯨꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯋꯥꯟꯊꯈꯤꯕꯅꯤ ꯑꯗꯨꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯎ ꯑꯃꯗ ꯃꯀꯣꯛ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯝꯖꯤꯜꯂꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯃꯔꯖꯤꯠꯇꯤ ꯄꯨꯡꯉꯛ ꯉꯛꯅ ꯔꯣꯃꯤꯗ ꯍꯪꯉꯛꯏ, ꯀꯔꯤꯅꯣ? ꯑꯩꯅ ꯎ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯤ ꯑꯃꯗꯤ ꯀꯣꯏꯆꯠ ꯆꯠꯂꯤ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯅ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ CCTV ꯐꯨꯇꯦꯖ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤ, ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯈꯤꯟꯕ CCTV ꯐꯨꯇꯦꯖꯇ ꯅꯍꯥꯛꯅ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯎꯔꯤ, ꯌꯦꯡꯉꯨ ꯇꯨ꯫ ꯅꯁꯝꯒꯥꯁꯦ ꯅꯇꯣꯝꯇ ꯄꯪꯐꯣꯏꯗ ꯐꯨꯗꯠꯆꯔꯤ, ꯅꯈꯧꯔꯤꯒꯥꯁꯦ ꯅꯇꯣꯝꯇ ꯃꯦꯠꯁꯤꯟꯖꯔꯤ, ꯑꯗꯨꯒ ꯌꯦꯡꯉꯨ ꯀꯟꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯤꯁꯤ ꯎ ꯑꯁꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯃꯇꯣꯝꯇ ꯉꯛꯆꯔꯤ ꯑꯃꯗꯤ ꯀꯤꯕꯁꯨ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯔꯖꯤꯠꯅ ꯍꯥꯏꯔꯤ, ꯑꯩ ꯈꯨꯖꯥꯏ ꯑꯗꯣ ꯄꯥꯏꯕ ꯉꯝꯂꯔꯣꯏ, ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯔꯨꯕꯗꯒꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯑꯩ ꯈꯨꯖꯥꯏ ꯑꯗꯨ ꯄꯥꯏꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯔꯛꯂꯗꯨꯅ ꯑꯩꯁꯨ ꯄꯥꯏꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯨꯖꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯐꯥꯎꯕꯅ ꯄꯥꯏꯕꯗ ꯍꯟꯅ ꯁꯨꯅꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯥꯏꯔꯨꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯕꯅꯤ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯖꯥꯏ ꯑꯗꯣ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯤꯜꯂꯨꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗꯅꯣ ꯃꯤꯅ ꯈꯪꯉꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯂꯣꯠꯁꯤꯟꯈꯤꯕ ꯑꯃ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯄꯥꯟꯊꯣꯏꯕꯤꯅ ꯈꯨꯖꯥꯏ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯤꯜꯂꯨꯕ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯁꯨꯔꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯐꯨꯟꯖꯤꯜꯍꯧꯔꯕꯅꯤ, ꯀꯗꯥꯏꯗ ꯆꯪꯂꯒ ꯊꯝꯂꯨꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯈꯨꯖꯥꯏ ꯑꯁꯦ ꯍꯦꯛꯇꯃꯛ ꯊꯅꯝꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯁꯤ꯫ ꯃꯐꯝ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯒꯗꯕ ꯃꯐꯝ ꯅꯠꯇꯦ꯫ ꯐꯔꯦ, ꯑꯗꯨꯃ ꯇꯧꯔꯁꯤ꯫ ꯑꯗꯨꯅ ꯑꯃꯔꯖꯤꯠꯅ ꯍꯦꯛ ꯀꯟꯈꯠꯂꯛꯄꯒ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯗꯨꯕꯨꯗꯤ ꯑꯃꯔꯖꯤꯠꯀꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯊꯝꯖꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯔꯖꯤꯠꯅ ꯈꯨꯖꯥꯏ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕ ꯉꯝꯂꯔꯣꯏ, ꯑꯗꯨꯅ ꯑꯖꯤꯠꯀꯤ ꯃꯄꯨꯒꯤ ꯄꯣꯠꯅꯤꯅ ꯑꯖꯤꯠꯅ ꯑꯣꯏꯅ ꯄꯥꯏꯔꯁꯅꯨ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅꯁꯨ ꯑꯩ ꯄꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯅꯁꯨ ꯑꯩ ꯄꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯌꯦꯠꯅꯔꯛꯄꯗꯒꯤꯗꯤ ꯑꯔꯣꯏꯕꯗ ꯑꯖꯤꯠꯅ ꯑꯣꯏꯅ ꯄꯥꯏꯕꯗ ꯇꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯔꯖꯤꯠꯅ ꯑꯖꯤꯠꯇ ꯈꯨꯖꯥꯏ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯖꯒꯥ ꯑꯗꯣ ꯇꯥꯛꯂꯗꯨꯅ ꯔꯣꯃꯤ ꯑꯃꯗꯤ ꯑꯖꯤꯠ ꯈꯨꯖꯥꯏ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯖꯥꯏ ꯑꯗꯣ ꯌꯥꯝꯅ ꯉꯛꯄ ꯑꯃ ꯊꯦꯡꯅꯔꯤ꯫ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯦꯟꯅ ꯃꯈꯣꯏꯅ ꯍꯤꯡꯁꯥ ꯇꯧꯔꯛꯄꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ, ꯃꯤꯍꯤꯡ ꯆꯥꯕ ꯑꯃꯗꯤ ꯃꯤꯒꯤ ꯊꯋꯥꯏ ꯄꯥꯝꯕ ꯐꯠꯇ꯭ꯔꯕ ꯈꯨꯖꯥꯏ ꯑꯃ ꯑꯣꯟꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯩꯈꯨꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯑꯖꯤꯠꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯧꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯌꯥꯜꯂꯤꯕ ꯈꯥꯎ ꯑꯗꯣ ꯂꯧꯊꯣꯔꯛꯂꯒ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯅꯪꯒꯟꯗ ꯌꯥꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤ ꯑꯃꯔꯖꯤꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯑꯃꯔꯖꯤꯠꯀꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯩꯔꯝꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯑꯖꯤꯠ ꯑꯃꯗꯤ ꯔꯣꯃꯤꯅ ꯈꯨꯖꯥꯏ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯕ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯈꯪꯂꯦ ꯈꯨꯖꯥꯏ ꯑꯁꯦ ꯐꯠꯇꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ, ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯄꯣꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯖꯤꯠꯇꯤ ꯍꯧꯖꯤꯛ ꯃꯁꯥ ꯉꯝꯗꯨꯅ ꯂꯩꯔꯤ, ꯃꯇꯧ ꯀꯔꯝꯅ ꯆꯠꯂꯒ ꯊꯤꯜꯂꯨꯒꯅꯤ ꯍꯥꯏꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤ, ꯑꯖꯤꯠꯅ ꯃꯁꯥ ꯍꯦꯛ ꯀꯟꯈꯠꯂꯛꯄꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯈꯨꯖꯥꯏ ꯑꯁꯦ ꯊꯝꯂꯨꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯈꯨꯖꯥꯏ ꯑꯁꯤ ꯊꯝꯂꯨꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯈꯨꯖꯥꯏ ꯑꯗꯨ ꯑꯖꯤꯠꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯔꯖꯤꯠꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯖꯤꯠꯇꯤ ꯃꯍꯥꯛꯀꯤ ꯈꯥꯎ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯈꯨꯖꯥꯏ ꯑꯗꯣ ꯀꯔꯤ ꯑꯃꯠꯇ ꯂꯧꯊꯣꯛꯇꯕꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯈ꯭ꯔꯕꯅꯤ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯔꯦꯅꯨꯕꯂꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯄꯨꯡ ꯌꯦꯡꯂꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯖꯤꯠꯅ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯔꯤꯅꯣ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗ ꯉꯥꯏꯔꯤ, ꯆꯥꯛꯆꯥ ꯇꯣꯛꯄꯒ ꯇꯨꯝꯂꯤꯕꯅꯤ, ꯄꯨꯡ 12 ꯇꯥꯔꯝꯂꯤꯕꯁꯤꯅ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯖꯤꯠꯅ ꯇꯨꯝꯊꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠ ꯀꯩꯗꯧꯔꯒ ꯇꯨꯝꯕ ꯌꯥꯒꯗꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯛꯄꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯇꯨꯝꯊꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯊꯝꯐꯝ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯥꯔꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯔꯣꯃꯤꯅ ꯐꯣꯇꯣ ꯅꯝꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯁꯤꯟꯈꯤꯕ ꯍꯥꯏꯕꯗꯤ ꯃꯄꯨꯅ ꯊꯅꯝꯕ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯕꯁꯤꯡ ꯑꯗꯨ ꯏꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯕꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯑꯖꯤꯠꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯆꯤꯊꯗꯕꯤꯗ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯃꯍꯥꯛ ꯍꯦꯟꯅ ꯉꯛꯄ ꯑꯃꯗꯤ ꯍꯦꯟꯅ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯈꯣꯏꯅ ꯈꯨꯖꯥꯏ ꯑꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯊꯝꯂꯣꯏꯗꯕꯅꯤ, ꯑꯄꯥꯏꯕ ꯑꯃꯅ ꯑꯗꯨꯃꯛ ꯄꯥꯏꯒꯗꯕꯅꯤ, ꯐꯅ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕꯁꯨ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯖꯥꯏ ꯑꯁꯤ ꯑꯃꯗꯒꯤ ꯑꯃꯗ ꯑꯁꯨꯝ ꯍꯨꯟꯗꯣꯛ ꯍꯨꯟꯖꯤꯟ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯟꯅꯔꯕꯗꯤ ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯁꯥꯊꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯈꯨꯖꯥꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯁꯅꯥꯒꯤ ꯑꯣꯏꯕ ꯈꯨꯖꯥꯏꯅꯤ, ꯑꯐꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯡ ꯊꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯅ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯃꯁꯤꯅ ꯁꯅꯥꯒꯤ ꯈꯨꯖꯥꯏ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃꯃꯝ ꯄꯨꯊꯣꯛꯍꯜꯂꯤꯕꯁꯤ ꯃꯌꯥ ꯇꯧꯔꯤꯕꯅꯤ, ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯍꯜꯂꯒ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯑꯃꯅ ꯁꯥꯏꯑꯣꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯈꯨꯖꯥꯏ ꯑꯃꯅꯤ꯫ ꯃꯁꯤꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯐꯪꯂꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯥꯞꯇꯅ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯊꯝꯂꯨꯒꯗꯕꯅꯤ, ꯃꯥꯡꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯈꯜꯂꯕꯗꯤ ꯈꯜꯂꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯇꯧꯍꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯠꯇ꯭ꯔꯗꯨꯅ ꯊꯤꯟꯊꯈꯤꯕ ꯇꯥꯔꯒꯗꯤ ꯈꯨꯖꯥꯏ ꯑꯁꯦ ꯃꯥꯡꯍꯟꯕ ꯉꯝꯗꯅꯕ ꯊꯕꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯈꯨꯖꯥꯏ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯍꯤ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯗꯅꯕ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯃꯛ ꯂꯩꯅꯅꯕ ꯃꯈꯣꯏꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯃꯛ ꯁꯣꯏꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯁꯦ ꯅꯈꯣꯏꯅ ꯂꯣꯠꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯜꯂꯛꯂꯕꯗꯤ ꯈꯨꯖꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯠꯁꯤꯜꯍꯧꯒꯗꯕꯅꯤ, ꯃꯥꯡꯍꯟꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕꯒꯤ ꯂꯝꯕꯤ ꯑꯅꯤ ꯂꯩ, ꯃꯗꯨꯗꯤ ꯆꯤꯡꯅꯨꯡ ꯃꯅꯨꯡꯗ ꯈꯨꯖꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯪꯊꯗꯨꯅ ꯃꯥꯡꯍꯟꯈꯤꯕ ꯑꯃ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯂꯪꯊꯈꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯪꯊꯈꯤꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯨꯛ ꯈꯨꯟꯈꯤꯕ ꯇꯥꯔꯕꯗꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯥꯏꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯪꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯈꯨꯖꯥꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯐꯪꯗ꯭ꯔꯤꯉꯩꯗ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯤꯈ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯈꯨꯖꯥꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕꯗ ꯄꯥꯏꯔꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯖꯥꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯑꯃꯨꯛ ꯐꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯑꯃꯨꯛ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯖꯥꯏ ꯑꯁꯤ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯪꯊꯈꯤꯒꯗꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯂꯨꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯑꯃ ꯏꯔꯝꯕ ꯑꯁꯤꯗ ꯑꯖꯤꯠꯇꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯔꯣꯃꯤꯅ ꯂꯥꯏꯔꯤꯛ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈ꯭ꯔꯒ ꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯃꯈꯣꯏꯗ ꯍꯥꯏꯔꯝꯗꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ
ꯑꯖꯤꯠꯁꯨ ꯂꯥꯏꯔꯤꯛ ꯑꯗꯣ ꯍꯥꯏꯕꯗꯤ ꯕꯣꯏ ꯑꯗꯣ ꯑꯁꯨꯝ ꯑꯁꯨꯝ ꯄꯥꯔꯝꯕꯗꯒꯤ ꯃꯍꯥꯛꯁꯨ ꯎꯏꯊꯔꯛꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯔꯞ ꯄꯔꯞ ꯆꯪꯉꯛꯂꯒ ꯑꯖꯤꯠꯀꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ, ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯟꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ ꯊꯕꯛ ꯑꯗꯣ ꯇꯧꯒꯅꯨ ꯍꯥꯏꯗꯅ, ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯕꯗꯒꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯃꯛ ꯇꯧꯁꯤꯜꯂꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯨꯖꯥꯏ ꯑꯗꯨ ꯊꯝꯂꯨꯔꯒꯦ ꯍꯨꯟꯇꯣꯛꯂꯨꯔꯒꯦ ꯈꯜꯂꯛꯂꯕꯗꯤ ꯈꯜꯂꯛꯂꯤꯕ ꯃꯇꯝ ꯑꯗꯨꯃꯛꯇ ꯍꯨꯟꯇꯣꯛꯂꯨꯒꯗꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯗꯨꯝꯅ ꯈꯜꯂꯨꯔꯕꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯨꯟꯇꯣꯛꯂꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯊꯤꯟꯊꯗꯨꯅ ꯊꯝꯂꯨꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯖꯤꯠꯅ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯇꯥꯏꯗ ꯐꯝꯂꯤꯕꯗꯨ ꯑꯖꯤꯠꯇ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯃꯥꯏꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ, ꯃꯃꯥꯏ ꯑꯗꯣ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯆꯥꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯃꯩ ꯑꯗꯣ ꯃꯨꯠꯈ꯭ꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯪ ꯂꯪꯉꯤ, ꯁꯔꯨ ꯁꯔꯥꯡꯒꯤ ꯃꯀꯣꯛꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯐꯤꯃꯨ ꯁꯦꯠꯄ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯖꯤꯠꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯂꯤ꯫ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯕꯗꯨꯗ ꯑꯖꯤꯠꯅ ꯇꯨꯝꯊꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯝꯂꯤꯕ ꯈꯨꯖꯥꯏ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯨꯖꯥꯏ ꯑꯗꯣ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟꯅ ꯌꯣꯝꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯍꯥꯞꯂꯤꯕ ꯕꯦꯒ ꯑꯗꯨ ꯐꯥꯎꯕ ꯃꯁꯛ ꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯖꯤꯠꯅꯁꯨ ꯈꯪꯂꯦ ꯈꯨꯖꯥꯏ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯍꯤꯡꯆꯥꯏ ꯌꯥꯏꯇꯝꯕ ꯕꯨꯠ ꯕ꯭ꯔꯦꯠ ꯑꯃ ꯑꯣꯟꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡꯈ꯭ꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯁꯤ ꯑꯊꯨꯕꯗ ꯍꯨꯟꯗꯣꯛꯍꯧꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯖꯤꯠ ꯎꯄꯨ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯖꯤꯠꯅ ꯃꯊꯪ ꯃꯊꯪ ꯐꯣꯜ ꯇꯧꯗꯨꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯑꯃꯗꯤ ꯈꯨꯖꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯍꯪꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯣꯃꯤꯅ ꯑꯖꯤꯠꯇ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤꯒꯤ ꯈꯨꯖꯥꯏ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯕ꯭ꯔꯣ? ꯃꯅꯨꯡꯗ ꯁꯦꯟꯌꯦꯛ ꯌꯥꯎꯔꯝꯕ꯭ꯔꯕ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠꯅ, ꯅꯣꯡꯉꯥꯜꯂꯛꯄꯒꯤꯗꯤ ꯌꯦꯡꯗ꯭ꯔꯤ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯤ ꯅꯈꯣꯏꯗ ꯑꯩꯅ ꯐꯣꯜ ꯇꯧꯔꯛꯂꯤꯕꯁꯤ꯫ ꯐꯔꯦ, ꯃꯅꯨꯡꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯊꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗු ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯖꯤꯠꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯑꯗꯨꯒ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯊꯣꯛꯂꯕ꯭ꯔꯥ ꯌꯥꯎꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯗꯣ 3 ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯛꯄ ꯊꯥꯕ ꯍꯦꯜꯂꯝꯃꯤ꯫ ꯃꯗꯨꯗꯨ ꯑꯖꯤꯠꯅ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯐꯣꯟ ꯄꯥꯏꯅꯔꯤꯕꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯑꯖꯤꯠꯅ ꯍꯥꯏꯔꯤ, ꯃꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯈꯨꯖꯥꯏ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯁꯨꯃꯥꯏꯅ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯑꯆꯧꯕ ꯑꯄꯥꯛꯄ 3 ꯊꯣꯛꯂꯕꯗꯤ ꯈꯨꯖꯥꯏ ꯑꯁꯦ ꯐꯒꯦꯔꯥ ꯐꯔꯣꯏꯔꯥ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯃꯠꯇ ꯀꯜꯂꯛꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈꯨꯖꯥꯏ ꯑꯁꯤ ꯀꯗꯥꯏꯗ ꯑꯣꯏꯅ ꯍꯨꯟꯗꯣꯛꯂꯨꯔꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯐꯝ ꯑꯗꯨ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯃꯈꯣꯏ ꯈꯔꯅ ꯍꯥꯏꯔꯤ, ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯍꯨꯟꯗꯣꯛꯂꯨꯁꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯥꯏꯔꯤ, ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯣꯛꯇꯥꯛꯇ ꯄꯨꯔꯕ ꯃꯇꯨꯡꯗ ꯂꯣꯛꯇꯥꯛꯀꯤ ꯂꯥꯏꯖꯩꯔꯣꯟꯅꯨꯡꯗ ꯑꯣꯏꯅ ꯊꯥꯗꯈ꯭ꯔꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥ ꯑꯃꯅꯁꯨ ꯈꯨꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯝꯅ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯃꯅ ꯑꯃ ꯍꯥꯏ꯫ ꯑꯁꯨꯝ ꯍꯥꯏꯔꯛꯄꯗ ꯔꯣꯃꯤꯅ ꯌꯥꯝꯅ ꯁꯥꯎꯅ, ꯌꯥꯔꯦꯁꯦ ꯇꯣꯛꯑꯁꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯌꯥꯕ ꯈꯟꯅꯔꯦꯗꯅ ꯍꯧꯖꯤꯛ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣই ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ, ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯇꯥꯟꯅꯔꯁꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯁꯤ ꯏꯁꯤꯡꯗ ꯑꯣꯏꯅ ꯂꯪꯊꯈꯤꯕꯅ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫
चिंगनुंग अदुदा चटपा हाइबसी अखोई खुदोंग अमा थी अदुना लोकताक तो वना चलगा लोकताक की लूरबा इरोनुंगदा वना लंगथुरुबा हाइबसिना हेन फरगनी असमना मखोइसिंग अदु लोकताक तो वना लंथबा हाइदुना यानरे असमना तौदुना हौजिक्ति मखोई अमरजीत रोमी अजीत हेलेना रेनोबला अमति पांथोइबी मखोई तरुक मकदो लोकताक की इरोनुंगदा खुजाई अदु लंथरुनुबगिदमक्ता सेंबा साबा पुंगलोई लुसिलकले मसिदगिदी मखोई तरुक अदो मानरबा मतुंगदा गाड़ी अनी तौदुना लोकताक लोमदा खुजाई अदो पुदुना लाकले मखोइना असुम लाको मतमदा लोकताक पाट जौसलकले अदुबु चलिबसिंग अदुदी अमत सुही थौबा हईते मसिदगिदी मखोइना अचौबा ही अमबु खंदुना ही अदुबु थौनबा मी अमा कुथि थिरमी असुमना असुम थिरकपदा ही अदुगी मपु ओरिबा नोबिंदा रोमिना खुरा मसिकी ही असिबु कनागी ओरबनो अखोई लोकताकता करिगुंबा अरुबा थबक अमा चटकदबा लैबनी अदुमना हाइरकपदुता नोबिना लाक्लिबसिंग अदु मखोइगी खुलाई पाइबा नहारोनसिंग ओरबोइ निंदुना इबुंगो अदुमाना ही लाथोकलानसिन तौरुबा मखोइ अनी अहुम अवाफमदा ताखरबनी अदुनने नकोइ अइंगुदि तमकागदि तोरकनो आई चटपा सुंगम गमलुइको अदुमना हाइरकपदा अजितना इंगंगना करिनु खुरा खुराना हाबिरिबदु करिनु अदुमना हाइरकपदा नोबिना इबुंगो असेंगबनी हे नखोइना थिनबियु ngara ngahandsu moi ani police na phakrabani madu pu thaduk piyo haidana hairubabu manung kangu ga mari leinaba singni haidana tab taba makhai phuri hujik yam kan lokthok na bagi kairu karnu yamna kan chenari ekoi di paisa paijaba sunati lokthok na ba lokthok sensu leijadi aduna ne ai dadi awawa tahan biraganu adum na hairakpata panthoi bido bhab taraduna khurana haibiribido loina soiri अखोई लोकताकता लाई खुरुंबा अमा लाक्चबनी सुम कोइबा लाक्चबा हाइबा तारे अदुना असैबाबुदंग पुथोकपियो ना हाइचबगी वानी अखोई खुराना खलिबदो नचदी अदुम हाइपदा नोबिन सोर सानो होंदोकलगा ओ अदु वरे नखोई तरुमक पुन्ना तोंगसलगा अखोई तरेत ही असिदा तोंगदुदी बदुना याररोय अदुना ही अनि चटसी ही अमदना अहुम तोंगो अदुगा ही अमदना अखोई मरी तोंगसी अदुगा नखोइना होनबा हईते हाइरबनिना ही असि थौरिना किसलगा चिंगलगा पुबा हाइबदुनी असुमना हाइरदुना नोबिना ही दो किसल्ले असुमना हिनाव अनिगी अहोबदुदा थौरि लाक्सनदुना किसलबा मतुंगदा ही दो नोबिना होंदुना लाक्ले लोकताक की फसबदु उरुबदा मखोइ तरुब अदो यामना हराउरी फनायाम सांगना होंदुरकलबा मतुंगदा अजितना ही अदुबु होलिबा अहलदुदा हाइरई खुरा अखोइना होंदुरकलिबा सिबु लोकताक की मपानदगी कयाम थाफौरबगी हाइजबदी मफम मसिबु कयाम लुरमलगदगी अदुमना हाइरपदा नोबिना करिगिनु इबुंगो अइना होंदुरकलिबा सिदी खरा थेंबा जगानी नोकोइदु लमकुइबा लाकपनिना अथेंबा जगादा वना थमसिरा हाइदना अदुमना हाइरपदा रोमिना ये नति ख्वाइदगी हेना लुबा जगादा अखोइबु पुबियु मरम अमा लैजै अदुमना हाइरपदा नोबिना करियुनि इबुंगो तासन खोसन तौरगा अखोइदा बाहिरेन ओइनबा थबक लो अदुमना हाइरपदा रोमिना तारोय अखोइना हाइजरिबसिनि खुरा अदुमना हाइरकपदुदा नोबिना ओ फरे नखोइनबु याद्रबदी होनबिगेसे हाइदुना लोकताक पाट की ख्वाइदगी लुबा जगा अमता होंदुना पोरकले मसिदगिति अजितना मफम मसे यामना लुब्र खुरा हाइदुना हंगपदा नोबिना इबुंगो लुबुदा नतिने मफम स्वाइदा कुइना लैबा याबजा नति लाइफम कनग्रब मफम लैने इबुंगो अदुना नखोइना पामलिबा थबकतु स्वाइदा तौबा यागद्रा ngahak yengnabadi hallesiro asumna hairappada ajitna mamannabi singaduta ingit ama pikhi masidagi makhoi mayam sing aduna nobinge wakhal laithoknaba adagi sina karino asai jaga sina karino asai sina lubra mafam masida kari nga lai haiduna kudombi tinduna makhoi masen jau ngang sen bedagi di nobin suwa khal laithokre masidagi di ajitna mahaki khawrdagi sanagi khudayado लौथुरकले हौजिक अमुबु मैखुसिंग लेपलतन इनरिबनी योइसी कोइसेलिबनी मसिदगिति अजितना खुजायदो इसिंगदा चबुक लांग लंथखिबा अदुता नोबिन कइनो इबुंगो हादुना महाक्ति मखोइ मयामगे मरक्तगे अमा ताखरबगुम निंगलुबा जानी सट लैथोरकपता इसिंगदा करिगुम मा थादाख्रे हाइबसी नोबिनना खांगले
ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯗꯔꯤꯕꯗꯨꯕꯣ ꯍꯩ ꯕꯣꯝꯂꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯋꯥ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯆꯠꯂꯁꯤ ꯈꯨꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯅꯣꯕꯤꯟꯅ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯤ ꯑꯗꯣ ꯍꯧꯖꯤꯛ ꯂꯪꯊꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯉꯥꯏꯍꯥꯛ ꯎꯪꯂꯝꯂꯒ ꯃꯍꯥꯛ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯂꯩ ꯅꯣꯕꯤꯟꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯇꯔꯨꯛꯃꯛꯅ ꯈꯪꯗꯦ ꯃꯁꯤꯗꯒꯤ ꯅꯣꯕꯤꯟꯅ ꯑꯁꯨꯝ ꯍꯣꯜꯂꯛꯄꯗ ꯑꯖꯤꯠꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤ ꯅꯈꯣꯏꯅ ꯍꯥꯟꯅ ꯄꯨꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯑꯣꯏꯅ ꯊꯝꯂꯨꯔꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯂꯥꯏꯐꯝ ꯀꯟꯕꯅꯦ ꯑꯣꯟꯊꯣꯛꯅ ꯐꯔꯛ ꯇꯥꯒꯗꯧꯔꯤꯗ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗ ꯑꯖꯤꯠ ꯏꯉꯛꯉꯛꯅ ꯈꯨꯔꯥ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯪꯊꯈ꯭ꯔꯤꯕꯗꯨ ꯈꯨꯔꯥ ꯈꯪꯍꯧꯕ꯭ꯔꯣ ꯍꯦꯔ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕꯒꯤ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯣ ꯅꯈꯣꯏꯅꯗꯤ ꯑꯩꯁꯤ ꯈꯪꯉꯝꯃꯔꯣꯏ ꯑꯩꯁꯤꯅꯤ ꯏꯕꯨꯡꯉꯣ ꯁꯤꯒꯤ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯐꯥꯎꯔꯤꯕ ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯍꯥꯏꯗꯅ ꯂꯩꯔꯤꯕꯗꯣ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯑꯃꯥꯏꯕ ꯂꯣꯏꯅꯃꯛ ꯑꯣꯏꯔꯛꯂꯤꯕꯅꯤ ꯑꯩꯁꯨ ꯃꯥꯏꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯆꯥꯕ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯐꯥ ꯆꯐꯥ ꯏꯟꯖꯤꯟ ꯂꯣꯡꯈꯣꯟ ꯇꯧꯕ ꯑꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯄꯣꯠ ꯄꯨꯔꯛꯏ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯉꯁꯥꯏꯅ ꯎꯈ꯭ꯔꯕꯅꯤ ꯅꯈꯣꯏꯅꯗꯤ ꯈꯪꯂꯣꯏ ꯅꯈꯣꯏꯒꯤ ꯂꯦꯡꯕꯥꯟꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯥꯏꯃꯨꯁꯤꯡꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯩꯗꯤ ꯎꯏ ꯅꯈꯣꯏꯗꯤ ꯑꯃꯠꯇ ꯎꯔꯝꯃꯔꯣꯏ ꯍꯣꯏ ꯅꯈꯣꯏꯅ ꯈꯨꯖꯥꯏ ꯑꯗꯣ ꯂꯪꯊꯔꯝꯂꯕꯅꯤꯅ ꯀꯔꯤꯝꯇꯕꯨꯗꯤ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯐꯪꯂꯔꯣꯏ ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯒꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯐꯔꯦ ꯅꯈꯣꯏꯒꯤ ꯋꯥꯏ ꯁꯪꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯎꯁꯤꯟ ꯇꯧꯈ꯭ꯔꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯤ ꯑꯗꯣ ꯑꯁꯨꯝ ꯍꯣꯜꯂꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯔꯕꯗ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯅꯣꯕꯤꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯕꯤꯟꯅ ꯄꯩꯁꯥ ꯑꯗꯣ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯨꯝꯕꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯊꯤ ꯐꯣꯡꯂꯛꯇꯨꯅ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯇꯥꯖꯔꯤꯕ ꯈꯨꯜꯁꯤꯡ ꯈꯨꯡꯒꯪꯁꯤꯡ ꯂꯩꯀꯥꯏꯁꯤꯡ ꯑꯁꯤꯗ ꯑꯋꯥꯕ ꯇꯥꯔꯛꯂꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯀꯧꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏ ꯁꯨꯡꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯑꯩꯅ ꯁꯔꯦꯟ ꯆꯟꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯣ ꯍꯣꯏ ꯂꯥꯛꯆꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯁꯨ ꯃꯈꯣꯏ ꯇꯔꯨꯛꯅ ꯆꯠꯈꯤꯕꯗꯨꯗ ꯌꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯇꯔꯨꯛꯃꯛ ꯑꯗꯨꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯇꯅ ꯃꯈꯣꯏ ꯑꯃꯒ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯁꯤꯒꯨꯝꯂꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯨꯝꯁꯤ ꯍꯥꯏꯗꯨꯅꯁꯨ ꯌꯥꯅꯈꯤ ꯑꯗꯨꯒ ꯑꯖꯤꯠꯀꯤ ꯃꯄꯨꯒꯤ ꯇꯔꯪ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯣꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯑꯃꯨꯛ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯨꯝꯖꯤꯟꯈꯤ ꯃꯗꯨꯒ ꯐꯨꯝꯖꯤꯟꯕ ꯃꯇꯝꯗ ꯗꯥꯏꯔꯤꯁꯤꯡ ꯑꯃꯗꯤ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯈꯣꯏꯅ ꯍꯦꯛ ꯐꯪꯈꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯍꯥꯞꯆꯤꯟꯈ꯭ꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯂꯩꯔꯝꯕ ꯆꯌꯦꯠꯅꯕ ꯈꯨꯗꯤꯡꯃꯛ ꯄꯨꯡꯀꯣꯛ ꯀꯣꯛꯆꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃ ꯅꯣꯕꯤꯟꯅ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯠꯄ ꯃꯇꯝꯅꯤ ꯃꯇꯝꯁꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯅꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯑꯃꯗꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯅꯣꯡ ꯊꯤꯂꯤ ꯇꯥꯕ ꯑꯗꯨꯗ ꯅꯣꯕꯤꯟꯁꯨ ꯄꯥꯠꯂꯣꯝꯗꯒꯤ ꯀꯥꯔꯛꯄꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄꯗ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯟ ꯃꯔꯤ ꯀꯥꯔꯤꯕꯗꯨ ꯂꯥꯞꯇꯛꯅ ꯅꯣꯕꯤꯟ ꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯅ ꯀꯔꯤꯅꯣꯅꯦ ꯑꯥꯗ ꯀꯥꯔꯤꯕꯁꯤꯅ ꯀꯅꯥ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯑꯃꯨꯛ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯅꯣꯡꯁꯨ ꯍꯥꯡꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇꯁꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯣꯕꯤꯟꯅ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯃꯍꯥꯛꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯨ ꯃꯍꯥꯛꯅ ꯁꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯟꯖꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯗꯨ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕꯗꯨꯗ ꯃꯍꯥꯛꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ ꯀꯣꯔꯤ ꯇꯔꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ